ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯟꯗꯥ ꯁꯥꯄꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯥꯡꯕꯟ ꯊꯥ ꯃꯥꯅ ꯂꯥꯛꯂꯕꯗ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯅ ꯃꯄꯥꯝ ꯂꯝꯗꯝꯗꯕꯨ ꯂꯥꯛꯇꯨꯅ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯄꯥꯊꯪꯀꯣꯛ ꯄꯨꯊꯪꯀꯣꯛꯁꯤꯡꯕꯨ ꯅꯤꯡꯁꯤꯡꯖꯕ ꯑꯃꯗꯤ ꯃꯆꯥ ꯃꯁꯨ ꯑꯣꯏꯕꯁꯤꯡꯅ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜꯗ ꯂꯩꯗꯨꯅ ꯇꯥꯏꯕꯪ ꯃꯔꯥ ꯁꯟꯗꯣꯛꯂꯤ ꯈꯪꯅꯕ ꯂꯥꯡꯕꯟ ꯍꯩꯁꯣꯏ-ꯀꯠꯂꯤ꯫ ꯆꯤꯡꯅꯨꯡꯒꯤ ꯈꯨꯅꯨ ꯈꯣꯡꯖꯣꯟꯕꯤ, ꯂꯝꯒꯤ ꯈꯨꯅꯨ ꯃꯥꯏꯄꯣꯡꯕꯤ꯫ ꯆꯦꯛꯂꯥꯅ ꯅꯈꯧ ꯏꯄꯣꯡ-ꯄꯣꯡ, ꯄꯣꯝꯕꯤꯅ ꯅꯥꯛ ꯏꯁꯣꯏ-ꯁꯣꯏ꯫ ꯆꯦꯛꯂꯥꯅ ꯋꯥꯁꯥꯒꯤ ꯐꯩꯔꯥꯊꯛꯇꯕꯨ ꯇꯣꯡꯂꯒ ꯀꯨꯀ꯭ꯔꯨꯀꯨ ꯍꯥꯏꯅꯃꯛꯇꯕꯨ ꯈꯣꯡꯕꯗꯤ ꯍꯥ ꯆꯦꯛꯂꯥꯎ, ꯅꯄꯥꯡ ꯀꯥꯏꯅꯕꯒꯤꯕꯨ ꯈꯣꯡꯂꯤꯕ꯭ꯔꯥ? ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯊꯋꯥꯏꯅ ꯃꯥꯂꯦꯝ ꯇꯥꯏꯕꯪꯗꯕꯨ ꯂꯝ ꯈꯨꯅꯨ ꯑꯣꯟꯗꯨꯅ ꯍꯜꯂꯛꯄ꯭ꯔꯥ? ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒ ꯆꯦꯛꯂꯥ ꯑꯣꯏꯕꯒꯤꯕꯨ ꯈꯣꯡꯂꯤꯕ꯭ꯔꯥ? ꯄꯣꯝꯕꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤ꯫ ꯃꯥꯂꯦꯝ ꯇꯥꯏꯕꯪ ꯐꯝꯄꯥꯛꯊꯛꯇ ꯊꯋꯥꯏ ꯄꯥꯟꯕ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕ ꯑꯃꯝꯕ ꯑꯍꯤꯡ ꯃꯥꯅ ꯂꯣꯏꯈ꯭ꯔꯕꯗ ꯑꯅꯧꯕ ꯀꯣꯔꯧ ꯅꯨꯃꯤꯠ ꯑꯃ ꯄꯨꯔꯛꯂꯗꯨꯅ ꯁꯨꯕ ꯅꯣꯝꯕꯅ ꯊꯧꯒꯥꯏ ꯑꯣꯏꯕ ꯃꯔꯝꯅ ꯃꯥꯒꯤ ꯁꯤꯂꯝ ꯁꯤꯟꯊꯥ ꯄꯥꯡꯅꯕ ꯉꯍꯧ ꯊꯣꯛꯅꯔꯛꯂꯤ꯫ ꯀꯅꯥꯕꯨꯁꯨ ꯉꯥꯏꯗ꯭ꯔꯕ ꯀꯣꯔꯧꯍꯟꯕ ꯏꯄꯥ ꯃꯥꯒꯤ ꯈꯣꯡꯆꯠꯇ ꯂꯨꯋꯥꯡ ꯃꯇꯝ ꯌꯧꯔꯛꯂꯝꯗꯥꯏ ꯑꯇꯤꯌꯥ ꯃꯥꯅ ꯏꯁꯪ ꯁꯪ, ꯎꯄꯥꯜ-ꯋꯥꯄꯥꯜ-ꯈꯤꯕꯤꯛꯁꯨ ꯃꯟꯍꯥ ꯏꯄꯨꯡ-ꯄꯨꯡ, ꯅꯥꯎꯁꯦꯛꯅ ꯃꯔꯨꯝ ꯊꯨꯕ ꯀꯥꯟ, ꯈꯥꯔꯤ ꯂꯧꯕꯨꯛ ꯂꯧꯀꯣꯜꯁꯨ ꯐꯧꯕꯥꯜ ꯂꯪꯆꯥꯛ ꯍꯟꯗꯨꯅ ꯃꯄꯥꯜ ꯁꯥꯠꯆꯕ ꯃꯇꯝ꯫ ꯃꯍꯧꯁꯥ ꯏꯃꯥ ꯃꯥꯒꯤ ꯁꯛꯇꯝꯗꯤ ꯑꯁꯨꯛ ꯐꯖꯔꯒ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯥꯗꯤ ꯂꯋꯥꯏ ꯀꯣꯏꯔꯦꯜ ꯏꯇꯥꯡ ꯇꯥꯡꯏ, ꯁꯝꯂꯥꯡ ꯃꯥꯁꯨ ꯏꯉꯧ ꯉꯧꯏ, ꯈꯨꯏꯔ ꯎꯟꯁꯥꯅ ꯂꯩꯇꯦꯡꯂꯤꯕꯤ, ꯃꯤꯐꯝ ꯁꯣꯛꯂꯕꯤ, ꯈꯖꯥꯏ ꯏꯀꯣꯞ ꯀꯣꯞꯄꯤ, ꯃꯈ꯭ꯋꯥꯡ ꯀꯣꯜꯂꯕꯤ, ꯃꯌꯥꯁꯨ ꯇꯦꯛꯂꯤ꯫ ꯀꯨꯊꯥꯞ ꯆꯥꯎꯔꯕ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯊꯣꯡꯒ꯭ꯔꯥ ꯃꯆꯤꯟ ꯑꯗꯨꯗ ꯎꯔꯩꯔꯣꯝꯕ ꯃꯆꯨꯒꯤ ꯐꯗꯤ ꯑꯃ ꯄꯥꯏꯔꯗꯨꯅ ꯏꯁꯤꯡꯄꯨꯟ ꯃꯆꯥ ꯑꯃꯒ ꯏꯔꯨꯃꯥꯏꯊꯖꯔꯤ꯫ ꯀꯅꯥꯕꯨ ꯇꯥꯔꯤꯕꯅꯣ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯍꯥꯏꯔꯤ: "ꯏꯁ, ꯁꯥꯕꯅ ꯁꯥꯕꯅ ꯏꯁꯤꯡ ꯍꯦꯛ ꯊꯦꯡꯗ꯭ꯔꯤꯈꯩ ꯏꯁꯥꯁꯦ ꯍꯦꯛ ꯂꯩꯇꯥꯗꯦ, ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯈꯩ ꯁꯥꯏꯗ꯫ ꯂꯥꯡꯕꯟ ꯏꯕꯦꯝꯃ, ꯅꯪꯒꯤ ꯃꯩꯁꯥꯁꯦ ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯗꯤ ꯈꯥꯡꯕꯒ ꯉꯝꯗ꯭ꯔꯦꯗ"꯫ ꯃꯁꯤꯜꯗ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯃꯈꯨꯠꯁꯨ ꯂꯦꯞꯄ ꯂꯩꯇꯦ꯫ ꯐꯗꯤꯗꯨꯅ ꯏꯁꯤꯡꯄꯨꯟ ꯃꯆꯥꯗꯨꯗ ꯂꯨꯞꯇꯨꯅ ꯃꯁꯥ ꯁꯥꯒꯟꯗꯨ ꯇꯠꯂꯤ꯫ ꯑꯍꯜ ꯑꯣꯏꯔꯤꯕꯤ ꯃꯥꯒꯤ ꯃꯇꯧꯕꯨ ꯌꯦꯡꯂꯤꯕ꯭ꯔꯥ? ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯍꯧꯕ ꯆꯥꯎꯔꯕ ꯍꯩꯕꯣꯡ ꯄꯥꯝꯕꯤꯗꯨꯗ ꯂꯝꯒꯤ ꯈꯨꯅꯨ ꯑꯃꯅ ꯀꯨꯀꯨ ꯀ꯭ꯔꯨ ꯀ꯭ꯔꯨ ꯍꯥꯏꯅ ꯈꯣꯡꯂꯛꯏ꯫ ꯂꯝ ꯈꯨꯅꯨ ꯃꯥꯅ ꯑꯁꯨꯝ ꯈꯣꯡꯕꯕꯨ ꯇꯥꯔꯒ ꯀꯨꯊꯥꯞ ꯈꯨꯅꯨ ꯃꯥꯕꯨ ꯌꯦꯡꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ: "ꯅꯨꯡꯁꯤꯗ ꯃꯥꯏꯄꯣꯡꯕꯤ ꯂꯝ ꯈꯨꯅꯨ, ꯅꯪꯅ ꯅꯔꯨꯞ ꯅꯄꯤꯆꯥ ꯀꯌꯥꯒꯤ ꯃꯔꯛꯇꯗꯤ ꯇꯤꯟꯗ꯭ꯔꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯁꯤꯗ ꯍꯧꯔꯤꯕ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯑꯁꯤꯗ ꯇꯣꯡꯂꯗꯨꯅ ꯅꯈꯧ ꯄꯣꯡꯅ ꯈꯣꯡꯕꯗꯤ ꯑꯩꯒꯤ ꯏꯐꯝꯗ ꯀꯅꯥꯒꯤ ꯃꯄꯥꯎꯕꯨ ꯇꯝꯂꯤꯕ? ꯅꯪꯕꯨ ꯀꯅꯥꯒꯤ ꯄꯥꯈꯣꯜꯂꯣꯏ ꯑꯣꯏꯅ ꯊꯥꯔꯛꯄꯅꯣ?" ꯂꯝ ꯈꯨꯅꯨ ꯃꯥꯁꯨ ꯇꯥꯏꯕꯪ ꯃꯤꯔꯣꯜꯗꯤ ꯊꯣꯛꯇ ꯄꯥꯎꯈꯨꯝꯕꯨ ꯄꯤꯔꯤꯕ꯭ꯔꯥ? ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯅ ꯈꯣꯡꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯀꯨꯊꯥꯞꯀꯤ ꯃꯁꯨ ꯂꯝ ꯉꯥꯟꯕ ꯊꯣꯔꯛꯇꯨꯅ ꯃꯕꯣꯛꯄꯨ ꯀꯧꯔꯔꯤ: "ꯕꯨꯕꯣꯛ, ꯃꯃꯥꯅ ꯆꯥꯛ ꯆꯥꯊꯣꯛꯁꯤ ꯂꯥꯛꯑꯣ ꯍꯥꯏ, ꯂꯥꯛꯑꯣ ꯕꯨꯕꯣꯛ"꯫ ꯀꯨꯊꯥꯞ ꯃꯁꯨꯗꯣ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯅꯣꯛꯃꯤ ꯈꯨꯝꯂꯛꯏ: "ꯑꯕꯣꯛ ꯂꯣꯏꯔꯦ, ꯑꯕꯣꯛ ꯂꯣꯏꯔꯦ. ꯏꯁꯨ ꯁꯅꯥ, ꯕꯨꯕꯣꯛꯀꯤ ꯆꯩꯁꯨꯗꯣ ꯑꯃꯨꯛꯇ ꯄꯤꯔꯛꯑꯣ." ꯀꯗꯥꯏ?" ꯂꯝꯌꯥꯟꯕ ꯃꯕꯣꯛꯀꯤ ꯆꯩꯁꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯊꯝꯂꯤꯕꯗꯨ ꯄꯤꯔꯛꯇꯨꯅ ꯃꯆꯤꯟ ꯃꯆꯥ ꯅꯨꯡꯁꯤꯕꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ: "ꯕꯨꯕꯣꯛ, ꯀꯗꯥꯏ? ꯅꯪꯒꯤ ꯏꯁꯤꯡꯄꯨꯟꯗꯣ ꯑꯩ ꯄꯥꯏꯕꯤꯒꯦ. ꯕꯨꯕꯣꯛ ꯑꯃꯨꯛ ꯇꯨꯅꯤꯕ. ꯆꯩꯁꯨꯁꯦ ꯐꯖꯅ ꯄꯥꯏꯌꯣꯁꯦ ꯑꯕꯣꯛ. ꯕꯨꯕꯣꯛ, ꯄꯤꯔꯣꯁꯦ." ꯄꯤꯛꯂꯤꯕ ꯃꯁꯨ ꯌꯦꯡꯖꯔꯒ ꯀꯨꯊꯥꯞ ꯅꯣꯛꯅ ꯈꯨꯝꯂꯛꯏ: "ꯍꯣꯏ, ꯏꯁꯨꯗꯅꯤ ꯕꯨꯕꯣꯛ ꯂꯨꯅ ꯇꯧꯕꯤꯔꯤꯁꯦ. ꯂꯥꯛꯑꯣ, ꯆꯪꯉꯁꯤ." ꯃꯁꯨ ꯃꯕꯦꯟ ꯆꯪꯈ꯭ꯔꯅꯤꯕꯨ ꯈꯪꯕꯒꯤꯔꯥ ꯍꯩꯕꯣꯡꯗ ꯇꯣꯡꯕ ꯈꯨꯅꯨꯗꯨ ꯑꯃꯨꯛꯁꯨ ꯈꯣꯡꯂꯛꯏ꯫ ꯂꯝꯌꯥꯟꯕ ꯂꯝ ꯈꯨꯅꯨ ꯑꯗꯨꯕꯨ ꯌꯦꯡꯂꯗꯨꯅ ꯃꯕꯣꯛꯇ ꯑꯁꯨꯝꯅ ꯍꯪꯖꯔꯛꯏ: "ꯕꯨꯕꯣꯛ, ꯇꯨ, ꯈꯨꯅꯨ ꯑꯃ ꯁꯤꯗ ꯇꯣꯡꯉꯤ, ꯇꯨ." "ꯕꯨꯕꯣꯛ ꯈꯪꯏ, ꯉꯁꯥꯏꯗꯒꯤꯅꯤ ꯃꯥꯅ ꯇꯣꯡꯂꯤꯕ ꯑꯁꯤ." "ꯀꯩꯒꯤꯅꯤ ꯕꯨꯕꯣꯛ ꯃꯥꯅ ꯌꯥꯝ ꯈꯣꯡꯉꯤꯁꯦ?" "ꯏꯁꯨ ꯁꯅꯥ, ꯂꯥꯡꯕꯟ ꯊꯥꯅ ꯂꯥꯛꯂꯕꯗꯤ ꯂꯝ ꯈꯨꯅꯨꯅ ꯑꯁꯨꯝꯅ ꯈꯣꯡꯕ ꯍꯥꯏꯕꯁꯦ ꯍꯧꯅꯁꯥꯅꯤ. ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯍꯜ ꯂꯃꯟꯅ ꯈꯨꯅꯨ ꯑꯣꯟꯗꯨꯅ ꯄꯥꯏꯔꯛꯏ ꯍꯥꯏꯗꯅ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯍꯥꯏꯔꯝꯃꯤ. ꯆꯦꯡ, ꯊꯣꯏꯗꯤꯡ, ꯐꯧ ꯊꯥꯕꯤꯌꯨ. ꯈꯨꯅꯨ ꯃꯥꯅꯅꯦ ꯃꯕꯨꯛ ꯄꯦꯟꯅ ꯆꯥꯈꯤꯕꯗ ꯑꯩꯈꯣꯏꯒꯤꯁꯨ ꯅꯤꯡꯕ ꯊꯨꯡꯒꯗꯧꯔꯤꯕꯅꯦ ꯕꯨꯕꯣꯛꯀꯤ ꯂꯝꯌꯥꯟꯕ." "ꯕꯨꯕꯣꯛ, ꯑꯗꯨꯗꯤ ꯑꯩ ꯆꯦꯡ ꯊꯥꯕꯤꯒꯦ ꯈꯨꯅꯨꯒꯤ." "ꯊꯥꯕꯤꯌꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯨ ꯃꯕꯦꯟꯗꯨ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯀꯨꯊꯥꯞ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤꯅ ꯆꯥꯛ ꯏꯁꯤꯡ ꯁꯦꯝꯕꯤꯔꯗꯨꯅ ꯃꯅꯤ ꯃꯃꯧꯗꯨ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ꯫
이마 싹탕도라게 호호이 짜르시 이수기디 lamyanba magi bukham masadu puthoraktuna maboki manakta satphame bubwa aigidi sidile charsi bubwa aina na buboki nga maruman biduine aina ayingbi masagi wahida momonok laduna khumi imagi bungo nang buboki nga do imana maruloina malabani chaba horo buboka punna kuthap masuba yenglamlaga mamauda asumna mu haire imawi bema nangsu sara ro lawdana hoima sum imagi awada pa ngya ingjabani yare imagi awat pa leitre law bunne sathoklasi hoima ngayak asum saraba tungda kuthap magi mamodo onsinduna asumna mu haire bema yengoi nangbu napamda langban thagi hailei thin masal loitro lakliba thanin numit asida thinnaba tawrodana ima handakti thillaroida yumda sagagi haleitaba yawi ma aduna langban haisoi tamlaroina hai o sumi sagagi mi leitaba yawrabadi karam thilunya adudi nasalna thilakpado mado napureba nakoyanina ningthina kathoklo imadi hakjangsi yam sole aduna ibungo kalhalasi handaki langban haisoisi hoima phani pakhoita sauda ai hairagi lamyanba mamaga maboka na ngangnaribdu taraga asum nanglai bubwa langban gi haisoi kalisi gagi adugi haisingdo kanan chadoino kuthap masubu nushini yengladuna khumlai buboki isu sana langban gi haisoi kalibase laikhidraba ahalaman mayamdanya lihori baikhoina makhoibu ningsingbu oina ngamjaba kharadang kalibani lamyanba wakhala makhan magong ngha khalladuna amu asum haire adudi bubwa ngasagi khunuduna kana masu laikhidraba thawaina halakune haidudi bubwa haisoidu katu sarukpudi khunuda to pijabana phaltro bubwa isu sana lam khunudusu ipai pu halakpani thajanabani adubu haisoi kalibasi sunya mapugi mingda katlaga ahalamangi thawaina penbiga tawribani aduna lam khunugi seng thoiding phausu thabigadabani aduga langban haisoisu katkadobani ko khanglabro nangbo khangani bubwa ada chamanaida adum haisoidu katpa loiraga uche oyana adum chadoinina masuge ngang oizaribu wakhalna khanba wahai taraga kuthapdo noksari ayingbisu masada sumna mu haire imagi bungo law nakuna sado hamlaro aduga buwo kangi hakko tharuru hoima ayingbi manemda mon sinduna ima nungsanaga sabane mangolda phak thajaram labane ngihakpo thabiro nungthil talakta kihom khoki kihom sasima hoi adubunya nungsasi yamna sai nangi phiga to saruranuko wanubani imosidi ngihak su pothajouda hoima asumna ngihak potharingai lamyanba mabokta wari libiyo haina hairi bubwa langban thagi wari libiyo nangbo taningbrani isusana hoi taningi bubwa libini bubok nanya isuda wari meligi munna taroko lamyanba thawayang na mabokpu yengladuna wari tari kuthapsu wari liba haurei mahausa bubok na naha oiringi nangi idawbu pokpa nabudau aigin ikubokto langban thana lakpada magi laigoikraba loinabi aigina inem pokto halai yam haiki naha oiba masama moi khoinadi thajabikide ahal maitamni sorol nganglibani khanbiki atubu asiyaiduna kuthap haukraba matam mana naha oiringeigi wari liba haurei mangi mangol masida phamladuna yengkiba mitpham ama hongda tumin phamli kuthap thoraktuna mangibu kaurei baba chai sing sanaba tausi babagi rumai thanaba ising puthok jaraklagi mangi mamogi khonjel tabada wakhal hek tabagumda khumle kari haibano imawi bema baba irulunaba ising puthok jaraklagi hoi puthoraklu
ꯃꯀꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯨꯊꯥꯞ ꯅꯨꯡꯉꯥꯏꯖꯗ꯭ꯔꯗꯨꯅ ꯍꯪꯂꯛꯏ꯫ ꯄꯥꯕꯕꯨ ꯍꯛꯆꯥꯡ ꯉꯝꯕꯤꯗꯕ꯭ꯔꯣ? ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯌꯦꯡꯍꯟꯁꯤꯔ ꯄꯥꯕ? ꯃꯪꯒꯤ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯏꯃꯧ ꯏꯕꯦꯝꯃ, ꯏꯄꯥ ꯀꯔꯤꯁꯨ ꯇꯧꯗꯦꯗ꯫ ꯉꯔꯥꯡꯁꯤ ꯑꯩꯒꯤ ꯃꯪꯗ ꯅꯃꯥꯗꯨ ꯎꯔꯝꯃꯤ꯫ ꯑꯩꯕꯨ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯃꯥꯅ ꯀꯧꯏ꯫ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯃꯌꯥꯝꯗꯣ ꯏꯄꯥ ꯍꯦꯛ ꯀꯥꯎꯊꯣꯛꯄ ꯉꯝꯗ꯭ꯔꯗꯨꯅ ꯋꯥꯈꯜꯁꯤ ꯐꯨꯡꯕꯪꯅꯔꯤꯕꯅꯤ꯫ ꯂꯥꯡꯕꯟ ꯊꯥꯅ ꯂꯥꯛꯄꯁꯤꯗ ꯑꯣꯏꯔꯝꯕ ꯇꯥꯏ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯄꯥꯕꯒꯤ ꯆꯥꯛꯇꯣ ꯊꯥꯡꯗꯣꯛꯂꯝꯂꯣ, ꯑꯩ ꯁꯥꯗꯦꯡꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯄꯥꯕ, ꯐꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯨꯊꯥꯞ ꯏꯃꯨꯡ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯪꯒꯤꯁꯨ ꯏꯔꯨ ꯃꯥꯏꯊꯔꯗꯨꯅ ꯑꯃꯨꯛ ꯀꯥꯔꯛꯄꯗ ꯑꯌꯨꯛ ꯑꯉꯟꯕꯒꯤ ꯃꯃꯧ ꯀꯨꯊꯥꯞꯅ ꯀꯣꯔꯧꯍꯟꯕꯗ ꯀꯠꯆꯕ ꯆꯦꯡ ꯈꯔ ꯍꯥꯞꯂꯤꯕ ꯂꯥꯏꯒꯤ ꯀꯝꯕꯤꯗꯨ ꯂꯝ ꯈꯨꯅꯨ ꯑꯃꯅ ꯆꯥꯗꯨꯅ ꯂꯩꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯪꯒꯤ ꯊꯣꯏꯗꯣꯛꯄ ꯈꯟꯖꯤꯜꯂꯨꯗ ꯈꯨꯅꯨꯗꯨꯕꯨ ꯇꯥꯟꯊꯣꯛꯂꯝꯃꯤ꯫ ꯍꯩꯃꯥ, ꯈꯨꯅꯨꯁꯤꯅ ꯀꯣꯔꯧꯍꯟꯕꯗ ꯀꯠꯄ ꯆꯦꯡ ꯑꯁꯦ ꯂꯣꯏꯅ ꯆꯥꯈꯤꯗꯧꯔꯦꯗꯅ꯫ ꯍꯩ, ꯆꯠꯂꯨꯅ ꯍꯩ꯫ ꯂꯥꯡꯕꯟ ꯊꯥ ꯃꯇꯝꯗꯤ ꯀꯣꯔꯧꯍꯟꯕ ꯏꯄꯥꯗ ꯏꯁꯤꯡ ꯑꯊꯟꯕ ꯍꯩ ꯂꯩ ꯀꯠꯄ ꯃꯇꯝꯗ ꯆꯦꯡ ꯑꯁꯦꯡꯕ ꯈꯨꯌꯥ ꯑꯃꯇ ꯑꯣꯏꯔꯕꯁꯨ ꯍꯥꯞꯅꯩ꯫ ꯃꯗꯨꯕꯨꯅꯤ ꯂꯝ ꯈꯨꯅꯨꯗꯨꯅ ꯆꯥꯔꯝꯂꯤꯕꯗꯣ꯫ ꯃꯪꯒꯤ ꯀꯔꯤꯁꯨ ꯈꯟꯗ ꯈꯨꯅꯨꯗꯨꯕꯨ ꯇꯥꯟꯊꯣꯛꯂꯝꯂꯒ ꯏꯃꯨꯡ ꯆꯪꯉꯛꯇꯨꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯤ꯫ ꯀꯣꯏꯔꯦꯝꯕꯁꯨ ꯊꯕꯛ ꯁꯨꯔꯒ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯃꯔꯥꯜꯌꯥꯏ ꯍꯦꯛ ꯌꯧꯕꯒ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯔꯛꯏ꯫ ꯇꯣꯝꯊꯤꯟ, ꯏꯄꯥꯒꯤ ꯇꯣꯝꯊꯤꯟꯉꯥꯟꯕ, ꯄꯥꯕ ꯍꯜꯂꯛꯑꯦ꯫ ꯀꯨꯊꯥꯞ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯄꯥꯟ ꯊꯣꯔꯛꯇꯨꯅ ꯑꯁꯨꯝ ꯍꯥꯏꯔꯛꯏ꯫ ꯃꯣꯏꯕ ꯍꯟꯕꯤꯔꯛꯂꯕ꯭ꯔꯣ? ꯉꯁꯤꯗꯤ ꯉꯜꯂꯤꯗꯅ, ꯍꯣꯔꯦꯟ ꯑꯃꯨꯛ ꯆꯠꯄꯤꯈꯤꯗꯣꯏꯔꯣ? ꯍꯜꯂꯛꯑꯦ, ꯉꯁꯤꯒꯤꯗꯤ ꯆꯠꯂꯔꯣꯏ꯫ ꯄꯣꯊꯥꯔꯨꯔꯒꯦ ꯍꯥꯏꯗꯅ ꯍꯜꯂꯛꯂꯕꯅꯦ꯫ ꯏꯆꯥ ꯇꯣꯝꯊꯤꯟꯗꯤ ꯀꯗꯥꯏ ꯂꯩꯈ꯭ꯔꯕꯒꯦ ꯃꯃꯥ? ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯔꯝꯂꯒ ꯋꯥꯔ ꯃꯥꯜꯂꯤ, ꯇꯨꯝꯂꯤꯌꯦ ꯃꯣꯏꯕ꯫ ꯑꯣ ꯏꯆꯦ, ꯅꯨꯡꯊꯤꯜꯁꯤꯗ ꯑꯃꯨꯛ ꯇꯨꯝꯁꯤꯜꯂꯕ? ꯐꯔꯦ ꯐꯔꯦ, ꯑꯗꯣ ꯏꯆꯥ ꯁꯅꯥꯇꯣꯝꯕꯗꯤ? ꯐꯃꯨꯡꯗ ꯁꯥꯟꯅꯍꯧꯔꯤꯌꯦ ꯃꯈꯣꯏ ꯃꯄꯥ꯫ ꯃꯥꯗꯤ ꯇꯨꯝꯃꯨꯒ ꯌꯥꯗꯦꯗ, ꯂꯝ ꯍꯦꯟꯕꯅ ꯑꯩꯁꯦ ꯃꯥꯕꯨꯗ ꯁꯦꯟꯅꯕꯗ ꯋꯥꯔꯕꯅꯤ꯫ ꯃꯈꯣꯡ ꯊꯥꯡꯕ ꯆꯠꯄ ꯍꯩꯔꯛꯄꯒꯤ ꯍꯧꯅꯁꯥꯅꯤ, ꯈꯔ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯧꯀꯣ꯫ ꯍꯣꯏ ꯃꯣꯏ ꯃꯄꯥ, ꯏꯃꯨꯡꯗ ꯄꯣꯊꯥꯕꯤꯔꯔꯣ, ꯑꯩ ꯃꯣꯏ ꯃꯄꯥꯒꯤ ꯆꯥꯅꯕ ꯀꯔꯤ ꯀꯔꯤꯅꯣ ꯁꯦꯝꯖꯔꯛꯀꯦ꯫ ꯍꯣꯏ ꯆꯪꯉꯁꯤ꯫ ꯄꯥꯕꯗꯤ ꯄꯣꯊꯥꯔꯤꯕ꯭ꯔꯥ? ꯉꯔꯥꯡ ꯄꯥꯕꯒꯤ ꯃꯪꯗ ꯏꯃꯥꯕꯨ ꯎꯔꯝꯃꯤ ꯍꯥꯏꯌꯦ, ꯑꯗꯨꯒꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤ ꯄꯥꯕꯁꯦ꯫ ꯉꯁꯥꯏ ꯆꯥꯛ ꯆꯥꯈꯤꯕꯗꯒꯤ ꯊꯣꯔꯛꯇ꯭ꯔꯤ꯫ ꯑꯩꯅꯁꯨ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯕꯤꯗ꯭ꯔꯤ ꯄꯥꯕꯁꯦ꯫ ꯑꯍꯜ ꯃꯇꯝ ꯑꯣꯏꯔꯛꯂꯕꯅꯤꯅ ꯈꯤꯇꯗ ꯃꯕꯨꯛꯅꯤꯡꯁꯦ ꯋꯥꯔꯧꯈꯤꯗꯧꯔꯤꯕꯅꯤ꯫ ꯊꯕꯛꯁꯤꯅ ꯈꯖꯤꯛꯇꯪ ꯀꯣꯝꯂꯕꯗꯤ ꯈꯔꯁꯨ ꯍꯦꯛ ꯐꯒꯗꯧꯕ꯫ ꯑꯗꯨꯕꯨꯅꯤ ꯅꯨꯄꯤ, ꯅꯪꯅ ꯄꯥꯕꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯕꯤꯌꯨꯀꯣ꯫ ꯍꯣꯏ ꯃꯣꯏ ꯃꯄꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯆꯪꯈꯤꯔꯝꯃꯤ꯫ ꯀꯣꯏꯔꯦꯝꯕ ꯃꯪꯒꯤꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯀꯣꯏꯔꯦꯝꯕ ꯑꯃꯗꯤ ꯀꯨꯊꯥꯞ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯄꯣꯛꯆꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜꯅ ꯇꯣꯝꯊꯤꯟꯉꯥꯟꯕ ꯍꯥꯏꯅ ꯃꯤꯡꯒꯧꯕꯤꯔꯝꯃꯤ, ꯑꯗꯨꯒ ꯑꯇꯣꯝꯕꯒꯤꯅ ꯁꯅꯥꯇꯣꯝꯕ ꯍꯥꯏꯅ ꯊꯣꯟꯕꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯇꯣꯝꯊꯤꯟꯗꯤ ꯆꯍꯤ 9-10 ꯍꯥꯏꯔꯛꯂꯤ, ꯑꯗꯨꯒ ꯑꯇꯣꯝꯕꯗꯤ ꯀꯥꯐꯩ ꯆꯠꯄ ꯍꯩꯕꯇ ꯉꯥꯏꯔꯝꯃꯤ꯫ ꯀꯣꯏꯔꯦꯝꯕꯅ ꯊꯕꯛ ꯁꯨꯗꯨꯅ ꯌꯨꯝ ꯄꯨꯕ ꯃꯔꯝꯅ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯠꯇ ꯀꯣꯏꯔꯦꯝꯕ ꯃꯌꯨꯝꯗ ꯅꯤꯡꯊꯤꯅ ꯄꯣꯊꯥꯖꯕ ꯐꯪꯖꯔꯝꯗꯦ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯑꯌꯨꯛꯇ ꯆꯠꯈ꯭ꯔꯒ ꯅꯨꯃꯤꯗꯥꯡꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯜꯂꯛꯇꯕꯁꯨ ꯑꯗꯨꯃꯛ ꯃꯌꯥꯎꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯃꯌꯥꯝꯗꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯤ꯫ ꯇꯣꯝꯊꯤꯟ, ꯏꯄꯥꯒꯤ ꯇꯣꯝꯊꯤꯟ, ꯄꯥꯕ, ꯅꯪ ꯄꯨꯄꯨꯗꯣ ꯀꯧꯔꯛꯂꯣ, ꯆꯥꯛ ꯆꯥꯅꯕ ꯇꯧꯁꯤꯅꯦ꯫ ꯇꯣꯝꯊꯤꯟꯉꯥꯟꯕꯁꯨ ꯁꯠ ꯆꯠꯇꯨꯅ ꯃꯄꯨꯕꯨ ꯀꯧꯔꯨꯔꯤ꯫ ꯄꯨꯄꯨ, ꯆꯥꯛ ꯆꯥꯁꯤ ꯂꯥꯛꯑꯣ ꯄꯨꯄꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯨꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯏ꯫ ꯃꯪꯒꯤꯁꯨ ꯃꯁꯨꯒꯤ ꯅꯨꯡꯁꯤꯕ ꯃꯈꯨꯠ ꯁꯝꯅꯗꯨꯅ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯂꯝꯃꯤ꯫ ꯀꯨꯊꯥꯞꯅ ꯁꯦꯕꯥ ꯇꯧꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯛ ꯆꯥꯔꯕ ꯇꯨꯡ ꯃꯪꯒꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯀꯣꯏꯔꯦꯝꯕꯒ ꯃꯈꯣꯏꯒꯤ ꯌꯨꯝ ꯃꯌꯥꯏ ꯀꯥꯗꯨꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯄꯥꯕ, ꯍꯛꯆꯥꯡꯗꯨ ꯏꯆꯣꯛ ꯆꯣꯛꯊꯅ ꯎꯏ꯫ ꯄꯥꯕꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ? ꯏꯄꯥꯒꯤ ꯕꯨꯡꯉꯣ, ꯄꯥꯕ ꯍꯛꯆꯥꯡ ꯀꯔꯤꯁꯨ ꯇꯧꯗꯦ꯫ ꯍꯟꯗꯛ ꯃꯔꯛꯁꯤ ꯋꯥꯈꯜ ꯑꯁꯤ ꯏꯔꯨꯝ ꯂꯨꯝꯕꯒꯨꯝꯅ ꯇꯧꯏ꯫ ꯏꯄꯥꯅ ꯏꯁꯨꯁꯤꯡꯁꯤꯒ ꯁꯥꯟꯅꯗꯨꯅ ꯋꯥꯈꯜꯁꯦ ꯈꯖꯤꯛ ꯅꯨꯡꯉꯥꯏꯅ ꯈꯟꯗꯣꯛꯂꯤꯕꯅꯤ꯫ ꯃꯗꯨ ꯍꯟꯗꯛꯇꯤ ꯈꯟꯅꯕꯁꯨ ꯉꯝꯗ꯭ꯔꯦꯅꯦ꯫ ꯄꯥꯕꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ ꯀꯅꯥ ꯇꯧꯕꯒꯤꯅꯣ? ꯄꯥꯕ, ꯅꯆꯥꯗ ꯁꯦꯡꯅ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯏꯄꯥꯒꯤ ꯕꯨꯡꯉꯣ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯦ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ꯫ ꯍꯟꯗꯛ ꯃꯔꯛꯁꯦ ꯃꯪꯍꯥ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯃꯥꯕꯨꯁꯨ ꯇꯣꯏꯅ ꯎꯏ꯫ ꯏꯇꯨꯡꯗꯁꯨ ꯏꯃꯤꯒꯨꯝ ꯁꯥꯍꯨꯝꯒꯨꯝ ꯇꯧꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃꯅ ꯏꯟꯅꯕꯒꯨꯝ ꯇꯧꯏꯅꯦ꯫ ꯄꯣꯊꯥꯐꯝ ꯑꯃ ꯈꯪꯗꯦ꯫ ꯏꯄꯥꯁꯤ ꯑꯍꯤꯡꯁꯨ
𝗬𝗵𝗵𝗂 ꯑꯗꯨꯗꯤ ꯄꯥꯕ ꯑꯃꯥꯏꯕꯒꯨꯝꯕ ꯑꯃꯒ ꯇꯥꯟꯅꯊꯣꯛꯁꯤꯔꯥ ꯇꯥꯟꯅꯔꯨꯅꯨꯗ ꯏꯄꯥꯅ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯟꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ ꯅꯪꯒꯤ ꯅꯊꯧꯅꯒ ꯆꯤꯟꯖꯕꯅꯦ ꯏꯃꯧꯁꯤꯁꯨ ꯏꯁꯨ ꯑꯅꯤ ꯁꯤꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ 이문기 타박부 떠오거드라 알로이라바 이부 시에나거드라 와저라버리 마소 바바 타박질러부수 학상감다바 해보세 나이토고 팠대 바바는 농아이쭈부도 잉토고부는 파로이쩌니 바바 쏘미 하 파레 허직 파우부디 이바가리수 떠오지 ngamdra ngamaktra kandane nangna haibudu ipasu yaragiko tanjaduda kuthapsu thoraktuna asum haire baba namauna kankhaga loina haithajaram labani babana nunghaitaba mehek leibaga namauda dum haibiroko imau ibema yare nangbunya isugi mu hotna yungi kupnonga mu hotna ngahak to pothajadrabani hey ipagi koiremba nang imau bulumna khaluko kuthak momonok laduna khumsai baba side yi thongni baba kashuwadeda baba na asaningol gumna aibuluna tawbi maram sina aina baba busu aigi he apokpa ibama gumna khanjaye baba nushida imau bema imau gi sebada baba pele phare koiremba saro nangsu thabak jalugi waram lagani potha jaruro ibasu potha na batawrake isu onidi tungkrabra kuthapna hoi baba tungkri tumjarasano adu nakhoyani lehokidra babudi sangleko asi hairamduna mangi sangkhirami mapai bungo sangkhrabada matai manau asumna haina hauri koirembana haying sungan tahogotuna thabuk sagadoribani eisu pothana batawke hoi moi mapa hayengdi thengna halake hairini dudi nungdam naiba tamanga manateda migi makhada thabak subanina haiba ngamde hoi si phare pothabirero asum haina duna makhoi ani su pothaba sangkhirami ahing tanglung thenglagat masamamu oiba singna tungkhun tangkhraba matam mangi min usilabasu tumthaba yada haukhra punsi ningsingduna madong wakhalda khali ibeni nangdi aibu thadoklamduna chatkhredo nang aina wana yumban minarakpada nang chatkiba chahi kumon phakre langban thasu laklare nang na igi manglana laktuna aibu su satlasi kaubadi aigi matam loirakle taklibra isu singse nupsini ibeni ai makhoibu thadokduna chatkani khanbada nangi tungin mangamdre asi khanduna mangi malang pumso sotpa makai kapli hainaba lei madudi miyoiba khoina taibong kumhai yauduna nungsiraba punsi ama hinglamlaga ahal oiraklaba kan punsi sengje loiraklaba matamda mami sami oina satkraba kana magi thawai onduna leire mamana laktuna thawai satnaba honai mangi mabuso leire bakta pugadaba matam yoraklaba male ahing mamai aduda thawai amana mahabu themlare nakhoi babu nangdi aibu kauthoklaboi makhoi babu mangi tu sungkhiba khanghauti haugatuna magi akoibadu koilei leiduna yengi kanamabu udrabada madu wakhal hena khanjilibra amuk khalladuna hiptharai mana mamitu he uisingi tawbabu amuksu khonjel adu mayek sengna magi thongnau mapada mapalomdagi kauri mangi akibaga loinana masamamu kauri hai ipagi bunga yinakha sida kanano maleire noibu tadrabro ibungo imau ibema nakhoibu kanamata tadrabra ibungo asumna mangi kana lauraklabada kuthapna taraduna mikap thoraklami aduga magi mapuroiba busu haudore moibao tabiribro si ang tawgatpiyo babasi kainom tawri koiremba su taraduna haugalei thangmei su khatuna anidu mapamangi gi katamna lai koirembana babao kaitorage mangi masamamu laklabada thawai nikna asum naire ipagi buwa hauzik thongnau asida mi magi khonjel tai mapanda kana lai amukta yengbuso koirembasu thangmai du paiduna mapanda thore kuthapsu
Mana paiba thangmai adu makugi kada thanbiramlaga mapanda thoraktuna yengi. Koiremba maning maya yena khalukha loina yenglurga changlei aduga magi nupi kuthapta asumna hai. As kanasu leiteda. �𝗵𝗵 kadai di khonjel ekoi paw na harishibo kanam leite mi 𝗬𝗵𝗵 tumlam do matamsida 𝗬𝗵 ado pabana tawshinna du laubadi oiram loidana loirabanina hui yaudona khongbado wakhalde henjina khanjinbadagi migi khonjel oina taboirini law changa sise asi haiduna mapai bungogi ka tamna sanglaklaga koirembana asum nairei baba papanda kana su leudida Pabagi thonau padasu kanam lehudi mangi angakpaga loinana asum nairei kari haiba kana su leite haiba hoi baba mangha phattaw manglu boirini baba 𝗖𝗵𝗵 sidabu kadai dagi migi khonjel na baba kaisu khanjin birunu se wakhalda wana bani pothabiro baba kuthapsu makuda sum haijare baba baba na nungai trabasu amu kobiro ko thangmui se babagi kasida adum thalamlage ko baba mangi ahenba mu hairutri mamugi wahaida puning khajik phatharaduna khumlei phare phare potha zaruro asumna hingadu mangi mikup amatasu tumthaba ngamlamde nongsunga laklami kuthap haugatuna imungi thabai khang tawrami magi mapuroiba thabak japa nangnaba chak thonglami koiremba saugatuna chakhajik charaga mapai bungobu haifet yenglamlaga magi thabak adumuk chathirami Ngasidi mangi hanadagi masadu khangchon sonjinbagumna tawrami chaksu ningthi nungaina saramde kuthap makugi matawdu yenglaga nungaitana hangli baba chaksu mata sade kaidobiragi baba isa ngamdrabro mangi ahing suba tumludabagi masadu sokthare mamawba yengduna tapna khumlei 𝗵𝗵 baba sing ngasidi haksang yam sokthai ataidi thoidokna nungaitaba natteda ngayak potharaga phajakhinida baba amayba makauduna yengansi haibabu ngarang babagi mawongdo aidi yam singna sei baba lai phataba soiduna oigani 𝗵𝗵 loiraba matam haksang na malemda tilamdai aiba maiba kaya tanarudunasu kanba ngamba haunadeda thoidokna khanjiluragano salo salo nathau tawjaruro adum naiki baba haksang nungaitebagi wakhalena khanjinba soidana oigani babana saba yananaba asama karino map aisemlake baba kutha wakhalde nungaijadi haifam khangdana imung sangkhirami koirembasu tanjadu da halaklami taribra kutha ai halai he asi haiduna imungda sanglaklami kutha mapuroibana ngasisu ngan halaklabada asumna hanjare 𝗬𝗵 ngasisu ngan hanbiraklabadi kari tawrabage hayengse thaba khara yami yum dhalaktabasu yai aduna ngasidi nganta nanarasi haiduna hekta halaklabani changal hayeng nganta saikadoribani kuthap makuna honglakliba mawong mataw aduga magi mapuroibabu chatlaninglamde adubu kariso hairutri magi thabai khangada loisili numit adugi numidangni hanagi matawgu ngasisu mangi magi thonau aduda khonjel amana asum haireklami makhoi pabo nangdi aibu nungsidraboi aina kausababu nangna aranba wakhal khaladuna nasana mauda haibu tanto khaliba karigino makhoi pabo nangbu mapanda amukta thoraklo ai mapanda nangbu ngairi makhoi pabo mangi hairaklibu taraga taha taha wakhalda sumna khali ibeni husikkidubu ibeni natabrane asi khaladuna masa mamu tanaba laure ipagi bunga 𝗵𝗵 nama halakle nakhoibu tadabra hey nama halakle ne mapanda nama na ibu kaure nakhoibu kanamta tadrabro hawgalo ipagi bunga hanagu masa mamu tholaktuna mapanda mu yenglabada kanasu leite haiduna koiremba mapai bungoda asumna mu hairei baba mapanda kanasu leiti leikhijaba imabu karamna mu halakhadoina baba wakhal henjina khanjinbiganu haibasu babana yade tawrisi asumna ngangnaraba tungda mapabu ngahak senabiraduna leirammi mangina khara uithakhiba tanja yengladuna matai manaudu thoraktuna asumna ngangnari 𝗬𝗵 hayeng 𝗟𝗶𝗇 thabak chakani haribado
ꯃꯗꯨ ꯆꯠꯇꯕ ꯍꯦꯛ ꯌꯥꯗ꯭ꯔꯕ꯭ꯔꯣ? ꯑꯁ ꯄꯥꯕꯒꯤ ꯃꯇꯧꯁꯦ ꯑꯩ ꯀꯤꯕ ꯑꯃ ꯌꯥꯎꯁꯤꯜꯂꯦꯗ. ꯏꯇꯣꯝꯇ ꯑꯉꯥꯡ ꯑꯅꯤꯁꯤꯒ ꯌꯨꯝꯗ ꯂꯩꯍꯧꯒꯗꯧꯔꯤꯕꯁꯦ ꯑꯩꯗꯤ ꯋꯥꯈꯜ ꯋꯥꯏꯀꯣ ꯃꯣꯏꯃꯄꯥ. ꯑꯩꯁꯨ ꯆꯠꯇꯕ ꯌꯥꯗꯕꯅꯤꯅꯦ. ꯃꯁꯤ ꯆꯠꯍꯧꯗ꯭ꯔꯒꯅ ꯊꯕꯛ ꯂꯥꯛꯂꯅꯨ ꯍꯥꯏꯔꯛꯂꯕꯗꯤ ꯏꯃꯨꯡꯁꯤꯗꯤ ꯀꯔꯝꯅ ꯄꯨꯒꯅꯤ? ꯑꯩꯁꯨ ꯆꯠꯅꯤꯡꯗ꯭ꯔꯕꯅꯤ. ꯐꯔꯦ, ꯍꯌꯦꯡ ꯑꯌꯨꯛ ꯑꯩꯅ ꯆꯠꯇ꯭ꯔꯤꯀꯥꯟ ꯈꯨꯔꯥꯃꯥꯏꯕ ꯊꯝꯕꯥꯜ ꯆꯥꯎꯕ ꯀꯧꯔꯝꯒꯦ. ꯃꯥ ꯂꯥꯛꯂꯒ ꯅꯪꯅꯅꯦ ꯂꯥꯏ ꯈꯨꯔꯨꯝ ꯊꯣꯛꯅꯅꯕ ꯈꯔ ꯇꯥꯟꯅꯧ. ꯑꯩꯁꯨ ꯀꯨꯏꯒꯗꯕꯗꯤ ꯅꯠꯇꯦꯗꯅ. ꯍꯌꯦꯡ ꯈꯛꯇꯅꯤ ꯌꯨꯝꯗ ꯍꯜꯂꯛꯂꯣꯏꯗꯕ. ꯍꯪꯆꯤꯠꯇꯤ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤꯗ. ꯐꯔꯦꯁꯦ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯔꯣ. ꯃꯥꯏꯕ ꯊꯝꯕꯥꯜ ꯆꯥꯎꯗ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝ ꯊꯣꯛꯍꯜꯂꯒ ꯈꯖꯤꯛ ꯐꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯂꯁꯤ ꯃꯣꯏ ꯃꯄꯥ. ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯂꯥꯛꯂꯤꯕ ꯅꯨꯃꯤꯠ ꯑꯗꯨ ꯀꯣꯏꯔꯦꯝꯕ ꯃꯥꯅ ꯊꯕꯛ ꯆꯠꯇ꯭ꯔꯤꯀꯥꯟ ꯃꯥꯏꯕ ꯊꯝꯕꯥꯜ ꯆꯥꯎꯕꯨ ꯃꯌꯨꯝꯗ ꯂꯥꯛꯄꯤꯅꯕ ꯍꯥꯏꯔꯝꯃꯤ. ꯑꯗꯨꯒ ꯃꯥꯒꯤ ꯊꯕꯛꯀꯤ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ. ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ. ꯃꯥꯏꯕ ꯊꯝꯕꯥꯜ ꯆꯥꯎꯗꯨ ꯂꯥꯛꯇꯨꯅ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯅꯕ ꯇꯧꯔꯝꯃꯤ. ꯕꯦꯝꯃ ꯀꯨꯊꯥꯞ, ꯅꯪ ꯈꯨꯔꯥ ꯂꯥꯛꯂꯦ. ꯏꯕꯦꯝꯃꯧ ꯀꯨꯊꯥꯞ. ꯀꯨꯊꯥꯞꯁꯨ ꯊꯣꯔꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯈꯨꯔꯥꯃꯥꯏꯕ, ꯁꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯁꯤ. ꯌꯥꯔꯦ. ꯅꯪ ꯄꯥꯕ ꯃꯪꯒꯤꯕꯨ ꯀꯔꯤ ꯑꯣꯏꯅ ꯉꯝꯗꯕꯅꯣ? ꯂꯩꯌꯣꯡ ꯍꯥꯏꯌꯨ ꯈꯨꯔꯥꯗ. ꯈꯨꯔꯥꯃꯥꯏꯕ, ꯄꯥꯕꯁꯦ ꯑꯍꯤꯡ ꯂꯩꯑꯣꯏꯈ꯭ꯔꯕ ꯏꯃꯥꯗꯣ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯍꯦꯛ ꯂꯥꯎꯏ. ꯑꯗꯨꯒ ꯃꯥꯒꯤ ꯇꯨꯡꯗꯁꯨ ꯃꯃꯤ ꯑꯃꯅ ꯏꯅꯕꯒꯨꯝꯁꯨ ꯇꯧꯏ ꯍꯥꯏ. ꯋꯥꯈꯜ ꯁꯣꯟꯊꯕꯒꯤꯕꯨ ꯑꯣꯏꯔꯤꯕ꯭ꯔꯥ? ꯇꯨꯝꯕ ꯆꯥꯕ ꯋꯥꯠꯄꯅ ꯍꯛꯆꯥꯡꯁꯨ ꯌꯥꯝ ꯁꯣꯛꯆꯤꯜꯂꯤ. ꯈꯨꯔꯥꯃꯥꯏꯕꯅ ꯑꯃꯨꯛꯇ ꯀꯨꯞꯅ ꯌꯦꯡꯕꯤꯌꯨ. ꯌꯥꯔꯦ. ꯈꯨꯔꯥ ꯄꯣꯠꯂꯝ ꯈꯔꯥꯏꯒꯦ. ꯃꯗꯨ ꯏꯃꯧꯅ ꯊꯧꯔꯥꯡꯕ ꯇꯥꯔꯦ. ꯇꯤꯟꯃꯨ ꯂꯩꯃꯨ ꯐꯠꯇꯕꯅ ꯏꯅꯗꯨꯅ ꯂꯩꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤꯗ. ꯂꯥꯏ ꯈꯨꯔꯨꯝ ꯊꯣꯛꯂꯒ ꯐꯒꯅꯤꯗ, ꯋꯥꯈꯜ ꯋꯥꯔꯨꯅꯨ. ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯊꯝꯕꯥꯜ ꯆꯥꯎꯅ ꯍꯥꯏꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯂꯥꯡꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝ ꯊꯣꯛꯂꯝꯃꯤ. ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ. ꯂꯥꯏ ꯈꯨꯔꯨꯝ ꯊꯣꯛꯈ꯭ꯔꯕꯁꯨ ꯑꯍꯣꯡꯕꯗꯤ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ. ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯃꯪꯒꯤꯕꯨ ꯉꯁꯤꯁꯨ ꯀꯧꯔꯛꯏ. ꯃꯈꯣꯏ ꯄꯥꯕꯨꯡ, ꯅꯪꯗꯤ ꯑꯩꯕꯨ ꯂꯥꯛꯍꯟꯅꯤꯡꯗ꯭ꯔꯗꯨꯅ ꯑꯩꯕꯨ ꯆꯠꯈꯤꯅꯕ ꯆꯥꯛꯊꯥꯛ ꯊꯥꯔꯕꯀꯣ. ꯑꯩꯅꯗꯤ ꯃꯈꯣꯏ ꯄꯥꯕꯨꯡꯕꯨ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯌꯦꯡꯖꯒꯦ ꯈꯟꯕꯅꯤ. ꯑꯗꯨꯕꯨ ꯊꯋꯥꯏ-ꯃꯤꯔꯥ-ꯂꯝꯕꯥ ꯑꯣꯏꯈ꯭ꯔꯦ ꯈꯜꯂꯗꯨꯅ ꯀꯤꯔꯤꯕ꯭ꯔꯥ? ꯃꯈꯣꯏ ꯄꯥꯕꯨꯡ, ꯃꯄꯥꯟꯗ ꯑꯃꯨꯛꯇꯗꯤ ꯊꯣꯛꯄꯤꯔꯛꯎ ꯀꯩꯗꯧꯕꯒꯦ? ꯅꯅꯥꯏ ꯅꯨꯄꯤ ꯑꯩꯗꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯀꯅꯤꯌꯦ. ꯃꯪꯒꯤ ꯍꯟꯗꯛꯇꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯃꯨꯛꯇꯪ ꯌꯦꯡꯂꯒꯦ ꯈꯟꯅ ꯃꯁꯥ ꯉꯝꯗ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ. ꯆꯤꯛꯂꯕ ꯑꯍꯤꯡ ꯃꯃꯩ ꯃꯤꯁꯤꯛ ꯃꯤꯔꯥꯈꯣꯜ ꯇꯥꯗ꯭ꯔ ꯃꯇꯝ ꯑꯗꯨꯗ ꯃꯪꯒꯤ ꯃꯥꯒꯤ ꯃꯪꯒꯣꯜ ꯑꯗꯨꯗ ꯊꯣꯔꯛꯄꯗ ꯎꯔꯦ. ꯃꯥꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕꯤ ꯂꯣꯏꯅꯕꯤ ꯏꯕꯦꯅꯤ. ꯄꯨꯡꯉꯧ ꯐꯅꯦꯛ ꯑꯃ ꯐꯤꯗꯣꯟ ꯆꯤꯡꯈꯠꯇꯨꯅ ꯁꯦꯠꯂꯤ. ꯃꯁꯝ-ꯃꯟꯍꯥꯏ ꯐꯥꯅ ꯂꯦꯞꯂꯤꯕꯗꯣ. ꯏꯕꯦꯅꯤ ꯃꯪꯒꯤꯕꯨ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ. ꯃꯈꯣꯏ ꯄꯥꯕꯨꯡ, ꯅꯪꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣꯏ? ꯑꯩꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯄꯗꯤ ꯅꯣꯡꯃꯇꯁꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯊꯣꯛꯄꯤꯔꯛꯇꯦ. ꯃꯪꯒꯤ ꯃꯥꯁꯨ ꯃꯃꯤꯠ ꯃꯄꯤꯅ ꯊꯨꯝꯃꯛꯇꯨꯅ ꯈꯨꯝꯂꯛꯏ. ꯏꯕꯦꯅꯤ, ꯅꯪꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯒ ꯀꯔꯤꯒꯤ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯅꯣ? ꯂꯥꯎ, ꯌꯨꯝ ꯃꯣꯡꯕ ꯏꯔꯥꯜꯂꯦ ꯑꯁꯦ ꯅꯪꯒꯤꯁꯨ ꯅꯌꯨꯝꯗꯤ ꯈꯟꯗ꯭ꯔꯕ꯭ꯔꯥ? ꯂꯥꯛꯑꯣ, ꯆꯪꯂꯛꯑꯣ. ꯅꯪꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯩꯗꯤ ꯊꯋꯥꯏꯅꯤ. ꯊꯋꯥꯏ-ꯃꯤꯔꯥ-ꯂꯝꯕꯥ ꯑꯩꯅ ꯂꯥꯏꯅꯤꯡꯊꯧ ꯃꯥꯅ ꯀꯣꯟꯗꯨꯅ ꯂꯩꯔꯤꯕ ꯅꯪꯒꯤ ꯁꯪꯒꯥꯏꯗ ꯀꯔꯝꯅꯗꯤ ꯆꯪꯒꯅꯤ? ꯑꯩꯗꯤ ꯆꯪꯕ ꯌꯥꯗꯦ ꯃꯈꯣꯏ ꯄꯥꯕꯨꯡ. ꯏꯕꯦꯅꯤ, ꯅꯪꯕꯨ ꯅꯌꯥꯡꯁꯨ ꯌꯥꯝꯅ ꯀꯪꯅ ꯎꯏ. ꯂꯥꯏꯔꯩꯄꯥꯛꯇ ꯅꯪꯕꯨ ꯀꯔꯤꯁꯨ ꯆꯥꯗ꯭ꯔꯕ꯭ꯔꯥ? ꯂꯩꯔꯝꯃꯣ, ꯑꯩ ꯅꯪꯅ ꯆꯥꯕ ꯌꯥꯕ ꯀꯔꯤꯅꯣ ꯂꯧꯊꯣꯛꯂꯨꯈꯤꯒꯦ. ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ. ꯑꯩꯗꯤ ꯊꯋꯥꯏꯅꯤ. ꯇꯥꯏꯕꯪ ꯆꯤꯟꯖꯥꯛ ꯆꯥꯕ ꯌꯥꯗꯦ. ꯑꯩꯅ ꯈꯨꯅꯨ ꯑꯣꯟꯗꯨꯅ ꯅꯪꯒꯤ ꯁꯨꯃꯥꯡꯗ ꯀꯠꯂꯤꯕ ꯀꯣꯔꯧꯍꯟꯕ-ꯃꯥꯒꯤ ꯆꯦꯡ ꯈꯨꯕꯥꯝ ꯑꯗꯣ ꯈꯖꯤꯛ ꯆꯥꯖꯕꯗ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯇꯥꯟꯊꯣꯛꯄꯤꯔꯛꯄ ꯅꯠꯇꯕꯔꯣ? ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯔꯤꯁꯨ ꯆꯥꯔꯣꯏ ꯃꯈꯣꯏ ꯄꯥꯕꯨꯡ. ꯍꯌꯦꯡ ꯃꯄꯨ-ꯃꯥꯒꯤ ꯃꯐꯝꯗ ꯂꯥꯡꯕꯟ ꯍꯥꯏꯁꯨ ꯍꯦꯛ ꯇꯝꯕꯤꯔꯛꯎ. ꯃꯗꯨ ꯆꯥꯔꯒ ꯅꯅꯥꯏ ꯅꯨꯄꯤ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦ ꯑꯄꯦꯟꯕ ꯑꯣꯏꯖꯔꯒꯦ. ꯑꯣ ꯏꯕꯦꯅꯤ, ꯅꯤꯡꯉꯝꯈꯤꯗ꯭ꯔꯦꯗ. ꯂꯝ ꯈꯨꯅꯨ ꯑꯗꯨꯕꯨ 이콧 ꯑꯁꯤꯅ ꯇꯥꯟꯊꯣꯛꯂꯨꯕ. ꯏꯕꯦꯅꯤ, ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ. ꯃꯈꯣꯏ ꯄꯥꯕꯨꯡ, ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯠꯈ꯭ꯔꯒꯦ. ꯍꯌꯦꯡ ꯑꯃꯨꯛ ꯋꯥꯡꯂꯦꯟ ꯃꯇꯝ ꯑꯁꯤꯗ ꯂꯥꯛꯀꯦ. ꯅꯣꯡꯉꯥꯜꯂꯛꯀꯗꯧꯔꯦ. ꯑꯩ ꯑꯁꯨꯝ ꯂꯩꯕ ꯌꯥꯔꯔꯣꯏ. ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯃꯈꯣꯏ ꯄꯥꯕꯨꯡ. ꯏꯕꯦꯅꯤ, ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯑꯩ ꯊꯥꯗꯣꯛꯇꯨꯅ ꯑꯃꯨꯛ ꯆꯠꯂꯕ꯭ꯔꯥ?
ꯉꯥꯏꯈꯣ ꯏꯕꯦꯅꯤ ꯃꯇꯝ ꯀꯨꯏꯅ ꯀꯥꯏꯅꯔꯨꯔꯕ ꯑꯍꯜ ꯑꯣꯏꯔꯕ ꯊꯋꯥꯏ ꯑꯅꯤꯁꯦ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯈꯤꯁꯤꯅꯦ ꯏꯕꯦꯅꯤ ꯑꯁꯨꯝꯅ ꯈꯝꯖꯕꯕꯨ ꯊꯋꯥꯏ ꯃꯥꯗꯤ ꯑꯗꯨꯃꯛ ꯃꯥꯡꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯉꯁꯤꯗꯤ ꯀꯣꯏꯔꯦꯝꯕ ꯃꯥꯁꯨ ꯍꯜꯂꯛꯂꯤ ꯀꯨꯊꯥꯞꯁꯨ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯂꯕꯗ ꯃꯕꯨꯛꯅꯤꯡ ꯈꯖꯤꯛ ꯌꯥꯡꯖꯔꯝꯃꯤ ꯃꯣꯏ ꯃꯄꯥ ꯉꯔꯥꯡꯗꯤ ꯈꯨꯔꯥꯃꯥꯏꯕꯅ ꯂꯥꯏ ꯈꯨꯔꯨꯝ ꯊꯣꯛꯄꯗꯒꯤ ꯄꯥꯕꯅ ꯑꯍꯤꯡꯗ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯅ ꯇꯠꯇꯅ ꯍꯥꯏꯕꯗꯣ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ ꯉꯁꯤꯁꯨ ꯆꯥꯛ ꯏꯁꯤꯡꯒ ꯈꯔꯗꯨꯃꯛ ꯆꯥꯈ꯭ꯔꯦ ꯑꯁ ꯋꯥꯈꯜꯁꯦ ꯅꯦ ꯍꯦꯛ ꯇꯥꯏꯀꯣ ꯑꯣ ꯐꯔꯦ ꯐꯔꯦ ꯇꯤꯃꯨ ꯂꯥꯏꯃꯨ ꯐꯠꯇꯕ ꯑꯣꯏꯔꯝꯒꯅꯤꯗ ꯑꯗꯨꯅ ꯇꯥꯏꯅꯐꯝꯗꯣ ꯃꯁꯥ ꯁꯣꯟꯅ ꯄꯥꯕꯗ ꯍꯦꯛ ꯇꯥꯕ ꯑꯩ ꯍꯛꯆꯥꯡꯁꯦ ꯑꯃꯨꯛꯇ ꯁꯦꯡꯗꯣꯛꯅꯕ ꯇꯧꯒꯦ ꯂꯝ ꯂꯥꯞꯅ ꯆꯠꯂꯨꯕꯒꯤ ꯍꯣꯏ ꯏꯁꯤꯡꯒ ꯂꯣꯏꯅ ꯄꯨꯊꯣꯛꯇꯨꯅ ꯊꯝꯖꯔꯕꯅꯤ ꯀꯨꯊꯥꯞ ꯃꯥꯗꯤ ꯑꯍꯤꯡꯒꯤ ꯊꯧꯗꯣꯛꯇꯨ ꯈꯪꯗꯕꯅ ꯃꯄꯥ ꯏꯕꯨꯡꯉꯣꯕꯨ ꯂꯥꯏ ꯈꯨꯔꯨꯝ ꯊꯣꯛꯄꯗꯒꯤ ꯐꯔꯦ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯏꯕꯦꯅꯤ ꯉꯁꯤꯁꯨ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯊꯣꯛꯂꯤ ꯃꯪꯒꯤꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯈꯤꯕꯨ ꯈꯜꯂꯗꯨꯅ ꯃꯄꯥꯅ ꯊꯣꯔꯛꯏ ꯏꯕꯦꯅꯤ ꯃꯪꯒꯤꯕꯨ ꯌꯦꯡꯂꯗꯨꯅ ꯑꯁꯨꯝ ꯍꯥꯏꯔꯛꯂꯝꯃꯤ ꯃꯈꯣꯏ ꯄꯥꯕꯨꯡ ꯀꯨꯏꯔꯦ ꯅꯪ ꯑꯩꯅ ꯁꯦꯝꯒꯠꯆꯔꯝꯕ ꯏꯪꯈꯣꯜ ꯑꯁꯦ ꯌꯦꯡꯈꯤꯗꯕ ꯏꯪꯈꯣꯜꯒꯤ ꯍꯩꯄꯥꯜ ꯂꯩꯄꯥꯜ ꯑꯁꯦ ꯌꯦꯡꯂꯗꯨꯅ ꯋꯥꯔꯤ ꯁꯥꯁꯤ ꯑꯩꯗꯤ ꯅꯪꯒꯤ ꯌꯨꯝꯗ ꯆꯪꯂꯛꯄ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯣꯏꯅ ꯊꯣꯛꯄꯤꯔꯛꯂꯣ ꯍꯥꯏꯗꯨꯅ ꯏꯕꯦꯅꯤ ꯑꯁꯨꯝ ꯆꯠꯈꯤ ꯃꯪꯒꯤꯁꯨ ꯀꯔꯤꯁꯨ ꯈꯟꯊꯔꯨꯗ ꯃꯥꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯈꯣꯡ ꯊꯥꯡꯗꯣꯔꯛꯂꯤ ꯀꯣꯟꯊꯣꯡ ꯋꯥꯡꯃꯁꯨ ꯂꯥꯟꯈꯤꯔꯝꯃꯤ ꯏꯕꯦꯅꯤ ꯅꯣꯡꯉꯥꯜꯂꯛꯀꯗꯧꯔꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯪꯒꯤꯁꯨ ꯇꯨꯃꯤ ꯆꯪꯂꯛꯇꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯌꯥꯇꯥꯈ꯭ꯔꯦ ꯄꯨꯈ꯭ꯔꯕꯅꯤ ꯂꯩꯔꯦꯝꯕ ꯃꯥꯅ ꯀꯣꯟꯊꯣꯡ ꯋꯥꯡꯃ ꯂꯥꯜꯂꯨ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯪꯒꯤ ꯃꯥꯒꯤ ꯊꯋꯥꯏꯕꯨ ꯉꯁꯤ ꯌꯥꯇꯥꯈ꯭ꯔꯤꯕ ꯃꯤꯀꯨꯞ ꯑꯁꯤꯅ ꯃꯪꯒꯤ ꯃꯥꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯣꯏꯈꯤꯔꯝꯃꯤ ꯀꯣꯏꯔꯦꯝꯕ ꯑꯃꯗꯤ ꯀꯨꯊꯥꯞꯁꯨ ꯃꯪꯒꯤ ꯅꯥꯕ ꯐꯔꯒꯅꯤ ꯋꯥꯈꯜ ꯈꯖꯤꯛ ꯌꯥꯡꯖꯔꯨꯕ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤ ꯂꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯃꯪꯒꯤꯅ ꯂꯩꯈꯤꯗꯕꯒꯤ ꯂꯥꯟꯅ ꯊꯧꯔꯝ ꯂꯣꯏꯗ꯭ꯔꯤꯉꯩ ꯀꯣꯏꯔꯦꯝꯕ ꯑꯃꯗꯤ ꯀꯨꯊꯥꯞꯀꯤ ꯃꯆꯥ ꯑꯇꯣꯟꯕ ꯁꯅꯥꯇꯣꯝꯕꯗꯨ ꯏꯁꯤꯡꯗ ꯇꯥꯁꯤꯟꯕꯗꯒꯤ ꯑꯃꯨꯛ ꯊꯋꯥꯏ ꯂꯧꯕꯤꯈꯤ ꯂꯥꯡꯕꯟ ꯊꯥꯅ ꯂꯥꯛꯄꯗ ꯆꯍꯤ ꯅꯧꯔꯤꯕ ꯑꯉꯥꯡꯁꯤꯡꯕꯨ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯀꯨꯞꯅ ꯁꯦꯟꯅꯩ ꯃꯔꯝꯗꯤ ꯊꯥꯁꯤꯅ ꯂꯥꯛꯄꯗ ꯏꯁꯤꯡꯗ ꯂꯥꯏꯅ ꯂꯧꯒꯜꯂꯤ ꯆꯩꯅꯥ ꯈꯥꯡꯂꯤꯉꯩ ꯍꯦꯟꯅ ꯑꯗꯨꯝ ꯃꯩꯁꯥ ꯍꯥꯞꯂꯔꯤ ꯀꯣꯏꯔꯦꯝꯕ ꯀꯨꯊꯥꯞ ꯑꯅꯤꯒꯤ ꯄꯨꯟꯁꯤꯗ ꯆꯠꯈ꯭ꯔꯕꯁꯨ ꯃꯈꯣꯏꯅ ꯇꯨꯡꯒꯤ ꯈꯟꯗꯨꯅ ꯍꯤꯡꯗꯕꯗꯤ ꯌꯥꯗꯕ ꯃꯔꯝꯅ ꯑꯋꯥꯕ ꯀꯌꯥ ꯂꯥꯛꯂꯕꯁꯨ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯛꯈꯤ ꯀꯨꯊꯥꯞ ꯃꯆꯥ ꯑꯇꯣꯟꯕꯒꯤ ꯋꯥꯈꯜ ꯀꯥꯎꯖꯅꯕ ꯃꯄꯨ ꯃꯥꯅ ꯆꯥꯟꯕꯤꯗꯨꯅ ꯀꯨꯊꯥꯞ ꯑꯃꯗꯤ ꯀꯣꯏꯔꯦꯝꯕꯒꯤ ꯃꯃꯣꯝ ꯂꯥꯡꯂꯦꯟ ꯑꯃ ꯃꯤꯇꯝꯂꯝꯃꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯁꯤ ꯃꯥꯅ ꯈꯪꯍꯧꯕ ꯊꯦꯡꯅꯍꯧꯕ ꯑꯐꯕ ꯈꯔ ꯈꯟꯒꯠꯇꯨꯅ ꯃꯁꯨ ꯂꯝꯌꯥꯟꯕꯗ ꯋꯥꯔꯤ ꯂꯤꯔꯤ ꯀꯨꯊꯥꯞ ꯂꯝꯌꯥꯟꯕ ꯋꯥꯔꯤ ꯑꯁꯨꯝ ꯇꯥꯔꯝꯂꯒ ꯃꯕꯣꯛꯇ ꯁꯨꯝꯅ ꯍꯥꯏꯔꯤ ꯕꯨꯕꯥ ꯑꯗꯨꯗꯤ ꯅꯪꯁꯨ ꯍꯌꯦꯡꯋꯥꯏ ꯄꯨꯄꯨꯅ ꯂꯧꯕ ꯂꯥꯛꯇꯣꯏꯔꯥ ꯀꯨꯊꯥꯞ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯑꯇꯤꯌꯥ ꯊꯛꯇ ꯌꯦꯡꯈꯠꯂꯗꯨꯅ ꯈꯨꯝꯃꯤ ꯂꯥꯛꯀꯅꯤ ꯅꯪꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯄꯨꯄꯨꯅꯅꯦ ꯕꯨꯕꯣꯛꯄꯨꯁꯨ ꯂꯧꯕ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯇꯥꯟꯖꯥꯗꯨꯗ ꯇꯣꯝꯊꯤꯟꯉꯥꯟꯕ ꯍꯜꯂꯛꯇꯨꯅ ꯃꯃꯥꯗ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥ ꯏꯆꯜꯗꯨꯕꯨ ꯂꯥꯡꯕꯟ ꯍꯩꯁꯣꯏꯒꯤ ꯍꯩ ꯂꯩ ꯊꯤꯜꯂꯛꯀꯗꯣꯏꯔꯣ ꯍꯣꯏꯅꯦ ꯊꯤꯜꯂꯛꯀꯅꯤꯅꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯩ ꯊꯕꯛ ꯆꯠꯂꯨꯔꯒꯦ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯩꯁꯣꯏ ꯀꯠꯄꯗꯣ ꯑꯩꯅ ꯇꯧꯗꯣꯏꯅꯤꯅ ꯍꯣꯏ ꯍꯣꯏ ꯅꯪꯅ ꯐꯩ ꯈꯟꯕꯗꯣ ꯃꯗꯨꯃ ꯍꯦꯛ ꯇꯧꯔꯣ ꯂꯝꯌꯥꯟꯕ ꯃꯕꯣꯛꯄꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯋꯥꯈꯜꯗ ꯈꯜꯂꯛꯄꯗꯨ ꯁꯠ ꯍꯥꯏꯔꯛꯏ ꯕꯕꯥ ꯍꯌꯦꯡꯋꯥꯏ ꯕꯕꯣꯛꯅ ꯂꯥꯏꯔꯩꯄꯥꯛꯇ ꯂꯩꯈ꯭ꯔꯀꯥꯟꯗ ꯑꯩꯁꯨ ꯂꯥꯡꯕꯟꯒꯤ ꯍꯩꯁꯣꯏ ꯀꯠꯂꯛꯀꯦꯀꯣ ꯑꯗꯨ ꯕꯕꯣꯛ ꯆꯥꯎꯀꯣ ꯇꯣꯝꯊꯤꯟꯅ ꯍꯦ ꯁꯤ ꯉꯥꯡꯁꯤꯗꯤꯕ ꯇꯧꯏ ꯈꯪꯗꯦ ꯇꯧꯏꯗꯤ ꯈꯪꯗꯦ ꯇꯨꯃꯤꯟ ꯂꯩꯌꯣ ꯀꯨꯊꯥꯞ ꯃꯁꯨꯕꯨ ꯅꯥꯟꯕꯤꯗꯨꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ ꯏꯁꯨ ꯁꯅꯥꯅ ꯂꯥꯡꯕꯟ ꯍꯩꯁꯣꯏ ꯀꯠꯂꯛꯄ ꯆꯥꯅꯤ ꯕꯕꯣꯛꯅ ꯆꯥꯅꯤ ꯃꯁꯨ ꯃꯕꯦꯡꯒꯤ ꯋꯥꯔꯤ ꯇꯥꯔꯝꯂꯒ ꯍꯩꯕꯣꯡ ꯊꯛꯇ ꯇꯣꯡꯂꯤꯕ ꯂꯝ ꯈꯨꯅꯨ ꯃꯥꯁꯨ ꯀꯨꯀ꯭ꯔꯨ ꯀ꯭ꯔꯨ ꯍꯥꯏꯅ ꯑꯃꯨꯛꯇꯪ ꯈꯣꯡꯂꯝꯂꯒ ꯄꯥꯏꯈꯤꯔꯝꯃꯤ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯊꯥꯡꯒꯒꯤ ꯂꯩꯀꯥꯏ ꯑꯃꯗ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯕ ꯊꯣꯝꯕ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ ꯊꯣꯝꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯣꯠꯅꯕ ꯌꯥꯝꯅ ꯀꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯁꯨꯅꯕ ꯅꯣꯝꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯃꯁꯥꯗꯤ ꯀꯦꯖ ꯅꯥꯟꯖꯕ ꯀꯌꯥ ꯁꯪꯂꯝꯗꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯐꯨꯝꯗ ꯍꯧꯕ ꯇꯧ ꯌꯥꯟꯕꯅ ꯃꯍꯥꯛꯀꯤ ꯃꯔꯨꯑꯣꯏꯕ ꯁꯤꯟꯐꯝ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯐꯨꯝꯗ ꯇꯣꯏꯅ ꯆꯠꯄꯅ ꯀꯥꯐꯨꯠ ꯃꯔꯛꯇ ꯇꯣꯏꯅ ꯄꯨꯊꯔꯒ ꯃꯈꯣꯡ ꯃꯈꯨꯠ ꯁꯦꯡꯅ ꯍꯥꯝꯗꯣꯛꯄ ꯁꯪꯗꯕꯅ ꯃꯈꯣꯡ ꯈꯨꯅꯤꯡꯗꯨ ꯐꯤꯕꯝ ꯌꯥꯝꯅ ꯊꯤꯅ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯊꯣꯝꯕꯅ ꯐꯨꯝ ꯃꯔꯛꯇꯒꯤ ꯇꯧ ꯌꯥꯜꯂꯨꯔꯒ ꯃꯌꯨꯝꯗ ꯍꯣꯡꯒꯠꯂꯤꯉꯩꯒꯤ ꯃꯇꯝꯗ ꯃꯗꯣꯝꯆꯥ ꯑꯃꯅ ꯃꯥꯕꯨ ꯀꯧꯔꯛꯂꯝꯃꯤ ꯍꯥꯏ ꯊꯣꯝꯕ
ꯅꯪꯕꯨ ꯈꯔ ꯄꯣꯊꯥꯕ ꯇꯝꯃꯨꯅꯦ ꯅꯪꯁꯦ ꯅꯁꯥꯅ ꯄꯥꯈꯪꯅꯦ ꯍꯥꯏꯕꯁꯦ ꯀꯥꯎꯔ ꯃꯥꯜꯂꯤꯅꯦ ꯌꯦꯡꯉꯨ ꯅꯈꯣꯡ ꯈꯨꯅꯤꯡꯅꯦꯅ ꯇꯧꯔꯤꯗꯨꯕꯨ ꯀꯔꯝꯕ ꯂꯩꯁꯥꯕꯤꯅ ꯅꯪꯕꯨ ꯄꯥꯝꯕꯤꯗꯣꯏꯅꯣ ꯏꯟꯗꯣ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯈꯔ ꯆꯥꯗ꯭ꯔꯤ ꯑꯗꯨꯅ ꯁꯨꯕ ꯂꯦꯞꯄ ꯌꯥꯗ꯭ꯔꯤ ꯈꯨꯅꯤꯡꯒꯤ ꯋꯥꯁꯤꯗꯤ ꯅꯣꯡꯃ ꯏꯁꯤꯡ ꯐꯖꯅ ꯁꯥꯍꯜꯂꯒ ꯅꯨꯡꯅ ꯂꯪꯅ ꯇꯛꯂ ꯂꯣꯏꯔꯦꯗ ꯃꯇꯝꯗꯨꯗ ꯀꯅꯥꯒꯤ ꯐꯖꯕꯤ ꯃꯌꯥꯝꯗꯨꯅ ꯀꯦꯟꯖꯅꯤ ꯃꯁꯤꯅ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯗꯣꯝꯆꯥ ꯑꯗꯨꯁꯨ ꯊꯣꯡꯒ꯭ꯔꯥꯗ ꯐꯤ ꯁꯨꯔꯝꯕ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯀꯥꯈꯤꯔꯝꯃꯤ ꯊꯣꯡꯕ ꯃꯗꯣꯝꯆꯥ ꯑꯗꯨ ꯍꯦꯛ ꯀꯥꯈꯤꯕꯒ ꯅꯣꯛꯂꯝꯕ ꯃꯤꯅꯣꯛ ꯑꯗꯨ ꯍꯟꯖꯤꯟꯈꯤꯔꯝꯃꯤ ꯃꯥꯁꯨ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯂꯦꯞꯇꯅ ꯁꯨꯔꯤꯕ ꯑꯗꯨꯕꯨ ꯋꯥꯕꯗꯤ ꯐꯥꯎꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯅꯪꯕꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯥꯏꯔꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ ꯑꯗꯨꯅ ꯂꯥꯏꯔꯕ ꯀꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯁꯥꯗꯣ ꯑꯋꯥ ꯑꯅꯥ ꯈꯪꯗꯅ ꯁꯨꯅꯣꯝꯂꯤꯕꯅꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯄꯟꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯄꯣꯂꯥꯡ ꯑꯃꯗ ꯍꯪꯒꯥꯝ ꯑꯃꯟꯕ ꯍꯥꯞꯂꯒ ꯂꯣꯛꯇꯥꯛꯇ ꯆꯥꯝꯒꯦ ꯍꯥꯏꯅ ꯀꯨꯝꯂꯛꯂꯝꯃꯤ ꯊꯥꯖꯅ ꯇꯥꯇꯣꯟ ꯏꯆꯦ ꯊꯕꯥꯅ ꯍꯣꯔꯦꯟꯗꯤ ꯃꯣꯏꯗ ꯐꯧ ꯁꯨꯕ ꯂꯥꯛꯑꯣ ꯍꯥꯏꯅ ꯄꯥꯎ ꯆꯠꯂꯛꯄꯅꯤꯀꯣ ꯇꯣꯝꯕꯤ ꯃꯗꯨꯒꯤ ꯋꯥꯗꯣ ꯇꯥꯇꯣꯟ ꯁꯪꯂꯣꯏꯀꯣ ꯀꯩꯅꯣ ꯇꯥꯇꯣꯟ ꯂꯩꯁꯥꯕꯤꯅ ꯀꯣꯏꯔꯛꯎ ꯍꯥꯏꯔꯒ ꯁꯪꯗꯦ ꯍꯥꯏꯁꯤꯕꯣ ꯇꯥꯇꯣꯟ ꯅꯪꯁꯦ ꯄꯥꯈꯪꯒ ꯃꯥꯟꯖꯗꯦꯀꯣ ꯈꯨꯅꯤꯡꯅꯦꯅ ꯇꯧꯔꯤꯗꯨꯅ ꯏꯀꯥꯏ ꯍꯦꯛ ꯀꯥꯏꯔꯗꯅ ꯑꯃꯨꯛꯇ ꯇꯛꯊꯣꯛꯑꯣ ꯅꯁꯥꯒꯗꯨꯁꯨ ꯈꯔ ꯅꯥꯟꯅ ꯂꯩꯅꯕ ꯍꯣꯠꯅꯧꯕ ꯇꯣꯝꯕ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯋꯥꯗꯤ ꯍꯥꯏꯗ ꯄꯩꯔꯞꯅ ꯌꯦꯡꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯊꯥꯖꯗꯤ ꯃꯕꯨꯡꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯊꯧꯁꯥꯗ ꯃꯆꯤꯟꯗ ꯃꯥꯒꯤ ꯉꯥꯡꯐꯝ ꯊꯣꯛꯄ ꯄꯉꯥꯡꯗ ꯉꯥꯡꯂꯝꯃꯤ ꯏꯆꯜ ꯇꯣꯝꯕꯤ ꯅꯪꯁꯦ ꯂꯩꯁꯥꯕꯤꯅꯤ ꯀꯥꯏꯅ ꯅꯆꯤꯟ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯦ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯗ ꯇꯥꯔꯦ ꯑꯩꯅ ꯊꯕꯛ ꯑꯃꯠꯇ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯀꯔꯤ ꯑꯩꯕꯨ ꯌꯨꯝ ꯄꯥꯟꯕ ꯈꯪꯂꯣꯏ ꯀꯥꯏꯅ ꯏꯕꯨꯡꯉꯣ ꯅꯪꯗꯨꯝ ꯅꯨꯄꯤ ꯊꯤꯕ ꯈꯪꯖꯔꯣꯏ ꯄꯥꯈꯪꯅꯦꯅ ꯈꯨꯅꯤꯡ ꯏꯀꯥꯏ ꯀꯥꯏꯔꯒ ꯑꯗꯨꯅꯔꯥ ꯍꯥ ꯍꯧꯖꯤꯛꯇ ꯅꯪꯅ ꯂꯩꯁꯥꯕꯤꯒꯤ ꯄꯥꯎ ꯄꯨꯔꯒ ꯂꯥꯛꯂꯤꯗꯣ ꯏꯁ ꯏꯆꯦ ꯊꯕꯥ ꯑꯣꯏꯕꯒꯤ ꯄꯥꯝꯕꯤꯕꯒꯤ ꯋꯥꯅꯦ ꯑꯇꯣꯞꯄ ꯅꯨꯄꯤꯅꯗꯤ ꯁꯨꯛꯄꯥꯝ ꯄꯥꯝꯕꯤꯔꯣꯏ ꯅꯪꯒꯤ ꯅꯋꯣꯡꯗꯨꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖꯗꯣ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯍꯤꯗ ꯌꯦꯅꯥꯗꯨ ꯆꯥꯝꯂꯝꯃꯤ ꯊꯣꯡꯕꯁꯨ ꯃꯆꯜꯒ ꯃꯈꯥ ꯇꯥꯅ ꯆꯤꯟꯗꯥ ꯄꯧꯗꯥꯅꯕꯗꯨ ꯇꯟꯗꯨꯅ ꯇꯨꯃꯤꯟꯅ ꯇꯧ ꯃꯄꯨꯜꯁꯤꯡꯗꯨ ꯍꯣꯡꯒꯠꯂꯝꯃꯤ ꯇꯧꯕꯒꯤꯕꯨꯗꯤ ꯊꯣꯡꯕꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯅ ꯁꯨꯕ ꯅꯣꯝꯕ ꯉꯝꯂꯤꯉꯩꯗꯗꯤ ꯍꯥꯏꯅ ꯏꯃꯨꯡꯗꯨ ꯐꯤꯕꯝ ꯈꯔ ꯐꯔꯝꯕꯅꯤ ꯑꯗꯨꯕꯨ ꯊꯣꯡꯕꯒꯤ ꯃꯄꯥꯕꯨꯡ ꯂꯨꯈꯣꯏꯅ ꯃꯈꯣꯡꯗ ꯄꯣꯝꯕ ꯑꯗꯨꯅ ꯁꯨꯕ ꯅꯣꯝꯕ ꯉꯝꯗꯅ ꯂꯩꯈꯤꯕ ꯑꯗꯨꯗ ꯏꯃꯨꯡ ꯑꯗꯨ ꯐꯤꯕꯝ ꯈꯪꯁꯣꯛ ꯁꯣꯛꯆꯤꯟꯈꯤꯕꯅꯤ ꯊꯣꯡꯕꯒꯤ ꯃꯌꯥꯝꯕꯨꯡ ꯊꯣꯏꯕꯁꯨ ꯁꯨꯕ ꯅꯣꯝꯕꯕꯨꯗꯤ ꯀꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯗꯤ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯁꯨꯔꯤ ꯅꯣꯝꯂꯤꯕ ꯃꯇꯝꯗꯨꯗꯤ ꯖ꯭ꯋꯥꯔꯒꯤ ꯈꯨꯠꯄꯥꯏꯁꯦꯟ ꯑꯣꯏꯕꯗ ꯏꯃꯨꯡꯗ ꯑꯃꯠꯇ ꯀꯥꯟꯅꯕ ꯑꯣꯏꯔꯝꯗꯦ ꯊꯣꯡꯕ ꯇꯧ ꯃꯄꯨꯜ ꯑꯍꯨꯝ ꯃꯔꯤꯗꯨ ꯉꯥꯈꯠꯇꯨꯅ ꯊꯝꯂꯝꯂꯒ ꯃꯁꯥꯗꯨ ꯏꯆꯣꯛ ꯆꯣꯛꯊꯅ ꯃꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯂꯨꯈꯣꯏꯅ ꯑꯇꯣꯝꯕ ꯅꯪꯕꯨ ꯉꯁꯤꯗꯤ ꯇꯧ ꯃꯄꯨꯟ ꯀꯌꯥꯃꯨꯛ ꯌꯥꯜꯂꯛꯀꯦ ꯕꯥꯕꯥ ꯉꯁꯤꯗꯤ ꯇꯧ ꯌꯥꯝꯅ ꯍꯧꯕ ꯐꯨꯝ ꯑꯃꯠꯇ ꯊꯦꯡꯅꯗꯦ ꯑꯗꯨꯅ ꯃꯄꯨꯜ ꯑꯍꯨꯝ ꯃꯔꯤꯗꯪ ꯌꯥꯜꯂꯛꯂꯦ ꯐꯔꯦ ꯐꯔꯦ ꯍꯥꯏ ꯃꯃꯥ ꯏꯆꯥ ꯑꯇꯣꯝꯕ ꯍꯜꯂꯛꯂꯦꯅꯦ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃꯠꯇ ꯄꯨꯊꯣꯔꯛꯎꯅꯦ ꯂꯨꯈꯣꯏꯅ ꯃꯄꯥꯟꯗꯒꯤ ꯂꯥꯎꯔꯛꯄ ꯑꯗꯨ ꯇꯥꯕꯗ ꯊꯣꯡꯕꯒꯤ ꯃꯃꯥ ꯏꯕꯦꯝꯃꯁꯨ ꯇꯍꯥ ꯇꯍꯥ ꯃꯆꯥꯅꯨꯄꯥꯅ ꯊꯛꯅꯕ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯄꯨꯊꯣꯔꯛꯑꯝꯃꯤ ꯑꯇꯣꯝꯕ ꯁꯦꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯗꯨ ꯊꯣꯡꯕꯗ ꯄꯤꯔꯝꯃꯤ ꯊꯣꯡꯕꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯃꯃꯥꯗꯒꯤ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯗꯨ ꯂꯧꯔꯒ ꯊꯛꯂꯝꯃꯤ ꯊꯣꯡꯕ ꯈꯨꯖꯥꯏ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡꯗꯨ ꯑꯃꯨꯛꯇꯗ ꯂꯣꯏꯅ ꯊꯛꯂꯒ ꯈꯨꯖꯥꯏꯗꯨ ꯅꯥꯀꯟꯗ ꯊꯝꯂꯝꯃꯤ ꯏꯃꯥ ꯇꯥꯆꯧꯗꯤ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯕ ꯀꯥꯏꯗꯒꯤꯅꯣ ꯍꯧꯖꯤꯛꯁꯨ ꯖ꯭ꯋꯥꯔ ꯈꯨꯕꯥ ꯏꯁꯩ ꯁꯛꯇꯨꯅ ꯂꯩꯔꯝꯈꯤꯅꯤ ꯍꯥ ꯑꯇꯣꯝꯕ ꯏꯄꯥꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯕꯁꯦ ꯅꯌꯥꯝꯕꯨꯡꯗꯣ ꯐꯅ ꯀꯟꯅꯗꯤ ꯃꯗꯨ ꯇꯧꯗꯅꯕ ꯊꯤꯡꯕꯅꯤ ꯑꯗꯨꯕꯨ ꯅꯄꯥ ꯑꯁꯣꯟꯕ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯃꯥꯒꯤ ꯃꯅꯥꯗ ꯍꯥꯞꯇ꯭ꯔꯦ ꯕꯥꯕꯥ ꯏꯃꯥ ꯇꯥꯆꯧꯅ ꯇꯧꯔꯤꯕꯁꯦ ꯑꯩ ꯀꯌꯥꯗꯤ ꯄꯦꯟꯗꯦ ꯐꯔꯦ ꯑꯗꯨꯕꯨ ꯃꯁꯤꯅ ꯇꯥꯆꯧꯒꯤ ꯋꯥ ꯑꯣꯏꯈ꯭ꯔꯦ ꯍꯟꯗꯛꯇꯤ ꯑꯩꯅ ꯌꯥꯜꯂꯨꯔꯤꯕ ꯇꯧꯁꯤꯡꯁꯤ ꯌꯣꯜꯂꯕ ꯇꯨꯡꯗ ꯄꯥꯕꯒꯤꯁꯨ ꯃꯈꯣꯡ ꯄꯣꯝꯂꯤꯕꯁꯦ ꯈꯨꯔꯥ ꯇꯣꯡꯕꯒꯤꯗ ꯑꯃꯨꯛꯇ ꯄꯨꯔꯒ ꯌꯦꯡꯊꯣꯛꯀꯦ ꯈꯜꯂꯤ ꯂꯨꯈꯣꯏ ꯃꯆꯥꯅꯨꯄꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯄꯨꯡꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯀꯦ ꯇꯧꯔꯝꯃꯤ ꯃꯃꯥ ꯏꯕꯦꯝꯃꯁꯨ ꯑꯗꯨ ꯃꯉꯥꯏ ꯃꯆꯥ ꯆꯥꯎꯔꯛꯄꯒꯤ ꯃꯍꯩ ꯆꯥꯔꯦ ꯍꯥꯏꯅ ꯈꯟꯖꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ ꯏꯃꯥ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯏꯃꯥꯁꯨ ꯏꯃꯨꯡ ꯄꯨꯅꯕ ꯍꯣꯠꯅꯕꯗ ꯋꯥꯖꯔꯦ ꯍꯥꯏꯕ ꯅꯆꯥꯅ ꯈꯪꯉꯤ ꯍꯩ ꯑꯉꯥꯎꯕ ꯑꯩꯅ ꯀꯞꯂꯤꯕꯁꯦ ꯋꯥꯕꯒꯤ ꯅꯠꯇꯦꯅꯦ ꯅꯨꯡꯉꯥꯏꯕꯒꯤꯅꯦ ꯏꯆꯥꯅ ꯅꯃꯥ ꯅꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯥꯅ ꯄꯥꯝꯕꯝ ꯑꯣꯏꯔꯛꯄ ꯑꯁꯤꯗ ꯍꯔꯥꯎꯔꯤꯕꯅꯤ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯩꯗꯤ ꯋꯥꯈꯜꯁꯦ ꯃꯣꯟ ꯈꯜꯂꯨꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯡꯕꯗ ꯅꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯛꯂꯝꯃꯤ ꯊꯣꯡꯕꯁꯨ ꯊꯕꯥꯕꯨ ꯈꯟꯖꯔꯤꯕꯅꯤ
aduna thabana koithorau haibaduda chatninglibani adubu ayuk nongthona thabak wana surubaga imung anigi khetnaba aduda thabada naksindabana phai haina khalami maram asina thomba anamba matamda thabadagi lapthoknaba adumak honai asomdana thaba hagi sumangda leisabi ani ahumdu phawkana surami matamduda thabado thomba lakpar haina khuning kangdana yingjaba leplamde tombina thaba nangbu nangak to tekpa tarimi nangna somda nangak tekpa makhai lakpar haina yingjari asomdadi lakpidawa maduna phamungda goro na khoklaga tumlamlani as nang sidiba apabina tombiya ta thombabu tumbada nakhoi haibro ibema makhoi thangnabada larido aikhoi ineni dana inena tambada ta thombana nakhokpase makholga yamna haui hairi lamjawda jatpa miga se tai haina butami asi haiduna tombiga apabiga do thombana nakhokpagi wari saraga noklami adubu thabadi makhoi anina nokliba aduda yawramde matawduda mata anidu munna yengnarami aduga amana amada wa hayu haina michi khatnarami tombina thaba aikhoi inena tambada ta thombado thabak yamna kali hai nongan bedagi namitaba phawba sunglep lepte hai aduna namidangdi chakngan charaga taptana tumi hai aduna ngasi su laktawa mandebo ita aisu khangi ma ngasi su laoi haiba aitana mabu khanjabani manadi aibu karisu khande haiba adubu ita karigino khangde aina magi wakhalta asum khaliba asibo apabina thaba adumaina haino ta thombasu thabak sinmanba aduda leithokpa sangdadana tawri oiramni asi haiduna apabiga tombigana thababu themjinbirami adubu thaba mata anina hairibado magi pungning nungainabani haiba khanglami mathangi namita thombado mahangna hek pata honduna chatpa hidu yure photke haiduna kangphanda chinkhatlami matamduda mataw amuba selaklami amubana ida nang soidana tungda ningam loiko kari mung tawrage lakpaga nangna mamai makok sanadaba wangakta ngangleisina mamai makok sanadaba nate ngasai ai apabiga makhoi khongnang khongda wari sanai ngarangdo thabana koirau haina pause lei hai aduga nangna tumi leithokliba adubu kariginoba adugi oire aidi aruba waga malure asi haiduna thomba thausadana hidu yuriba mapata menaba 𝗬𝗵𝗶 ꯃꯦꯀ꯭ꯔꯨꯀ ꯇꯣꯠꯅꯔꯝꯃꯤ ꯑꯃꯨꯕ ꯐꯥꯎꯕ ꯊꯣꯡꯕꯒꯤ ꯃꯇꯧꯗꯨꯗ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯃꯇꯥꯎꯗ ꯂꯩꯁꯥꯕꯤ ꯑꯃꯅ ꯏꯀꯥꯏꯅ ꯀꯣꯏꯔꯛꯎ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯍꯥꯏꯕꯁꯤ ꯂꯩꯁꯥꯕꯤ ꯑꯗꯨ ꯀꯌꯥꯝ ꯏꯀꯥꯏꯔꯝꯒꯅꯤ ꯍꯥꯏꯅ ꯉꯥꯡꯂꯝꯃꯤ ꯏꯇꯥꯎ ꯃꯥꯗꯤ ꯑꯇꯩ ꯂꯩꯁꯥꯕꯤꯒ ꯃꯥꯟꯅꯗꯕꯅꯤ ꯏꯀꯥꯏꯕ ꯊꯣꯏꯅ ꯈꯪꯗꯕꯅꯤ ꯏꯇꯥꯎ ꯅꯪꯁꯤꯕꯨ ꯑꯩꯒ ꯏꯇꯥꯎ ꯊꯣꯡꯕꯗꯨꯅꯤꯀꯣ ꯅꯪꯃꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯈꯜꯂꯨꯗꯕꯅꯤ ꯏꯇꯥꯎ ꯃꯥꯒꯤ ꯋꯥꯁꯤ ꯇꯣꯛꯂꯁꯤ ꯑꯗꯨꯒꯤ ꯃꯍꯨꯠ ꯇꯧ ꯌꯥꯟꯕꯁꯤ ꯂꯣꯏꯔꯒ ꯀꯔꯤ ꯁꯨꯕ ꯌꯥꯕ ꯁꯤꯟꯐꯝ ꯂꯩꯒꯦꯗꯣ ꯍꯥꯟꯅ ꯈꯟꯅꯁꯤ ꯑꯃꯨꯕ ꯊꯣꯡꯕꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯃꯃꯤꯠ ꯄꯩꯔꯞꯅ ꯌꯦꯡꯂꯛꯂꯝꯃꯤ ꯑꯃꯨꯕ ꯍꯣꯏꯗꯤ ꯊꯣꯏꯅ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯑꯣꯏꯕꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯑꯃ ꯆꯥꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥꯝ ꯋꯥꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯂꯝꯗꯦ ꯑꯗꯨꯅ ꯊꯣꯡꯕꯅ ꯋꯥꯔꯤꯕ ꯑꯗꯨꯅ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ ꯏꯕꯣ ꯅꯪꯁꯦ ꯄꯥꯈꯪꯅꯤ ꯀꯥꯏꯅ ꯀꯔꯝꯕ ꯂꯩꯀꯥꯏꯗ ꯃꯁꯛ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯍꯪꯕꯒꯤ ꯃꯍꯨꯠ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕꯁꯦ ꯊꯕꯛꯇ ꯑꯗꯨꯝ ꯍꯥꯏꯁꯤꯕꯨ ꯅꯠꯇꯦ ꯊꯕꯛꯀꯤ ꯂꯥꯏꯔꯦꯝꯕꯤꯗ ꯑꯣꯏꯅ ꯀꯣꯏ ꯂꯩꯔꯕꯣ ꯏꯕꯣ ꯅꯪꯅ ꯍꯥꯏꯗꯣꯔꯛꯄ ꯋꯥꯁꯤꯃ ꯏꯃꯨꯡꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯀꯅꯥꯒꯤ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕꯤꯒꯤ ꯋꯥꯈꯜꯅꯣ ꯑꯩꯅ ꯈꯟꯕꯗ ꯁꯪꯗꯣꯏꯁꯦ ꯄꯥꯕ ꯍꯥꯏꯔꯦ ꯍꯧꯒꯠ ꯀꯟꯈꯠꯄ ꯉꯝꯕ ꯅꯠꯇꯦ ꯏꯃꯥꯅ ꯍꯩꯒꯛ ꯌꯦꯅꯥ ꯈꯔ ꯍꯦꯛꯄ ꯑꯗꯨꯅꯗꯤ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯇꯥꯖꯧ ꯍꯥꯏꯔꯤ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯑꯗꯨꯝ ꯂꯩꯔꯦ ꯑꯁꯤꯗꯕꯨ ꯑꯩꯅ ꯀꯔꯝꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯉꯝꯅꯤ ꯑꯃꯨꯕ ꯃꯇꯥꯎꯅ ꯑꯗꯨꯝꯅ ꯋꯥꯈꯜ ꯏꯍꯟ ꯍꯟꯊꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯥꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯗꯨꯅ ꯃꯇꯥꯎꯒꯤ ꯂꯦꯡꯖꯨꯝꯗ ꯄꯣꯞ ꯄꯣꯞ ꯊꯥꯔꯗꯨꯅ ꯍꯣꯏꯗ ꯍꯌꯦꯡꯋꯥꯏ ꯏꯅꯥꯛ ꯈꯨꯜꯂꯀꯥꯟꯗ ꯃꯁꯛ ꯐꯖꯕꯤ ꯑꯃ ꯃꯔꯥꯏꯅ ꯏꯇꯥꯎꯒꯤꯅꯤ ꯍꯥꯏꯅ ꯃꯈꯣꯡꯅ ꯊꯣꯡ ꯂꯥꯛꯆꯅꯤ ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯅꯨꯄꯤꯅ ꯃꯁꯥꯅ ꯃꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯄ ꯍꯥꯏꯗꯨꯗꯤ ꯃꯪꯗ ꯃꯪꯒ꯭ꯔꯥ ꯇꯥꯟꯕꯒ ꯆꯞ ꯃꯥꯟꯅꯔꯅꯤ ꯍꯦꯔꯥ ꯑꯗꯨꯝꯅ ꯍꯥꯏꯔꯨꯗ ꯇꯝꯕ ꯉꯝꯄꯣꯠꯇꯦ ꯈꯨꯗꯤ ꯑꯃꯨꯛꯇ ꯁꯅꯥ ꯈꯧꯖꯥꯎ ꯑꯃ ꯈꯨꯜꯂꯗꯤ
ꯍꯧꯖꯤꯛ ꯍꯦꯛꯇ ꯏꯅꯥꯛ ꯈꯨꯟꯗꯧꯔꯤꯕꯅꯤ ꯍꯣꯏꯅꯦ ꯁꯅꯥ ꯈꯧꯖꯥꯎꯗꯣ ꯅꯣꯏꯒꯤ ꯄꯥꯕꯅ ꯅꯣꯡꯗꯣꯜꯗꯒꯤ ꯊꯥꯗꯔꯛꯂꯅꯦꯕ ꯍꯦꯔ ꯅꯪ ꯁꯨꯕ ꯑꯁꯤ ꯍꯥꯏꯕꯒꯤꯁꯨ ꯄꯥꯕꯒꯨꯝ ꯄꯟꯗꯅ ꯌꯥꯔꯦ ꯉꯥꯡꯗꯅ ꯂꯩꯔꯅꯨ ꯍꯤꯁꯦ ꯏꯟꯊꯅꯕ ꯇꯧꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯑꯅꯤꯇꯅ ꯌꯥꯒꯗ꯭ꯔꯣ ꯅꯪꯅ ꯑꯩꯁꯤꯕꯨ ꯃꯈꯥꯒꯤ ꯇꯥ ꯊꯣꯖꯣ ꯑꯄꯪꯗꯣ ꯑꯣꯏꯅ ꯎꯔꯕꯣ ꯀꯅꯥ ꯀꯅꯥꯅꯣ ꯈꯔ ꯀꯧꯔꯣ ꯊꯣꯝꯕ ꯑꯃꯨꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯨꯕꯗ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯂꯝꯂꯒ ꯃꯤ ꯈꯔ ꯈꯣꯝꯂꯨꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁꯣꯝꯗ ꯊꯣꯝꯕ ꯃꯤ ꯈꯣꯝꯂꯨꯔꯒ ꯍꯤꯗꯣ ꯄꯥꯠꯇ ꯏꯟꯊꯔꯝꯃꯤ ꯑꯁꯣꯝꯗꯅ ꯊꯕꯥꯗꯣ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯃꯥ ꯏꯕꯦꯝꯃꯅ ꯂꯩꯀꯥꯏ ꯊꯪꯅꯕꯗꯒꯤ ꯏꯅꯥ ꯈꯨꯟꯕ ꯃꯦꯔꯥꯖꯥꯎꯒꯤ ꯃꯆꯥꯅꯨꯄꯥ ꯀꯦꯡꯕꯗ ꯊꯥꯖꯅꯕ ꯃꯆꯥꯅꯨꯄꯤꯗ ꯀꯟꯅ ꯇꯛꯂꯝꯃꯤ ꯄꯥꯕ ꯏꯃꯥ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩ ꯌꯥꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏꯀꯣ ꯅꯠꯇꯦ ꯅꯪꯅ ꯏꯅꯥ ꯈꯨꯟꯕ ꯇꯥ ꯃꯦꯔꯥꯖꯥꯎꯒꯤ ꯃꯆꯥꯅꯨꯄꯥ ꯀꯦꯡꯕꯗ ꯂꯩꯅꯤꯡꯗ꯭ꯔꯤꯕ ꯑꯁꯤꯕꯨ ꯅꯪꯒꯤ ꯂꯥꯏꯔꯤꯛ ꯆꯨꯗꯠꯅꯕ ꯊꯣꯡꯕ ꯍꯥꯏꯗꯨꯗ ꯂꯩꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯇꯧꯅꯨ ꯇꯧꯅꯨ ꯃꯗꯨ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯍꯌꯦꯡ ꯁꯛꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕꯅ ꯆꯥꯛꯀ ꯇꯣꯠꯂꯒ ꯆꯥꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯏꯃꯥ ꯀꯔꯤꯒꯤꯅꯣ ꯃꯇꯥꯡꯁꯤꯗ ꯇꯥ ꯊꯣꯡꯕ ꯑꯃꯨꯛ ꯄꯛꯁꯤꯜꯂꯛꯂꯤꯁꯤꯅ ꯑꯩꯅ ꯍꯧꯖꯤꯛ ꯌꯨꯝ ꯀꯩ ꯄꯥꯟꯕ ꯌꯥꯕꯒꯤ ꯃꯇꯥꯡꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯅꯣꯏꯅ ꯁꯤꯜꯂꯤꯕ ꯀꯦꯡꯕ ꯍꯥꯏꯕꯗꯣ ꯁꯛ ꯌꯥꯝꯅ ꯍꯥꯎꯇꯦ ꯑꯩ ꯍꯩꯅꯗꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯃꯆꯥꯅꯨꯄꯤꯅ ꯆꯪꯈꯤꯕ ꯑꯗꯨꯗ ꯃꯃꯥꯒ ꯃꯄꯥꯒꯗꯨꯗꯤ ꯎꯄꯥꯏ ꯂꯩꯇ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯩꯈꯣꯏꯕꯨ ꯑꯁꯨꯛ ꯇꯟꯖꯥ ꯆꯥꯕ ꯏꯅꯥ ꯈꯨꯟꯕ ꯇꯥ ꯃꯦꯔꯥꯖꯥꯎꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯏꯆꯥꯅꯨꯄꯤꯁꯤ ꯄꯤꯗꯕꯤ ꯇꯣꯛꯂꯁꯤ ꯍꯥꯏꯔꯣ ꯇꯣꯛꯄ ꯇꯥꯕꯅꯦ ꯏꯆꯥꯅꯨꯄꯤꯅ ꯄꯥꯝꯗ꯭ꯔꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯌꯥꯔꯣꯏ ꯑꯩꯗꯤꯅꯦ ꯇꯣꯛꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯗꯨꯅ ꯀꯔꯤꯅꯣ ꯑꯩꯅꯅꯦ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯇꯧꯔꯒ ꯏꯆꯥꯅꯨꯄꯤꯁꯦ ꯃꯥꯒꯤ ꯊꯣꯝꯕ ꯍꯥꯏꯗꯨꯒꯤ ꯋꯥꯈꯜ ꯀꯥꯎꯍꯟꯒꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯒꯤ ꯃꯃꯥꯗꯣ ꯃꯐꯤ ꯁꯦꯝꯗꯨꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯇꯞꯅ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯜꯂꯒ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯩꯅꯦ ꯏꯅꯥꯎ ꯁꯤꯡꯒꯥꯔꯩꯅ ꯍꯥꯏꯕ ꯃꯥꯏꯕꯗꯨꯒ ꯑꯃꯨꯛꯇ ꯇꯥꯟꯅꯗꯨꯅ ꯅꯆꯥꯅꯨꯄꯤꯁꯦ ꯃꯥꯏ ꯊꯣꯝꯕ ꯍꯥꯏꯗꯨꯒꯤ ꯋꯥꯈꯜ ꯀꯥꯎꯍꯟꯗꯕ ꯌꯥꯗꯦ ꯍꯣꯏ ꯃꯃꯥ ꯃꯗꯨ ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯗꯦꯀꯣ ꯍꯌꯦꯡ ꯇꯨꯡꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯅꯪ ꯑꯩꯗꯅꯤ ꯅꯤꯡꯉꯝꯗꯕ ꯄꯣꯛꯇꯧꯔꯤꯕꯁꯦ ꯃꯈꯣꯏ ꯄꯥꯕꯨꯡ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦ ꯍꯥꯏꯗ ꯑꯩꯗꯤ ꯍꯌꯦꯡ ꯍꯦꯛꯇ ꯆꯠꯂꯗꯧꯕꯅꯤ ꯍꯣ ꯐꯔꯦ ꯐꯔꯦ ꯅꯪꯅ ꯐꯅꯕ ꯇꯧꯔꯣ ꯑꯩꯅꯦ ꯑꯁ꯭ꯋꯥꯏꯗ ꯑꯍꯜ ꯑꯅꯤ ꯑꯍꯨꯝꯗ ꯎꯅꯔꯨꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯒꯤ ꯃꯄꯥꯕꯨꯡꯗꯣ ꯀꯣꯟꯊꯣꯡ ꯑꯗꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯕꯥꯒꯤ ꯃꯃꯥꯗꯣ ꯃꯅꯥꯎꯅꯨꯄꯤ ꯊꯣꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯀꯥꯏ ꯊꯪꯅꯕꯗ ꯂꯩꯕ ꯃꯥꯏꯕ ꯑꯃꯒꯤꯗ ꯂꯥꯛꯂꯝꯃꯤ ꯊꯕꯥꯒꯤ ꯃꯃꯥꯒ ꯁꯤꯡꯒꯥꯔꯩꯒ ꯆꯪꯃꯤꯟꯅꯔꯛꯄꯗꯨ ꯎꯕꯗ ꯃꯥꯏꯕ ꯇꯣꯃꯥ ꯅꯣꯛꯂꯗꯨꯅ ꯏꯆꯦ ꯀꯩꯅꯣ ꯏꯊꯥ ꯊꯥꯖꯗꯅ ꯂꯦꯡꯂꯛꯂꯤꯁꯤꯕꯣ ꯀꯔꯤ ꯂꯩꯔꯕꯒꯦ ꯁꯤꯡꯒꯥꯔꯩꯅ ꯏꯕꯨꯡꯉꯣꯒ ꯇꯥꯟꯅꯗꯕ ꯌꯥꯗꯕ ꯑꯔꯨꯕ ꯋꯥꯐꯝ ꯑꯃ ꯂꯩꯔꯦꯅꯦ ꯑꯗꯨꯒꯤꯅꯤ ꯏꯆꯦꯁꯤꯒ ꯂꯥꯛꯂꯤꯕꯁꯤ ꯀꯥꯏꯗꯦ ꯀꯥꯏꯗꯦ ꯅꯅꯥꯎꯒꯤꯗ ꯂꯥꯛꯂꯕꯗꯤ ꯑꯔꯨꯕꯒꯁꯦ ꯍꯦꯛꯇ ꯏꯔꯥꯏ ꯂꯥꯏꯊꯣꯛꯂꯗꯕꯅꯤ ꯏꯆꯦ ꯊꯕꯥꯒꯤ ꯃꯃꯥꯅ ꯏꯕꯨꯡꯉꯣ ꯐꯅꯕ ꯑꯃꯨꯛꯇ ꯁꯤꯟꯕꯤꯗꯕ ꯌꯥꯗꯕꯅꯤ ꯏꯆꯦ ꯑꯩꯅ ꯐꯅꯕ ꯑꯗꯨꯃꯛ ꯁꯤꯟꯒꯦ ꯏꯍꯦ ꯋꯥꯔꯤ ꯇꯧꯔꯤꯉꯩꯗ ꯀꯥꯎꯕ ꯀꯥꯎꯏ ꯐꯤꯗꯥ ꯑꯗꯣꯝꯗ ꯐꯝꯁꯤ ꯑꯗꯨꯒ ꯏꯪꯅ ꯋꯥꯔꯤ ꯁꯥꯁꯤ ꯃꯥꯏꯕ ꯇꯣꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯕꯥꯒꯤ ꯃꯃꯥꯒ ꯁꯤꯡꯒꯥꯔꯩꯒꯗꯣ ꯐꯛ ꯊꯥꯔꯤꯕ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯒ ꯐꯝꯂꯝꯃꯤ ꯑꯗꯨꯒ ꯊꯕꯥꯒꯤ ꯃꯃꯥꯅ ꯇꯞꯅ ꯏꯕꯨꯡꯉꯣ ꯏꯆꯥꯅꯨꯄꯤꯗꯣ ꯄꯥꯈꯪ ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯑꯃꯅ ꯃꯍꯩ ꯇꯧꯔꯒ ꯐꯥꯗꯧꯒꯤ ꯇꯧꯁꯤꯟꯕꯤꯔꯤꯅꯦ ꯏꯆꯥꯅꯨꯄꯤꯗꯣ ꯅꯨꯄꯥꯗꯨꯒꯤ ꯋꯥꯈꯜꯗ ꯆꯥꯕ ꯇꯨꯝꯕꯒ ꯑꯃꯠꯇ ꯆꯪꯗ꯭ꯔꯦ ꯏꯆꯦ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯋꯥꯕꯤꯔꯨꯅꯨ ꯃꯗꯨꯒꯤ ꯊꯕꯛꯇꯨꯗꯤ ꯅꯅꯥꯎꯒꯤ ꯍꯩꯅꯕꯤꯅꯤ ꯏꯆꯦ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯃꯃꯤꯡ ꯃꯊꯥ ꯂꯩꯐꯝꯅꯆꯤꯡꯕꯗꯤ ꯂꯣꯏꯅ ꯈꯪꯖꯤꯟꯕ ꯑꯃꯗꯤ ꯆꯪꯏꯀꯣ ꯁꯤꯡꯒꯥꯔꯩꯅ ꯑꯗꯨꯕꯨꯗꯤ ꯂꯣꯏꯅ ꯈꯪꯂꯤ ꯑꯗꯣ ꯏꯕꯨꯡꯉꯣꯅ ꯏꯆꯦꯒꯤꯁꯤ ꯁꯣꯏꯍꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯁꯣꯏꯍꯜꯂꯣꯏ ꯁꯣꯏꯍꯜꯂꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯑꯀꯣꯞꯄ ꯃꯔꯣꯟ ꯈꯟꯅꯔꯝꯃꯤ ꯑꯁꯣꯝꯗꯅ ꯊꯣꯝꯕꯒꯤ ꯃꯌꯥꯝꯕ ꯊꯣꯏꯕꯗꯣ ꯂꯣꯟꯅ ꯃꯃꯥꯒꯤ ꯇꯥꯕꯨꯗ ꯐꯤꯅ ꯂꯣꯟꯅ ꯀꯤꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯃꯥꯒꯤ ꯑꯎꯟ ꯁꯅꯥ ꯃꯇꯠ ꯑꯃ ꯂꯩꯕꯗꯣ ꯀꯟꯅ ꯊꯤꯔꯝꯃꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯏꯃꯥꯒꯤ ꯅꯥꯒꯤ ꯅꯥꯅꯞꯄꯤꯗꯣ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯐꯤ ꯃꯆꯥ ꯑꯃꯅ ꯀꯤꯔꯒ ꯑꯗꯨꯝ ꯂꯩꯕꯅꯤꯅꯦ ꯑꯁ ꯑꯩꯗꯤ ꯃꯗꯨ ꯐꯪꯗ꯭ꯔꯕꯗꯤ ꯉꯁꯤꯒꯤ 𝗧𝗵𝗶 ꯄꯥꯏꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯇꯦꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕ ꯇꯥꯕꯨꯗ ꯌꯥꯎꯔꯤꯕ ꯐꯤꯁꯤꯡꯗꯨ ꯁꯦꯠꯇꯅ ꯐꯥꯛꯇꯅ ꯁꯅꯥ ꯃꯇꯠ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯀꯥꯏꯅꯊꯪꯗ ꯇꯥꯕꯨꯗꯨꯒꯤ ꯃꯈꯥ ꯏꯊꯪ ꯊꯪꯕꯗ ꯐꯤ ꯃꯆꯥ ꯑꯃꯅ ꯀꯤꯁꯤ ꯀꯤꯁꯤꯟꯗꯨꯅ ꯌꯥꯎꯔꯤꯕ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ
ꯊꯣꯏꯕ-ꯅꯣꯛꯐꯦ ꯁꯅꯥꯃꯇꯠ ꯀꯤꯔꯤꯕ ꯐꯤꯗꯨ ꯂꯧꯊꯣꯛꯂꯒ ꯁꯅꯥꯃꯇꯠꯇꯨꯗ ꯌꯦꯡꯂꯒ ꯑꯁꯤ ꯑꯣꯏꯔꯕꯗꯤ ꯖ꯭ꯋꯥꯔꯒꯤ ꯈꯨꯠꯄꯥꯏꯁꯟ ꯂꯩꯔꯅꯤ ꯑꯁꯤ ꯈꯟꯗꯨꯅ ꯊꯣꯏꯕ ꯍꯔꯥꯎꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯃꯥꯅ ꯊꯣꯛꯈꯤꯕꯒ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯃꯥ ꯏꯕꯦꯝꯃ ꯑꯃꯁꯨ ꯀꯥꯗ ꯆꯪꯂꯛꯄꯗ ꯇꯥꯕꯨꯗꯨ ꯍꯥꯡꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯏꯁ ꯇꯥꯕꯨꯁꯤꯗꯤ ꯍꯥꯡꯂꯒ ꯂꯩꯔꯝꯂꯦꯅꯦ ꯃꯗꯨꯒꯤ ꯃꯄꯥ ꯊꯪꯗꯕ ꯑꯗꯨꯅ ꯁꯣꯏꯗꯅ ꯑꯣꯏꯔꯤꯅꯤ ꯁꯅꯥꯃꯇꯠ ꯑꯃ ꯂꯩꯔꯤꯕꯗꯣ ꯁꯣꯏꯗꯅ ꯂꯧꯊꯣꯛꯂꯝꯂꯅꯤ ꯑꯩꯕꯨ ꯑꯁ꯭ꯋꯥꯏꯗ ꯍꯥꯏꯐꯦꯠꯇ ꯌꯦꯡꯂꯨꯒꯦꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯃ ꯃꯆꯥꯅꯨꯄꯥ ꯑꯍꯜꯗꯨ ꯇꯥꯟꯅꯔꯛꯂꯝꯃꯤ ꯃꯦꯝꯃꯅ ꯂꯝꯖꯥꯎ ꯌꯧꯔꯛꯄꯗ ꯊꯣꯏꯕꯅ ꯅꯣꯛꯐꯦ ꯇꯧꯅ ꯆꯠꯂꯤꯕꯗꯨ ꯎꯕꯗ ꯍꯩ ꯅꯄꯥ ꯊꯪꯗꯕ ꯅꯪꯗ ꯂꯩꯔꯝꯃꯣꯕ ꯈꯪꯅꯦꯕ ꯅꯪ ꯊꯣꯏꯕ ꯃꯃꯥꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯃꯥꯅ ꯃꯉꯣꯟꯗ ꯁꯥꯎꯅ ꯉꯥꯡꯕꯗꯨ ꯎꯕꯗ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯟꯖꯩ ꯏꯁ ꯏꯃꯥꯁꯤꯗꯤ ꯑꯩꯅ ꯁꯅꯥ ꯄꯨꯔꯤꯁꯦ ꯈꯪꯂ ꯃꯥꯜꯂꯦ ꯁꯣꯏꯗꯅ ꯂꯥꯟ ꯇꯥꯕ ꯇꯥꯔꯦ ꯀꯥꯟꯅꯗꯦ ꯑꯩ ꯇꯥꯁꯤꯟꯅꯗꯅ ꯀꯟꯅ ꯆꯦꯟꯈ꯭ꯔꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯊꯣꯏꯕ ꯃꯃꯥꯅ ꯀꯧꯔꯤꯗꯨ ꯇꯥꯁꯤꯟꯅꯗꯅ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ ꯃꯦꯝꯃꯁꯨ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯃꯆꯥꯅꯨꯄꯥ ꯑꯍꯜꯗꯨ ꯇꯥꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯇꯥꯟꯅꯕ ꯐꯪꯗ ꯊꯣꯏꯕꯗꯤ ꯑꯗꯨꯃꯛ ꯆꯦꯟꯈꯤꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯦꯝꯃ ꯁꯥꯎꯅ ꯃꯆꯤꯟꯗ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯅꯄꯥ ꯊꯪꯗꯕꯁꯤꯒꯤ ꯍꯛꯇꯛꯇ ꯏꯃꯨꯡꯁꯦ ꯈꯨꯟꯗꯨꯝ ꯂꯩꯇꯨꯝꯕ ꯍꯥꯏꯗꯣ ꯑꯣꯏꯗꯧꯔꯤꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯃ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯃꯌꯨꯝ ꯂꯣꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ ꯃꯃꯥꯅ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯕꯗꯨ ꯎꯕꯗ ꯊꯣꯝꯕ ꯄꯥꯈꯠꯅ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯅꯁꯥꯗꯣ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯤꯗꯨꯅ ꯅꯌꯥꯝꯕꯨꯡ ꯖ꯭ꯋꯥꯔꯤꯗꯣ ꯇꯥꯕꯨꯗꯒꯤ ꯁꯅꯥꯃꯇꯠ ꯑꯃ ꯂꯩꯕꯗꯣ ꯂꯣꯟꯅ ꯍꯨꯔꯥꯜꯂꯒ ꯆꯦꯟꯈ꯭ꯔꯦ ꯑꯗꯨ ꯇꯥꯟꯅꯔꯨꯕꯅꯤ ꯑꯩꯈꯣꯏ ꯇꯥꯆꯧꯁꯤꯕꯨ ꯀꯔꯝ ꯊꯣꯛꯂꯒꯕꯅꯣ ꯈꯪꯗ꯭ꯔꯤ ꯇꯧꯔꯤꯁꯦ ꯏꯕꯨꯡꯉꯣ ꯀꯥꯟꯅꯗꯦ ꯅꯨꯄꯤ ꯊꯤꯅꯕ ꯇꯧꯔꯁꯤ ꯅꯨꯄꯤ ꯊꯤꯔꯒ ꯃꯔꯥꯏꯅ ꯅꯨꯄꯤꯗꯨꯅ ꯂꯥꯛꯆꯅꯤ ꯏꯃꯥ ꯇꯥꯆꯧꯒꯤ ꯐꯤꯕꯝꯁꯤꯗ ꯀꯅꯥꯒꯤ ꯃꯆꯥꯅ ꯂꯩꯕꯤꯌꯨ ꯌꯥꯔꯛꯀꯗꯧꯔꯤꯒꯦꯅꯦ ꯌꯥꯅꯕ ꯐꯪꯅꯕ ꯑꯃ ꯀꯣꯛ ꯊꯤꯔꯒ ꯂꯣꯏꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯡꯗꯨꯅ ꯃꯦꯝꯃꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯊꯣꯝꯕꯗꯤ ꯃꯃꯥꯅ ꯆꯪꯈꯤꯕ ꯑꯗꯨꯗ ꯎꯄꯥꯏ ꯂꯩꯇ ꯋꯥꯈꯜ ꯋꯥꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯕꯥꯒꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤꯗꯨ ꯊꯣꯝꯕꯒꯤ ꯋꯥꯈꯜ ꯀꯥꯎꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯇꯥꯟꯅꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯄꯨꯛꯅꯤꯡ ꯑꯣꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯉꯛꯄꯅꯤ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛꯁꯤꯁꯨ ꯊꯕꯥꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗꯒꯤ ꯊꯣꯝꯕꯕꯨ ꯀꯥꯎꯕ ꯉꯝꯂꯝꯗꯦ ꯑꯗꯨꯅ ꯅꯣꯡꯃꯒꯤ ꯅꯨꯡꯊꯤꯜ ꯑꯃꯗ ꯃꯍꯥꯛꯅ ꯇꯨꯝꯂꯤꯉꯩꯗ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯒ ꯊꯣꯝꯕꯒꯤ ꯂꯨꯍꯣꯡꯕꯒꯤ ꯁꯛꯇꯝ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯕꯥꯗꯣ ꯑꯐꯤꯡ-ꯑꯐꯥꯏ ꯑꯣꯏꯅ ꯈꯪꯂꯧ ꯂꯥꯎꯗꯨꯅ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ ꯊꯕꯥꯒꯤ ꯃꯃꯥꯁꯨ ꯃꯆꯥꯅꯨꯄꯤꯅ ꯈꯪꯂꯧ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯆꯥꯒꯤ ꯃꯁꯥꯗꯨ ꯅꯣꯝꯗꯨꯅ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯊꯕꯥ ꯇꯔꯪ ꯑꯃꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯃꯪꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨ ꯎꯕꯗ ꯃꯃꯥꯗꯣ ꯍꯦꯟꯅ ꯄꯥꯈꯠꯅ ꯃꯁꯥꯗꯨ ꯅꯣꯝꯗꯨꯅ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯁꯦ ꯏꯃꯥꯗ ꯍꯥꯏꯌꯨꯁꯦ ꯏꯃꯥ ꯂꯩꯁꯦ ꯊꯕꯥ ꯃꯪꯂꯒ ꯂꯩꯔꯝꯕꯗꯒꯤ ꯃꯃꯥꯅ ꯃꯁꯥ ꯅꯣꯝꯂꯛꯄ ꯑꯗꯨꯗ ꯋꯥꯈꯜ ꯈꯤꯇꯪꯗꯤ ꯇꯥꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯎꯔꯤꯕ ꯑꯗꯨ ꯑꯁꯦꯡꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯅ ꯍꯤꯛ ꯂꯥꯎꯅ ꯀꯞꯊꯣꯔꯛꯂꯒ ꯃꯃꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯏꯃꯥ ꯇꯥ ꯊꯣꯝꯕꯗꯣ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯦ ꯏꯃꯥ ꯊꯕꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯕꯥꯒꯤ ꯃꯃꯥꯗꯨꯗꯤ ꯈꯤꯇꯪ ꯉꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯏꯕ ꯇꯥꯟꯅꯔꯨꯕ ꯑꯗꯨꯅ ꯄꯨꯛꯅꯤꯡ ꯑꯣꯜꯂꯤꯕ ꯑꯣꯏꯔꯤꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯑꯄꯦꯟꯕ ꯄꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯕ ꯈꯣꯟꯖꯦꯜꯗ ꯃꯆꯥꯅꯨꯄꯤꯒꯤ ꯃꯀꯣꯛꯇ ꯇꯞꯅ ꯅꯥꯟꯊꯗꯨꯅ ꯏꯃꯥꯒꯤ ꯊꯣꯏꯕꯤ ꯁꯦ ꯀꯞꯄꯅꯨꯁꯦ ꯅꯨꯄꯥꯕꯨ ꯃꯇꯣꯝꯇꯔꯣ ꯏꯆꯥꯅ ꯑꯄꯥꯝꯕ ꯑꯃ ꯍꯦꯛꯇ ꯅꯈꯨꯠꯅ ꯊꯤꯜꯂꯨ ꯏꯆꯥꯒꯤ ꯏꯃꯥꯅ ꯍꯦꯛꯇ ꯍꯥꯏꯅꯗꯧꯔꯤꯕꯅꯤ ꯏꯃꯥ ꯑꯩ ꯑꯇꯩ ꯀꯅꯥꯁꯨ ꯄꯥꯝꯗꯦ ꯑꯩꯗꯤ ꯇꯥ ꯊꯣꯝꯕꯗꯅꯦ ꯑꯩꯅ ꯄꯥꯝꯖꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯅ ꯍꯤꯛꯅ ꯀꯞꯂꯝꯃꯤ ꯃꯃꯥ ꯏꯕꯦꯝꯃꯁꯨ ꯃꯆꯥꯅꯨꯄꯤꯗꯨ ꯀꯞꯄ ꯇꯣꯛꯅꯕ ꯀꯟꯅ ꯊꯦꯝꯂꯝꯃꯤ ꯑꯁꯣꯝꯗ ꯊꯣꯝꯕꯗꯤ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯆꯥꯗꯕ ꯑꯗꯨꯗ ꯊꯕꯥꯒꯤ ꯋꯥꯈꯜ ꯈꯜꯂꯕꯁꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯕꯗꯤ ꯉꯝꯗꯦ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯃꯥ ꯏꯕꯦꯝꯃ ꯃꯦꯝꯃꯅ ꯃꯅꯤꯡ ꯃꯃꯥꯡ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯃꯌꯥꯝꯕꯨꯡꯒꯤ ꯅꯨꯄꯤ ꯑꯣꯏꯕ ꯌꯥꯕ ꯑꯃꯠꯇ ꯌꯦꯡꯕꯤꯔꯛꯎ ꯍꯥꯏꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯥꯛꯅꯕ ꯑꯗꯨ ꯎꯕꯗ ꯊꯣꯝꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯏꯃꯥ ꯅꯪꯕꯨ ꯈꯨꯅꯤꯡ ꯈꯨꯟꯃꯥꯡꯁꯦ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗ ꯅꯁꯥꯗꯨꯕꯨ ꯋꯥꯗ꯭ꯔꯤꯕꯣ ꯋꯥꯗꯦ ꯏꯃꯥꯅ ꯋꯥꯕ ꯈꯪꯗ ꯆꯦꯜꯂꯤꯗꯨꯕꯨ ꯇꯥꯆꯧꯒꯤ ꯅꯨꯄꯤ ꯍꯥꯏꯗꯨꯕꯨ ꯐꯪꯂꯕꯣ ꯂꯩꯔꯦ ꯑꯃ ꯂꯩꯔꯦ ꯏꯃꯥ ꯑꯉꯥꯎꯕꯤꯗꯤ ꯅꯠꯇꯦꯀꯣ ꯅꯠꯇꯦ ꯅꯪ ꯁꯨꯕ ꯃꯁꯛ ꯃꯇꯧꯒ ꯐꯖꯈ꯭ꯔꯕꯖꯥꯠꯅꯤ ꯊꯣꯝꯕ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯋꯥꯈꯜꯗꯗꯤ ꯃꯊꯣꯡ ꯀꯌꯥꯗꯤ ꯆꯥꯔꯝꯂꯣꯏ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯁꯨꯝꯅ ꯑꯍꯜ ꯃꯁꯦꯜ ꯌꯥꯅꯗꯨꯅ ꯂꯩꯀꯥꯏ ꯊꯪꯅꯕꯗꯒꯤ ꯅꯨꯄꯤ ꯑꯃ
ꯊꯣꯏꯕꯒꯤ ꯑꯣꯏꯅ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯂꯝꯃꯤ꯫ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯃꯨꯕ ꯍꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯌꯨꯝꯀꯩ ꯁꯦꯝꯖꯤꯜꯂꯝꯃꯤ꯫ ꯑꯃꯨꯕꯅ ꯂꯨꯍꯣꯡꯗꯧꯔꯤꯅꯦ ꯇꯧꯔꯤꯁꯦ, ꯂꯨꯍꯣꯡꯗꯧꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯌꯨꯝꯗ ꯅꯦ ꯇꯥꯅ ꯂꯩꯕꯒꯤ ꯃꯍꯨꯠ ꯖ꯭ꯋꯥꯔ ꯈꯤꯐꯝꯗ ꯈꯨꯕꯥꯛ ꯏꯁꯩ ꯁꯛꯇꯅ ꯂꯩꯔꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯊꯣꯝꯕꯅ ꯑꯗꯨꯒꯤꯕꯨꯗꯤ ꯑꯩꯗꯤ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯐꯤꯕꯝꯁꯤꯗ ꯌꯥꯔꯛꯂꯤꯕ ꯅꯨꯄꯤꯁꯦ ꯀꯔꯝꯕ ꯑꯉꯥꯎꯕꯤꯅꯣ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯅꯪꯁꯨ ꯍꯥꯏꯃꯟꯗ꯭ꯔꯣ? ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯐꯤꯕꯝꯁꯤꯗꯗꯤ ꯍꯥꯏꯕꯨ ꯍꯥꯏꯃꯟꯗ꯭ꯔꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯍꯨꯝ ꯃꯔꯤꯗꯣ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯕꯥꯗꯣ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯐꯛ ꯑꯄꯥꯏ ꯆꯟꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯊꯕꯥꯒꯤ ꯃꯃꯥꯗꯣ ꯃꯆꯥꯅꯨꯄꯤꯅ ꯑꯐꯛ ꯑꯄꯥꯏ ꯆꯟꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯃꯆꯤ ꯐꯤꯖꯤꯅ ꯃꯄꯤ ꯇꯩꯊꯣꯛꯂꯝꯃꯤ꯫ ꯊꯕꯥꯒꯤ ꯃꯃꯥꯅ ꯐꯤꯖꯤꯅ ꯃꯄꯤ ꯇꯩꯊꯣꯛꯄꯗꯨ ꯎꯕꯗ ꯃꯄꯥꯕꯨꯡꯅ ꯃꯃꯥ, ꯑꯩꯒꯤ ꯏꯃꯥꯡꯗ ꯀꯞꯂꯛꯀꯅꯨ, ꯑꯩꯅ ꯑꯁꯤ ꯊꯣꯛꯀꯅꯤ, ꯇꯨꯡꯗ ꯅꯤꯡꯉꯝꯗꯕ ꯄꯣꯛꯂꯛꯀꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ? ꯑꯁꯨꯝꯅ ꯇꯧꯅꯤꯗꯤ ꯀꯅꯥꯅ ꯈꯪꯅꯤ, ꯑꯩꯁꯨ ꯈꯔ ꯐꯒꯗ꯭ꯔꯥ ꯈꯟꯅ ꯇꯧꯔꯨꯕꯅꯤ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯃꯇꯨꯡꯗꯗꯤ ꯑꯁꯤꯒꯨꯝꯕꯁꯦ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯀꯣ꯫ ꯊꯕꯥꯒꯤ ꯃꯃꯥꯗꯣ ꯑꯁꯣꯏꯕ ꯑꯣꯏꯔꯕꯅꯤꯅ ꯋꯥ ꯈꯨꯝꯗꯕꯤ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯝꯃꯤ꯫ ꯃꯥꯡꯒꯣꯜꯗꯅ ꯊꯕꯥꯗꯨ ꯇꯥꯁꯤꯜꯂꯒ ꯃꯀꯣꯛꯇꯨ ꯍꯣꯠꯂꯒ ꯂꯩꯔꯤꯕꯅꯤ꯫ ꯃꯗꯨ ꯎꯕꯗ ꯃꯄꯥꯕꯨꯡꯗꯣ ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯣ, ꯀꯩꯁꯨ ꯅꯠꯇꯕꯗ ꯏꯆꯥꯁꯦ ꯋꯥꯈꯜ ꯊꯦꯟꯕꯗꯒꯤ ꯃꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯧꯔꯤꯗꯣ꯫ ꯑꯁꯤ ꯈꯟꯅ ꯊꯕꯥꯒꯤ ꯃꯄꯥꯕꯨꯡꯗꯣ ꯅꯤꯡꯕ ꯀꯥꯏꯅ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯂꯝꯂꯒ ꯀꯣꯟꯊꯣꯡ ꯑꯗꯣꯝꯗ ꯇꯞꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯕꯥꯒꯤ ꯃꯃꯥꯗꯣ ꯃꯄꯤꯗꯨ ꯇꯞꯅ ꯇꯩꯊꯣꯛꯂꯒ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯊꯣꯏꯕꯤ, ꯅꯁꯝꯁꯦ ꯄꯨꯟꯕꯅ ꯂꯣꯏꯔꯦ, ꯏꯃꯥ ꯍꯥꯠꯇꯣꯛꯄꯤꯒꯦ꯫ ꯌꯥꯗꯦ ꯌꯥꯗꯦ, ꯅꯪꯕꯨ ꯊꯣꯡꯕ ꯂꯥꯛꯄꯗ ꯅꯁꯝꯁꯦ ꯄꯨꯜꯂꯦ ꯍꯥꯏꯅ ꯊꯤ ꯐꯖꯗꯦ ꯍꯥꯏꯔꯕꯗꯤ ꯀꯝꯗꯧꯕ? ꯑꯦ, ꯑꯗꯨ ꯑꯣꯏꯔꯗꯤ ꯁꯦ ꯍꯥꯠꯂꯣ, ꯁꯝꯁꯦ ꯍꯥꯠꯂꯣꯁꯦ꯫ ꯊꯕꯥꯒꯤ ꯃꯃꯥꯗꯣ ꯃꯆꯥꯅꯨꯄꯤꯅ ꯃꯁꯝ ꯍꯥꯠꯄ ꯌꯥꯕ ꯑꯗꯨꯗ ꯋꯥꯒꯤ ꯁꯝꯆꯦꯠ ꯑꯗꯨꯅ ꯇꯞꯅ ꯇꯞꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯁꯝꯗꯣ ꯍꯥꯠꯄꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯑꯃꯨꯕꯅ ꯑꯄꯥꯕꯤꯅ ꯇꯝꯂꯛꯏ ꯍꯥꯏꯗꯨꯅ ꯊꯣꯝꯕꯗ ꯊꯕꯥꯒꯤ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯄꯥꯎꯗꯨ ꯇꯥꯕꯗ ꯊꯣꯝꯕꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯈꯪꯗ꯭ꯔꯦꯗ ꯏꯇꯥꯎ, ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ? ꯑꯩꯅ ꯄꯥꯡꯒꯜ ꯊꯣꯛꯄ ꯌꯥꯕ ꯃꯇꯥꯡꯁꯨ ꯑꯣꯏꯗꯦ꯫ ꯏꯇꯥꯎ, ꯑꯄꯥꯕꯤꯅ ꯇꯝꯕꯗꯗꯤ ꯇꯥꯕ ꯑꯣꯟꯊꯣꯛꯅꯕ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯇꯞꯅ ꯑꯇꯣꯞꯄ ꯇꯥꯍꯟꯗꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯑꯍꯜ ꯈꯔ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯕꯛ ꯂꯩꯔꯦ ꯍꯥꯏꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯏꯇꯥꯎ, ꯁꯣꯝꯗ ꯑꯍꯜꯁꯤꯡꯅ ꯀꯧꯔꯦ, ꯆꯪꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯊꯕꯛ ꯁꯨꯕꯔꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯊꯣꯏꯕꯁꯨ ꯃꯍꯥꯛꯀ ꯍꯥꯏꯅ ꯁꯤꯡꯅꯔꯤꯕ ꯑꯗꯨꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯀꯨꯏꯗ꯭ꯔꯤꯉꯩꯗꯗꯤ ꯊꯣꯏꯕꯗꯨ ꯃꯄꯥꯜ ꯏꯄꯥꯜ ꯆꯠꯊꯣꯛꯇ ꯋꯥꯈꯜ ꯌꯥꯝꯅ ꯇꯥꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯊꯣꯝꯕꯒꯤ ꯃꯅꯦ ꯂꯐꯨꯕꯥꯇꯦꯔꯥꯗ ꯃꯌꯨꯝ ꯄꯥꯟꯕꯤ ꯑꯗꯨ ꯇꯨꯔꯦꯜ ꯃꯔꯤꯜꯗ ꯑꯁꯨꯝ ꯍꯤ ꯍꯣꯟꯗꯨꯅ ꯂꯥꯛꯂꯒ ꯂꯣꯛꯇꯥꯛꯇ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯊꯥ ꯊꯥꯖꯗꯅ ꯃꯈꯣꯏꯒꯤ ꯊꯣꯡꯒ꯭ꯔꯥꯝ-ꯃꯄꯥ-ꯇꯝꯅ ꯍꯤ ꯍꯣꯟꯖꯤꯜꯂꯛꯄ ꯑꯗꯨꯗ ꯊꯣꯝꯕ ꯏꯉꯛ-ꯉꯛꯅ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯏꯅꯦꯇꯣꯟ ꯅꯠꯇ꯭ꯔꯅꯦ? ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯖꯥꯠꯅꯣ? ꯑꯁꯤ ꯈꯟꯅ ꯊꯣꯝꯕ ꯃꯅꯦꯇꯣꯟꯕꯨ ꯀꯧꯖꯔꯝꯃꯤ꯫ ꯃꯥꯅ ꯀꯧꯕꯗꯨ ꯇꯥꯕꯗ ꯃꯅꯦꯇꯣꯟꯗꯨꯁꯨ ꯍꯤ ꯍꯣꯟꯖꯤꯟ ꯍꯣꯟꯖꯤꯟꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯏꯅꯦꯇꯣꯟ, ꯀꯔꯤ ꯂꯩꯔꯒꯦ? ꯏꯊꯥ ꯊꯥꯖꯗꯅ ꯑꯩꯈꯣꯏ ꯑꯁꯣꯝ ꯄꯥꯡꯂꯛꯂꯤꯕꯁꯤꯕꯣ? ꯅꯄꯥꯕꯨꯡꯒ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯦ, ꯅꯪꯒꯁꯨ ꯋꯥꯔꯤ ꯁꯥꯗꯧꯕ ꯂꯩꯀꯣ꯫ ꯑꯩꯒꯕꯣ? ꯍꯣꯏꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯝꯕꯒꯤ ꯃꯅꯦꯗꯨ ꯍꯤꯗꯨ ꯊꯣꯡꯒ꯭ꯔꯥꯗꯨꯗ ꯈꯥꯝꯂꯒ ꯀꯥꯔꯛꯂꯝꯃꯤ꯫ ꯊꯣꯝꯕꯒꯤ ꯃꯃꯥ ꯃꯦꯝꯃꯁꯨ ꯃꯆꯜꯅꯨꯄꯤ ꯂꯥꯛꯄ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯏꯕꯦꯝꯃ, ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ? ꯂꯥꯎ ꯂꯥꯎ, ꯅꯪ ꯇꯥꯗꯒ ꯐꯝꯂꯣ ꯂꯥꯎ꯫ ꯍꯣꯏ ꯏꯅꯝꯃ꯫ ꯏꯕꯦꯝꯃ, ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ? ꯂꯥꯎ, ꯐꯝꯂꯣ ꯂꯥꯎ꯫ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯅꯪꯕꯨ? ꯇꯥꯗ, ꯂꯧ ꯈꯥꯎꯕꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯑꯩꯈꯣꯏ ꯊꯣꯝꯕꯁꯦ ꯃꯇꯝ ꯈꯔ ꯑꯩꯒꯤꯗ ꯂꯩꯔꯨꯒꯦ ꯍꯥꯏꯕꯨ꯫ ꯂꯨꯈꯣꯏꯗꯨ ꯃꯆꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯣꯏꯁꯨ ꯃꯥꯏꯁꯨ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯊꯣꯝꯕꯅ ꯃꯄꯨꯡ ꯑꯣꯏꯅ ꯏꯃꯨꯡꯗꯨ ꯄꯨꯔꯒ ꯂꯩꯕꯅꯤꯅ ꯄꯨꯈ꯭ꯔꯣ ꯍꯥꯏꯕꯁꯨ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯆꯟꯅ ꯍꯥꯏꯔꯤꯕꯗꯨꯗ ꯌꯥꯔꯣꯏ ꯍꯥꯏꯔꯨꯔꯕꯁꯨ ꯋꯥꯔꯧꯈꯤꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯇꯞꯅ ꯏꯕꯦꯝꯃ, ꯏꯕꯨꯡꯕꯨ ꯀꯔꯤ ꯍꯥꯏꯁꯤꯒꯦꯅꯦ? ꯅꯃꯥꯛꯁꯤꯅ ꯏꯃꯨꯡꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯄꯨꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯗꯤ ꯋꯥ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯅꯃꯥꯛꯇ ꯑꯗꯨꯝ ꯍꯪꯂꯣ꯫ ꯃꯅꯦꯒ ꯃꯄꯥꯕꯨꯡꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯊꯣꯏꯕꯁꯨ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯅ ꯏꯃꯨꯡꯗꯒꯤ ꯄꯔꯄꯞ ꯊꯣꯔꯛꯂꯒ ꯏꯅꯦ, ꯏꯃꯨꯡꯒꯤꯗꯤ ꯑꯩꯅ ꯌꯥꯅꯕ ꯁꯤꯜꯂꯒꯦ꯫ ꯃꯇꯝ ꯈꯔꯗꯤ ꯑꯇꯣꯝꯕꯁꯦ
ꯅꯣꯏꯒꯤ ꯂꯧ ꯈꯥꯎꯕ ꯍꯥꯏꯗꯣ ꯌꯥꯎꯖꯅꯤ ꯑꯩ ꯍꯥꯏꯒꯦ ꯏꯕꯨꯡꯉꯣ ꯅꯅꯥꯎꯁꯦ ꯑꯃꯨꯛ ꯆꯠꯈ꯭ꯔꯒ ꯅꯪꯅ ꯈꯨꯕꯥꯛ ꯏꯁꯩ ꯁꯛꯇꯅ ꯂꯩꯔꯕꯗꯤ ꯇꯣꯛꯂꯦꯗꯣ ꯏꯄꯥꯅ ꯁꯨꯕꯁꯨ ꯉꯝꯗ ꯏꯃꯨꯡꯁꯦ ꯀꯥꯡ ꯈꯣꯡ ꯆꯥꯏꯔꯣꯏꯗ꯭ꯔꯣ ꯄꯥꯕ ꯑꯩ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯗꯣ ꯆꯠꯂꯔꯣꯏꯒꯦ ꯍꯣ ꯑꯗꯨꯝꯅꯕꯨ ꯋꯥꯈꯜ ꯇꯥꯅꯤ ꯍꯥꯏꯔꯕꯗꯤ ꯏꯄꯥꯒꯤꯗꯤ ꯀꯥꯏꯗꯦ ꯑꯁꯨꯝꯅ ꯊꯣꯝꯕꯗꯣ ꯃꯅꯦꯒ ꯂꯣꯏꯅꯅ ꯂꯧ ꯈꯥꯎꯕꯒꯤꯅꯤ ꯍꯥꯏꯅ ꯂꯐꯨꯕꯥ-ꯇꯦꯔꯥꯗ ꯈꯨꯗꯛꯇ ꯍꯤ ꯍꯣꯟꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯏꯅꯥꯛ ꯈꯨꯟꯕ ꯃꯦꯔꯥꯖꯥꯎꯒꯤ ꯅꯨꯄꯤꯗꯨ ꯊꯕꯥ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯊꯕꯥꯒꯤ ꯃꯃꯥꯗ ꯁꯥꯎꯅ ꯏꯕꯦꯝꯃ ꯅꯣꯏꯁꯨ ꯑꯣꯟꯊꯣꯛꯅ ꯉꯝꯈ꯭ꯔꯦ ꯅꯆꯥꯅꯨꯄꯤ ꯑꯉꯥꯎꯕꯤ ꯑꯗꯨꯕꯨ ꯏꯆꯥ ꯅꯨꯄꯥꯗ ꯅꯝꯗꯅ ꯄꯤꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕꯗꯨꯕꯨ ꯀꯔꯝꯕ ꯀꯣꯛꯅꯣ ꯏꯆꯦ ꯏꯆꯥꯁꯦ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯇꯕꯁꯤꯗ ꯑꯗꯨꯛ ꯇꯧꯈꯤꯕꯅꯤ ꯑꯗꯨꯒ ꯅꯆꯥꯅꯨꯄꯥꯗꯣ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯄꯥꯝꯖꯔꯨꯕ ꯅꯠꯇꯦ ꯏꯆꯦ ꯍꯣꯏꯅ ꯏꯆꯥꯅꯨꯄꯤꯁꯦ ꯃꯃꯧ ꯑꯣꯏꯒꯦ ꯍꯥꯏꯕ ꯑꯗꯨꯗ ꯑꯗꯨꯛ ꯋꯥ ꯈꯟꯅꯔꯨꯕꯒꯤ ꯋꯥꯅꯤ ꯍꯣ ꯑꯗꯨꯅꯅꯦ ꯅꯆꯥꯅꯨꯄꯤꯗꯣ ꯉꯥꯎꯏ ꯍꯥꯏꯕ ꯈꯪꯗꯕꯒꯤꯅꯤ ꯈꯪꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯇꯣꯞꯄ ꯑꯐꯕ ꯏꯈꯨꯠꯆꯥꯕꯤ ꯑꯃ ꯊꯤꯖꯧꯔꯒꯦ ꯍꯣ ꯏꯆꯦꯅ ꯑꯄꯥꯝꯕ ꯅꯃꯧ ꯊꯤꯕꯤꯔꯨꯔꯣ ꯊꯤꯖꯧꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯔꯥꯖꯥꯎꯒꯤ ꯅꯨꯄꯤꯗꯨ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ ꯊꯕꯥꯒꯤ ꯃꯃꯥꯗꯣ ꯃꯦꯔꯥꯖꯥꯎꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯊꯃꯣꯏ ꯀꯥꯏꯅ ꯂꯩꯃꯥꯏꯗ ꯒꯤꯠ ꯂꯥꯎꯅ ꯐꯝꯊꯔꯒ ꯍꯤꯛꯅ ꯀꯞꯆꯔꯝꯃꯤ ꯑꯣ ꯉꯁꯤ ꯑꯩꯅ ꯐꯪꯂꯤꯕꯁꯦ ꯃꯤꯒꯤ ꯃꯔꯜꯕꯨ ꯃꯤꯍꯧꯔꯨꯕꯒꯤꯅꯤꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯒꯤ ꯃꯃꯥꯗꯣ ꯍꯤꯛꯅ ꯀꯞꯂꯤꯉꯩꯗ ꯊꯕꯥꯗꯣ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯒ ꯃꯃꯥꯅ ꯀꯞꯂꯤꯕ ꯑꯗꯨꯗ ꯈꯨꯕꯥꯛꯇꯨꯝ ꯈꯨꯖꯤꯜꯂꯝꯃꯤ ꯃꯆꯥꯅ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯅ ꯍꯦꯟꯅ ꯊꯕꯥꯒꯤ ꯃꯃꯥꯗꯣ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯉꯁꯤ ꯏꯆꯥꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯑꯄꯪꯕꯤꯅ ꯃꯥ ꯑꯩꯅ ꯃꯤꯒꯤ ꯃꯔꯜꯕꯨ ꯃꯤꯍꯧꯔꯨꯕꯒꯤꯅꯤꯀꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯞꯂꯤꯗꯤ ꯏꯃꯥꯅ ꯀꯞꯂꯤꯕꯁꯦ ꯏꯆꯥꯒꯤꯗꯃꯛꯅꯤꯅꯦ ꯃꯁꯤ ꯅꯨꯄꯤꯁꯦ ꯉꯥꯎꯔꯦ ꯀꯔꯤꯁꯨ ꯇꯧꯗꯕ ꯑꯩꯒꯤ ꯋꯥꯈꯜꯗ ꯀꯞꯄꯤ ꯍꯥꯏꯁꯤꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥ ꯐꯥꯛ ꯅꯣꯛꯊꯣꯔꯛꯂꯝꯃꯤ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯊꯕꯥꯒꯤ ꯃꯃꯥꯗꯣ ꯅꯤꯡꯕ ꯀꯥꯏꯅ ꯃꯆꯥꯗ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯊꯕꯥꯒ ꯃꯦꯔꯥꯖꯥꯎꯒꯤ ꯃꯆꯥꯅꯨꯄꯥ ꯀꯦꯡꯕꯒ ꯂꯨꯍꯣꯡꯕꯒꯤ ꯍꯥꯏꯅ ꯁꯤꯡꯅꯕ ꯑꯗꯨ ꯀꯥꯏꯔꯝꯃꯤ ꯃꯗꯨꯒꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯊꯣꯝꯕꯁꯨ ꯑꯁꯣꯝꯗ ꯂꯧ ꯂꯣꯛꯄ ꯌꯥꯎꯅ ꯋꯥꯈꯜꯗꯨ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯊꯕꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯒꯤ ꯈꯟꯕꯗ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯤ ꯃꯅꯦꯒꯤ ꯃꯅꯥꯛ ꯅꯛꯄꯗ ꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯂꯩꯔꯝꯃꯤ ꯃꯥꯏꯕ ꯑꯗꯨ ꯋꯥꯈꯜ ꯆꯣꯏꯕ ꯐꯥꯎꯕ ꯐꯍꯟꯕ ꯉꯝꯃꯤ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯊꯣꯝꯕ ꯂꯧ ꯈꯥꯎꯕ ꯍꯦꯛ ꯂꯣꯏꯕꯒ ꯃꯥꯏꯕ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯄꯟꯊꯗꯅ ꯑꯃꯨꯕꯒ ꯂꯣꯏꯅꯅ ꯊꯕꯥ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯂꯛꯂꯝꯃꯤ ꯑꯗꯨꯝꯅ ꯃꯥꯏꯕ ꯑꯗꯨꯅ ꯀꯨꯞꯅ ꯌꯦꯡꯕꯗꯒꯤ ꯊꯕꯥ ꯇꯞꯅ ꯋꯥꯈꯜ ꯂꯥꯛꯇꯨꯅ ꯉꯥꯡꯅ ꯁꯛꯅ ꯇꯧꯕ ꯌꯥꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯕꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯤ ꯍꯔꯥꯎꯅ ꯊꯣꯝꯕꯗ ꯏꯕꯨꯡꯉꯣ ꯏꯆꯥꯅ ꯅꯠꯇ꯭ꯔꯕꯗꯤ ꯏꯆꯥꯅꯨꯄꯤꯁꯦ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯥꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯈꯜꯂꯨꯗ꯭ꯔꯕꯅꯤ ꯏꯆꯥꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯊꯥꯔꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦ ꯏꯆꯥꯒꯤ ꯂꯃꯟꯁꯦ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯃꯇꯝꯗ ꯁꯤꯡꯕ ꯉꯝꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯏꯃꯥ ꯄꯥꯕ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯑꯩꯁꯨ ꯊꯕꯥꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯕꯁꯦ ꯌꯦꯡꯕ ꯉꯝꯖꯗꯦ ꯑꯗꯨꯅ ꯃꯥꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯂꯥꯛꯄꯁꯦ ꯑꯩꯒꯤꯁꯨ ꯅꯨꯡꯉꯥꯏꯖꯕꯅꯤ ꯑꯁꯨꯝꯅ ꯊꯣꯝꯕꯒ ꯊꯕꯥꯒꯤ ꯃꯃꯥ ꯃꯄꯥꯒ ꯌꯥꯅꯗꯨꯅ ꯏꯀꯨꯏ ꯀꯨꯏꯗꯅ ꯊꯣꯝꯕꯒ ꯊꯕꯥꯒ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ ꯁꯛꯇꯁꯨꯗ ꯋꯥꯠꯇꯕꯤ ꯅꯨꯆꯥ ꯑꯃꯈꯛꯅꯤ ꯃꯍꯥꯛ ꯆꯤꯡꯂꯧ ꯁꯛꯅ ꯍꯦꯜꯂꯤꯕ ꯌꯦꯡꯂꯤꯕ ꯃꯈꯩ ꯄꯦꯟꯗꯕ ꯃꯥꯒꯤ ꯁꯛꯇꯝꯅꯤ ꯊꯥꯗꯣꯏ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯁꯛ ꯃꯇꯧ ꯐꯖꯕꯗ ꯃꯍꯥꯛ ꯃꯃꯤꯡ ꯆꯠꯂꯤ ꯌꯨꯝ ꯑꯗꯨꯗ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯇ ꯂꯩꯖꯕꯅꯤ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯗꯨꯅ ꯀꯅꯥꯒꯤ ꯃꯐꯝꯗ ꯀꯔꯤꯁꯨ ꯀꯥꯏꯖꯗꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯖꯩ ꯊꯥꯗꯣꯏ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯅꯨꯄꯥ ꯅꯍꯥ ꯄꯥꯈꯪꯁꯤꯡꯅ ꯃꯥꯕꯨ ꯂꯣꯏꯅ ꯄꯥꯝꯅꯩ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯂꯝꯕꯤ ꯂꯝꯍꯥꯡꯗ ꯆꯠꯄ ꯇꯥꯔꯕꯁꯨ ꯃꯥꯒꯤ ꯃꯇꯨꯡꯗ ꯄꯥꯈꯪꯁꯤꯡꯅ ꯍꯦꯛꯇ ꯏꯟꯅꯩ ꯃꯥꯕꯨ ꯀꯣꯏꯇꯥꯟ ꯍꯦꯛꯇ ꯇꯥꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯑꯗꯨꯕꯨ ꯊꯥꯗꯣꯏ ꯃꯍꯥꯛꯇꯤ ꯃꯍꯥꯛꯀꯤ ꯄꯨꯛꯆꯦꯜ ꯏꯆꯝ ꯆꯝꯃꯤ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯃꯍꯥꯛ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯍꯤꯡꯖꯩ ꯑꯗꯨꯕꯨ ꯃꯥꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯀꯨꯁꯨꯝ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯈꯛꯅ ꯊꯥꯗꯣꯏꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯗꯦ ꯃꯥꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯗ ꯌꯦꯡꯁꯤꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯥꯒꯤ ꯊꯥꯗꯣꯏ ꯍꯥꯏꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯖꯔꯗꯅ
ꯑꯩꯉꯣꯟꯗꯒꯤ ꯃꯥꯅ ꯁꯛ ꯀꯌꯥꯃꯨꯛ ꯍꯦꯟꯅ ꯐꯖꯕ ꯍꯦꯜꯂꯗꯅ ꯑꯗꯨꯕꯨ ꯅꯨꯄꯥ ꯅꯍꯥ ꯑꯃꯠꯇꯅ ꯑꯩꯒꯤ ꯏꯇꯨꯡꯗ ꯍꯦꯛ ꯇꯥꯟꯅꯔꯗꯕ ꯑꯗꯨꯒ ꯃꯥꯒꯤ ꯊꯥꯗꯣꯏ ꯍꯥꯏꯕꯤ ꯅꯨꯄꯤꯁꯤꯒꯤ ꯃꯇꯨꯡꯗꯅ ꯅꯨꯄꯥ ꯃꯌꯥꯝꯅ ꯑꯃꯨꯛ ꯇꯣꯏꯕ ꯉꯥꯌꯥꯝꯅ ꯁꯧꯁꯥꯕꯒꯨꯝꯅ ꯀꯣꯏꯏꯟ ꯍꯦꯛ ꯏꯟꯅꯔꯤꯕ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦꯗꯀꯣ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯄꯣꯝꯊꯣꯛꯇꯨꯅ ꯃꯍꯥꯛ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯂꯤ ꯃꯥꯒꯤ ꯃꯃꯥ ꯃꯦꯝꯆꯥꯗꯨ ꯊꯣꯛꯂꯛꯏ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯍꯩ ꯅꯪꯕꯨ ꯉꯁꯥꯏꯗꯒꯤ ꯑꯗꯨꯗ ꯑꯗꯨꯝ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯑꯗꯨꯝ ꯐꯝꯈꯤꯒꯦ ꯍꯥꯏꯕꯔꯅꯦ ꯍꯧꯒꯠꯂꯨ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯁꯦ ꯑꯃꯨꯛꯇ ꯇꯧꯔꯔꯣ ꯃꯃꯥꯗ ꯁꯠ ꯑꯣꯟꯊꯣꯛꯇꯨꯅ ꯏꯃꯥ ꯅꯆꯥ ꯑꯩꯅ ꯁꯤꯗ ꯐꯝꯂꯤꯁꯦ ꯂꯦꯝꯅ ꯐꯝꯕ ꯅꯠꯇꯤꯌꯦ ꯅꯆꯥ ꯑꯩꯒꯤꯁꯦ ꯋꯥꯈꯜ ꯑꯃ ꯈꯜꯂꯤꯕꯅꯤ ꯑꯌꯨꯛ ꯉꯟꯇꯥ ꯑꯁꯤꯗ ꯏꯆꯥꯗꯤ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤꯕ ꯏꯃꯥ ꯁꯤꯗꯝꯇ ꯐꯝꯃꯣ ꯅꯆꯥ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣꯅꯦ ꯃꯦꯝꯆꯥꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯅꯥꯛꯇ ꯐꯝꯊꯩ ꯀꯨꯁꯨꯝꯅ ꯑꯁꯨꯝꯅ ꯃꯃꯥꯗ ꯍꯥꯏ ꯍꯣꯏ ꯏꯃꯥ ꯅꯆꯥ ꯑꯩꯒꯤ ꯃꯥꯏꯊꯣꯡꯁꯤꯗ ꯑꯃꯨꯛꯇ ꯌꯦꯡꯉꯣ ꯁꯦ ꯑꯃꯨꯛꯇ ꯌꯦꯡꯉꯣꯕ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯃꯁꯤꯗꯤꯕꯀꯣ ꯑꯝꯇ ꯌꯦꯡꯉꯣ ꯍꯥꯏꯕ ꯃꯆꯥꯅꯨꯄꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕ ꯑꯗꯨꯗ ꯃꯥꯁꯨ ꯌꯦꯡꯉꯤ ꯍꯣꯏ ꯏꯃꯥ ꯌꯦꯡꯂꯦ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯩ ꯌꯦꯡꯂꯒ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯃꯃꯥꯗ ꯍꯪꯉꯤ ꯏꯃꯥ ꯅꯆꯥ ꯑꯩꯒꯤ ꯁꯛꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯊꯤꯔꯒꯦ ꯏꯃꯥꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯏꯍꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕ ꯅꯆꯥ ꯑꯩꯒꯤ ꯁꯛꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯊꯤꯔꯒꯦꯕ ꯏꯆꯥꯒꯤ ꯃꯁꯛꯇꯤ ꯌꯥꯝꯅ ꯐꯖꯩ ꯀꯩꯅꯣ ꯃꯥꯏꯊꯣꯡ ꯍꯥꯏꯔꯦ ꯃꯦꯔꯥꯒꯤ ꯊꯥꯅꯦꯜꯒꯨꯝ ꯄꯥꯛꯊ꯭ꯔꯣꯛ ꯄꯥꯛꯂꯗꯅ ꯌꯥꯝꯅ ꯐꯖꯩ ꯀꯨꯆꯨ ꯍꯥꯏꯔꯦ ꯀꯌꯥ ꯊꯣꯏꯅ ꯃꯨꯕꯁꯨ ꯅꯠꯇꯦ ꯅꯥꯇꯣꯟ ꯍꯥꯏꯔꯦ ꯇꯨꯝꯇꯛ ꯌꯥꯝꯅ ꯐꯖꯩ ꯀꯩꯅꯣ ꯏꯃꯥ ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯣ ꯏꯃꯥꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯅꯦ ꯅꯠꯇꯦꯅꯦ ꯏꯆꯥꯕꯨ ꯊꯤ ꯀꯥꯏꯅ ꯀꯅꯥꯅ ꯍꯥꯏꯔꯕꯒꯦꯅꯦ ꯃꯤꯅ ꯍꯥꯏ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯏꯃꯥꯗ ꯍꯥꯏꯌꯨꯅꯦ ꯏꯃꯥ ꯂꯩꯁꯤꯗꯤ ꯏꯃꯥ ꯇꯧꯒꯦ ꯌꯦꯡꯉꯣ ꯏꯃꯥ ꯅꯆꯥ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯣ ꯐꯥꯔꯕꯅꯤ ꯑꯗꯨꯕꯨ ꯅꯆꯥ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯅꯆꯥ ꯑꯩꯉꯣꯟꯗ ꯅꯨꯄꯥ ꯑꯃꯠꯇꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯗ꯭ꯔꯤ ꯅꯆꯥ ꯑꯩꯒꯤ ꯏꯇꯨꯡꯗ ꯅꯨꯄꯥ ꯑꯃꯠꯇꯅ ꯏꯟꯅꯗꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯏꯆꯥꯅ ꯀꯔꯤꯒꯤ ꯅꯨꯄꯥ ꯐꯪꯂꯣꯏ ꯏꯃꯥ ꯂꯩꯁꯤꯗꯤ ꯏꯆꯥꯒꯤ ꯁꯛꯇꯝꯗꯧꯅ ꯐꯖꯕ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯅꯤ ꯁꯨꯅ ꯂꯩꯕ ꯅꯠꯇꯦꯗ ꯑꯗꯨ ꯏꯃꯥ ꯑꯁꯣꯝ ꯃꯈꯥꯔꯣꯝꯒꯤ ꯊꯥꯗꯣꯏꯗꯣ ꯀꯩꯗꯧꯔꯕ ꯃꯥꯅ ꯑꯩꯉꯣꯟꯗꯒꯤ ꯁꯛ ꯐꯖꯕ ꯀꯌꯥꯝ ꯍꯦꯜꯂꯒꯦꯕ ꯍꯦꯔꯥ ꯀꯔꯤ ꯋꯥꯅꯣꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯃꯥꯒ ꯏꯆꯥꯒꯤ ꯁꯛꯇꯝꯒ ꯍꯦꯛꯇ ꯆꯥꯡꯗꯝꯅꯕ ꯌꯥꯕ꯭ꯔꯥ ꯃꯉꯣꯟꯗꯒꯤꯗꯤ ꯏꯆꯥꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯌꯥꯝꯅ ꯍꯦꯜꯂꯤ ꯑꯁꯦꯡꯕꯒꯤꯔꯅꯦ ꯏꯃꯥ ꯑꯁꯦꯡꯕꯒꯤꯅꯦ ꯑꯗꯨꯕꯨ ꯏꯃꯥ ꯊꯥꯗꯣꯏꯒꯤ ꯃꯇꯨꯡꯗꯗꯤ ꯅꯨꯄꯥ ꯅꯍꯥ ꯄꯥꯈꯪ ꯃꯌꯥꯝꯅ ꯀꯣꯏꯏꯟ ꯍꯦꯛꯇ ꯏꯟꯅꯩ ꯅꯆꯥ ꯑꯩꯉꯣꯟꯗꯗꯤ ꯅꯨꯄꯥ ꯑꯃꯠꯇꯅ ꯏꯟꯅꯔꯛꯇꯦ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯏꯆꯥꯒꯤ ꯄꯨꯛꯅꯤꯡꯅ ꯑꯗꯨꯝꯅ ꯋꯥꯕ ꯍꯧꯅꯗꯦ ꯑꯍꯜꯁꯤꯡꯅ ꯍꯥꯏꯅꯕ ꯂꯥꯏꯊꯣꯛ ꯑꯃꯨꯛꯇ ꯐꯖꯕ ꯃꯥꯏꯊꯣꯡ ꯄꯨꯝꯕ ꯆꯥꯝꯃꯦ ꯍꯥꯏꯅ ꯍꯥꯏꯅꯕꯗꯣ ꯃꯗꯨ ꯍꯦꯛꯇ ꯇꯧꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯃꯥ ꯏꯆꯥꯒꯤ ꯊꯃꯣꯏꯅ ꯋꯥꯔꯤꯕ ꯑꯁꯦ ꯅꯪꯉꯣꯟꯗꯒꯤ ꯃꯥꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯍꯦꯟꯈ꯭ꯔꯦ ꯑꯁꯤ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯏꯃꯥ ꯊꯥꯗꯣꯏ ꯍꯥꯏꯕꯤ ꯅꯨꯄꯤꯁꯦ ꯃꯁꯛ ꯃꯇꯧ ꯈꯔ ꯐꯖꯔꯦ ꯍꯥꯏꯗꯨꯅ ꯅꯥꯄꯜ ꯌꯥꯝꯅ ꯇꯧꯏ ꯃꯤꯌꯥꯝꯅ ꯎꯁꯤꯠꯇꯦ ꯃꯥꯕꯨ ꯑꯃꯨꯛꯇꯪ ꯑꯩꯅ ꯅꯝꯊꯨꯒꯦ ꯍꯥꯏꯅ ꯈꯜꯂꯛꯂꯤꯕꯁꯦ ꯌꯥꯝꯅ ꯀꯨꯏꯔꯕꯅꯤ ꯏꯃꯥ ꯑꯩꯅ ꯀꯔꯤ ꯇꯧꯔꯕꯗꯤ ꯃꯉꯣꯟꯗꯒꯤ ꯑꯩꯅ ꯐꯖꯕ ꯍꯦꯟꯒꯅꯤ ꯑꯝꯇ ꯍꯥꯏꯌꯨꯅꯦ ꯃꯦꯝꯆꯥꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯍꯥꯏ ꯏꯃꯥ ꯂꯩꯁꯤꯗꯤ ꯃꯥꯒꯤ ꯐꯖꯔꯦ ꯍꯥꯏꯅ ꯊꯥꯡꯗꯣꯛꯇꯨꯅ ꯆꯠꯂꯤꯕ ꯃꯃꯥꯏꯗꯣ ꯂꯥꯏꯊꯨꯡ ꯀꯣꯛ ꯄꯛꯍꯜꯂꯒ ꯂꯣꯏꯔꯦꯗꯅ ꯃꯥ ꯂꯥꯏꯊꯨꯡ ꯄꯛꯂꯅꯤ ꯃꯃꯥꯏ ꯑꯗꯣ ꯂꯣꯏꯅ ꯆꯥꯝꯂꯅꯤ ꯑꯗꯨ ꯑꯣꯏꯗꯤ ꯅꯨꯄꯥ ꯅꯍꯥ ꯑꯃꯠꯇꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯔꯣꯏ ꯃꯁꯤ ꯑꯣꯏꯔꯕꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯏꯃꯥ ꯑꯗꯨꯃꯛ ꯇꯧꯁꯤ ꯃꯥꯕꯨ ꯑꯗꯨꯒꯨꯝꯅ ꯇꯧꯍꯟꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯃꯥꯒꯤ ꯃꯃꯥꯡꯗ ꯑꯩꯁꯦ ꯑꯃꯨꯛꯇ ꯃꯨꯛꯈꯥꯏꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯑꯗꯨꯒꯤꯕꯨ ꯀꯌꯥꯝ ꯂꯨꯕ ꯊꯕꯛꯅꯣꯗ ꯅꯈꯣꯏ ꯂꯩꯁꯥꯕꯤꯈꯩ ꯄꯨꯟꯅ ꯍꯦꯛꯇ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯏꯔꯨꯖꯕ ꯆꯠꯄꯗꯥꯏ ꯃꯗꯨꯗ ꯀꯣꯛ ꯊꯕꯛ ꯑꯁꯦ ꯇꯧꯔꯒ ꯂꯣꯏꯔꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯏꯃꯥ ꯃꯌꯦꯛ ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯍꯣ ꯑꯗꯨꯕꯨꯔꯣ ꯅꯈꯣꯏꯅ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯏꯔꯨꯖꯕ ꯆꯠꯄ ꯃꯇꯝꯗ ꯅꯪꯒꯤ ꯆꯤꯡꯍꯤ ꯆꯐꯨ ꯑꯗꯨꯗ ꯂꯥꯏꯊꯨꯡ ꯄꯛꯄ ꯌꯥꯕ ꯃꯍꯤ ꯃꯌꯥꯏ ꯀꯟꯕ ꯄꯣꯠꯌꯥꯟ ꯈꯔ ꯆꯤꯡꯍꯤꯗꯨꯗ ꯍꯦꯛꯇ ꯌꯥꯟꯁꯤꯜꯂꯒ ꯂꯣꯏꯔꯦ ꯑꯗꯨꯒ ꯅꯪꯅꯅꯦ ꯅꯈꯣꯏꯅ ꯏꯔꯨꯖꯕꯒꯤ ꯊꯧꯔꯥꯡ ꯇꯧꯅꯕ ꯃꯇꯝ ꯑꯗꯨꯗ ꯁꯣꯏꯕ ꯁꯥꯗꯨꯅ ꯆꯤꯡꯍꯤ ꯆꯐꯨ ꯑꯗꯨꯗꯒꯤ ꯆꯤꯡꯍꯤ ꯃꯍꯤꯗꯨ ꯈꯔ ꯊꯥꯗꯣꯏ ꯃꯥꯒꯤ ꯃꯃꯥꯏꯗ ꯇꯥꯅꯕ ꯍꯦꯛꯇ ꯍꯩꯊꯧ ꯃꯥꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯊꯦꯡꯕꯨ ꯊꯦꯡꯈ꯭ꯔꯕꯗꯤ ꯑꯗꯨꯝ ꯌꯥꯔꯦ ꯍꯣꯏ ꯏꯃꯥ
ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨꯃꯛ ꯅꯆꯥꯏ ꯇꯧꯖꯒꯦ ꯅꯪꯅꯕ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯕ ꯉꯝꯂꯕ ꯐꯖꯩ ꯍꯥꯏꯅ ꯃꯨꯛꯆꯔꯤꯕ ꯊꯥꯗꯣꯏꯃꯥꯗꯣ ꯑꯗꯨꯝ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯂꯥꯏꯊꯣꯡꯄꯛꯂꯦ ꯑꯗꯨ ꯑꯣꯏꯗꯤ ꯏꯆꯥꯅ ꯑꯃꯨꯛ ꯈꯥꯏꯕ ꯌꯥꯔꯦ ꯑꯗꯨꯗꯤ ꯏꯃꯥꯅ ꯍꯤꯗꯥꯛ ꯃꯌꯥꯏ ꯀꯟꯕꯗꯣ ꯑꯃꯨꯛꯇ ꯈꯔ ꯊꯨꯅ ꯁꯤꯜꯂꯨ ꯇꯟꯖꯥ ꯆꯥꯕ ꯑꯃꯗ ꯊꯕꯛꯁꯦ ꯁꯠ ꯍꯦꯛꯇ ꯇꯧꯕ ꯌꯥꯅꯕ ꯍꯣꯏ ꯏꯃꯥꯅ ꯐꯅꯕ ꯁꯤꯜꯂꯒꯦ ꯐꯔꯦ ꯏꯃꯥꯁꯨꯅꯦ ꯅꯅꯦ ꯍꯣꯏꯗ ꯑꯃꯨꯛꯇ ꯆꯠꯂꯨꯒꯦ ꯅꯪꯅꯦ ꯆꯥꯛ ꯑꯃꯨꯛꯇ ꯊꯣꯡꯗꯣꯛꯂꯨꯆꯣ ꯍꯣꯏ ꯏꯃꯥ ꯃꯦꯝꯆꯥꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯀꯨꯁꯨꯝꯅ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯍꯥꯏꯖꯩ ꯃꯥꯕꯨ ꯂꯥꯏꯊꯣꯡ ꯄꯛꯍꯟꯕ ꯇꯧꯒꯅꯤ ꯊꯕꯛ ꯑꯁꯦ ꯑꯩꯅ ꯁꯣꯏꯗꯅ ꯇꯧꯒꯅꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡꯕꯨ ꯆꯥꯝꯍꯟꯒꯅꯤ ꯑꯩꯅ ꯂꯥꯏꯊꯣꯡ ꯄꯛꯍꯟꯒꯦ ꯑꯩ ꯀꯨꯁꯨꯝꯅꯤ ꯀꯔꯤꯒꯤ ꯑꯩꯅ ꯑꯁꯨꯝꯅ ꯇꯧꯕ ꯉꯝꯂꯣꯏ ꯅꯨꯄꯥꯅ ꯍꯥꯟꯅ ꯅꯪꯒꯤ ꯅꯇꯨꯡꯗ ꯇꯥꯟꯅꯔꯤꯕ ꯑꯗꯣ ꯇꯥꯟꯅꯕꯤꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯒꯦꯕ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯈꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯂꯩꯁꯥꯕꯤ ꯈꯔ ꯄꯨꯟꯁꯤꯟꯗꯨꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯒꯤ ꯃꯄꯥꯜꯗ ꯄꯨꯟꯅ ꯇꯤꯟꯗꯨꯅ ꯏꯔꯨꯖꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯊꯥꯗꯣꯏꯁꯨ ꯌꯥꯎꯔꯤ ꯑꯁꯨꯝꯅ ꯃꯌꯥꯝ ꯇꯤꯟꯗꯨꯅ ꯃꯇꯥꯔꯣꯏꯁꯤꯡꯒ ꯄꯨꯟꯗꯨꯅ ꯌꯥ ꯂꯥꯡꯕ ꯑꯁꯤ ꯊꯥꯗꯣꯏꯃꯥꯗꯤ ꯌꯥꯝꯅ ꯄꯥꯝꯖꯩ ꯂꯧꯊꯣꯛ ꯂꯧꯀꯣꯏꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯃꯍꯥꯛ ꯏꯆꯝ ꯆꯝꯃꯤ ꯅꯨꯖꯥ ꯑꯣꯏꯕꯤ ꯃꯈꯣꯏ ꯃꯁꯦꯜ ꯑꯁꯨꯝꯅꯁꯨ ꯐꯥꯒꯤ ꯇꯧꯅꯩ ꯅꯨꯄꯤ ꯑꯃꯅ ꯍꯣ ꯏꯇꯥ ꯊꯥꯗꯣꯏ ꯑꯩꯒꯤꯗ ꯃꯌꯥꯜ ꯁꯨꯅ ꯐꯨꯠꯄ ꯁꯝꯕ꯭ꯔꯩ ꯃꯅꯥꯒꯤ ꯃꯅꯝ ꯆꯦꯟꯕ ꯆꯤꯡꯍꯤ ꯌꯥꯎꯔꯤꯌꯦ ꯆꯤꯡꯍꯤ ꯁꯝꯕꯥꯜꯂꯨꯒꯦꯔꯣ ꯃꯁꯤꯗ ꯊꯥꯗꯣꯏꯅ ꯈꯨꯝꯃꯤ ꯍꯣꯏ ꯌꯥꯏꯌꯦ ꯑꯩꯗꯤ ꯉꯁꯤꯗꯤ ꯆꯤꯡꯍꯤꯁꯨ ꯐꯨꯠꯍꯧꯗ꯭ꯔꯦ ꯁꯝꯁꯦ ꯂꯨꯔꯔꯣꯏꯁꯤꯔꯥ ꯍꯥꯏꯅꯁꯨ ꯈꯟꯕꯅꯤ ꯑꯗꯣ ꯂꯨꯔꯒꯦ ꯅꯪꯒꯤ ꯆꯤꯡꯍꯤꯗꯣ ꯑꯩ ꯈꯔ ꯂꯧꯒꯦꯀꯣ ꯍꯣꯏ ꯂꯨꯖꯧꯋꯣ ꯑꯗꯣ ꯑꯃꯨꯛꯇ ꯉꯥꯏꯈꯣꯅꯦ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯈꯤꯁꯦꯕ ꯑꯗꯨꯛ ꯐꯖꯕꯤ ꯃꯥꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒ ꯏꯔꯨꯖꯕ ꯇꯥꯔꯕꯗꯤ ꯄꯨꯈ꯭ꯔꯤ ꯃꯌꯥꯏꯗ ꯅꯤꯡꯊꯤꯅ ꯂꯩꯁꯥ ꯇꯝꯕ ꯂꯩꯔꯥꯡ ꯊꯕꯥꯜ ꯃꯥꯅ ꯀꯩꯗꯧꯔꯨꯅꯤ ꯁꯦꯠꯂꯤꯕ ꯐꯅꯦꯛ ꯑꯗꯨꯅ ꯐꯤꯗꯣꯜ ꯆꯤꯡꯈꯠ ꯑꯄꯥꯕ ꯐꯗꯤ ꯑꯗꯨꯅ ꯃꯁꯥ ꯑꯗꯨꯗ ꯏꯟꯁꯤꯟ ꯃꯇꯥꯔꯣꯏꯁꯤꯡꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛ ꯐꯝꯂꯤ ꯀꯨꯁꯨꯝ ꯀꯧꯕꯤ ꯃꯍꯥꯛꯇꯤ ꯊꯥꯗꯣꯏꯒꯤ ꯃꯁꯛꯄꯨ ꯍꯦꯛ ꯎꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯍꯦꯛꯇ ꯑꯣꯏ ꯃꯥꯕꯨ ꯎꯔꯕꯗꯤ ꯃꯥꯒꯤ ꯑꯁꯥꯎꯕꯅꯤ ꯊꯥꯗꯣꯏꯒꯤ ꯃꯇꯧ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯕꯨ ꯎꯔꯒ ꯃꯥꯒꯤ ꯊꯃꯣꯏ ꯍꯦꯟꯅ ꯈꯣꯏꯁꯥꯎꯅꯩ ꯃꯈꯨꯠ ꯑꯗꯨꯗꯅ ꯐꯠꯇꯕ ꯍꯤꯗꯥꯛ ꯃꯌꯥꯏ ꯀꯜꯂꯕ ꯄꯣꯠꯌꯥꯟ ꯌꯥꯎꯔꯤꯕ ꯆꯦꯡꯍꯤ ꯆꯐꯨ ꯑꯗꯨ ꯄꯥꯏ ꯃꯃꯤꯠ ꯑꯗꯨꯅ ꯊꯥꯗꯣꯏꯗ ꯐꯩꯅ ꯌꯦꯡ ꯃꯄꯨꯛꯅꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯃꯁꯛ ꯁꯛꯇꯥꯁꯤꯒ ꯇꯧꯖ ꯁꯥꯔꯤꯁꯤ ꯌꯦꯡꯕꯅꯤ ꯃꯤꯠꯁꯦ ꯑꯣꯟꯊꯣꯛꯅ ꯅꯥꯔꯤꯗꯀꯣ ꯑꯩꯗꯤ ꯃꯁꯛ ꯑꯁꯦ ꯐꯖꯔꯦ ꯍꯥꯏꯗꯨꯅ ꯊꯥꯡꯗꯣꯛꯇꯨꯅ ꯅꯣꯛꯄ ꯀꯥꯏꯗꯦ ꯑꯣꯟꯊꯣꯛꯅ ꯃꯁꯛ ꯑꯁꯦ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦ ꯀꯝꯗꯧꯅꯤ ꯑꯩꯅ ꯄꯥꯏꯔꯤꯕ ꯆꯦꯡꯍꯤ ꯃꯩ ꯑꯁꯤꯅ ꯃꯃꯥꯏ ꯑꯁꯤꯗꯅꯦ ꯊꯣꯛ ꯍꯦꯛ ꯍꯩꯖꯤꯟꯒꯅꯤꯀꯣ ꯇꯟꯖꯥ ꯆꯥꯕ ꯑꯃ ꯌꯦꯡꯗꯨꯅ ꯃꯍꯥꯛ ꯂꯩ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯃꯍꯥꯛ ꯐꯝꯊꯩ ꯂꯥꯡꯂꯦꯟꯅ ꯑꯁꯨꯝꯅ ꯍꯥꯏ ꯏꯇꯥ ꯊꯥꯗꯣꯏ ꯍꯟꯗꯛ ꯀꯨꯝꯒꯤ ꯑꯧꯒ꯭ꯔꯤ ꯆꯣꯡꯒꯗꯕꯁꯨ ꯀꯨꯏꯗ꯭ꯔꯦ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏ ꯂꯩꯁꯥ ꯃꯌꯥꯝ ꯄꯨꯟꯗꯨꯅ ꯑꯧꯒ꯭ꯔꯤ ꯍꯦꯛꯇ ꯆꯣꯡꯊꯁꯤꯀꯣ ꯆꯣꯡꯗꯣꯏꯅꯦ ꯆꯍꯤ 60 ꯃꯅꯨꯡꯗ ꯑꯃꯨꯛꯇꯪ ꯊꯣꯛꯄ ꯀꯨꯝꯍꯩꯅꯤ ꯂꯦꯝꯅ ꯊꯥꯕ ꯌꯥꯕꯔꯗꯣ ꯃꯍꯧꯁꯥꯒꯨꯝ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯦꯛꯇ ꯆꯣꯡꯒꯗꯕꯅꯤ ꯑꯗꯣ ꯏꯇꯥ ꯈꯣꯡꯗꯣꯟꯕꯤꯗꯣ ꯃꯥꯗꯤ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯑꯃꯨꯛ ꯇꯤꯟꯕ ꯐꯪꯂꯔꯣꯏꯀꯣ ꯊꯣꯏꯕꯤꯅ ꯁꯠ ꯍꯥꯏꯔꯛꯏ ꯀꯗꯥꯏꯗꯒꯤ ꯐꯪꯂꯅꯤꯒꯦ ꯃꯁꯤꯗꯩꯁꯤꯗ ꯃꯥꯅ ꯉꯥꯏ ꯉꯝꯗ꯭ꯔꯤꯕꯅꯦ ꯍꯥꯏꯅ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯂꯣꯏꯖꯔꯦ ꯈꯟ ꯍꯦꯛꯇ ꯏꯟꯅꯈ꯭ꯔꯤꯕꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯇꯝ ꯈꯔꯗꯗꯤ ꯉꯥꯏꯈꯣꯛꯑꯣ ꯍꯥꯏꯅ ꯈꯥꯝꯕꯒ ꯌꯥꯕꯤꯕ ꯖꯥꯠ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇꯁꯨ ꯇꯤꯟꯕ ꯐꯪꯗ꯭ꯔꯦꯗꯣ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯃꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯂꯒꯅꯤ ꯊꯥꯗꯣꯏꯅ ꯇꯞꯅ ꯅꯈꯣꯏ ꯄꯨꯝꯅꯃꯛꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯥꯒꯩ ꯂꯣꯏꯅ ꯑꯣꯟꯅꯈꯤꯗꯣꯏꯅꯤꯀꯣ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯂꯩꯅꯤ ꯀꯔꯝꯅꯗꯤ ꯀꯥꯟꯊꯣꯛꯇꯨꯅ ꯆꯠꯄ ꯌꯥꯔꯨꯒꯅꯤ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃꯗꯤ ꯄꯥꯝꯃꯨꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯣꯏꯅ ꯆꯠꯈꯤꯒꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯁꯨꯝꯅ ꯄꯨꯟꯗꯨꯅ ꯅꯨꯡꯉꯥꯏꯕ ꯐꯪꯂꯤꯕꯁꯦ ꯇꯞꯅ ꯑꯗꯨꯝ ꯃꯃꯤ ꯁꯥꯝꯈꯤꯅꯤ ꯂꯥꯡꯂꯦꯟꯅ ꯊꯥꯗꯣꯏꯗ ꯌꯦꯡꯗꯨꯅ ꯏꯇꯥ ꯊꯥꯗꯣꯏ ꯅꯪꯗꯤ ꯅꯀꯣꯛꯄꯨ ꯉꯥꯎꯔꯝꯂꯅꯤ ꯅꯇꯨꯡꯗ ꯅꯨꯄꯥ ꯃꯌꯥꯝ ꯑꯃꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯂꯩꯔꯕꯅꯤꯅ ꯇꯥ ꯈꯣꯝꯕꯁꯨ ꯇꯥ ꯃꯥꯟꯖꯁꯨ ꯇꯥ ꯄꯨꯛꯆꯥꯎꯁꯨ ꯑꯋꯥꯡꯈꯨꯜꯒꯤ ꯃꯤ ꯃꯨꯕ ꯅꯨꯄꯥꯗꯣ ꯃꯥꯁꯨ ꯃꯈꯥ ꯂꯩꯀꯥꯏꯗꯩꯁꯨ ꯅꯪꯒꯤ ꯅꯨꯄꯥ ꯃꯌꯥꯝ ꯑꯁꯤꯗꯤ ꯑꯁꯨꯝꯅ ꯅꯨꯄꯥ ꯃꯃꯤꯡꯁꯤꯡꯅ
ꯄꯔꯦꯡꯁꯥꯅ ꯍꯦꯛꯇ ꯄꯜꯂꯛꯄ ꯑꯁꯤꯗ ꯀꯨꯁꯨꯝ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯍꯦꯟꯅ ꯁꯥꯎꯔꯤ꯫ ꯅꯨꯄꯥ ꯃꯃꯤꯡꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯊꯥꯗꯣꯏꯅ ꯅꯣꯛꯐꯦꯠ ꯇꯧꯕ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯃꯥꯗꯤ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯦ꯫ ꯃꯄꯨꯛꯅꯤꯡꯗ ꯍꯥꯏꯖꯩ, ꯏꯁ ꯅꯨꯄꯥ ꯅꯍꯥ ꯈꯔꯒꯤ ꯃꯃꯤꯡ ꯄꯜꯂꯛꯄ ꯑꯁꯤꯗ ꯅꯣꯛꯐꯦꯠꯀ ꯇꯧꯔꯗꯅ ꯃꯄꯥꯜ ꯊꯣꯡꯗꯅ ꯅꯨꯄꯥ ꯅꯍꯥ ꯄꯥꯝꯗꯕ ꯁꯥꯕ, ꯑꯗꯨꯒ ꯃꯅꯨꯡꯗꯅ ꯅꯨꯄꯥ ꯅꯍꯥꯗ ꯌꯥꯝꯅ ꯆꯣꯞꯄ꯫ ꯊꯥꯗꯣꯏꯅ ꯅꯣꯛꯃꯤ ꯈꯨꯝꯃꯤ, ꯍꯣꯏ ꯇꯥ, ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯉꯩꯍꯥꯛꯀꯤ ꯂꯝꯗꯟꯕ ꯈꯨꯏꯃꯨ ꯍꯥꯏꯕꯗꯨꯅꯤꯗ꯫ ꯅꯤꯡꯉꯣꯜ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯈꯣꯏ ꯀꯅꯥ ꯑꯃꯇꯒꯤ ꯃꯐꯝꯗ ꯄꯤꯊꯣꯛꯄꯁꯨ ꯂꯩꯇ꯭ꯔꯤ, ꯄꯤꯁꯨ ꯄꯤꯊꯣꯛꯂꯣꯏ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯅꯪꯒꯤ ꯅꯇꯨꯡꯗ ꯀꯣꯏꯏꯟ ꯏꯟꯅꯗꯨꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕꯗꯨꯅꯤ꯫ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯅꯤ, ꯍꯥꯏꯖꯁꯅꯨ, ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯅ ꯑꯩꯅ ꯊꯤꯡꯕ ꯉꯝꯂꯨꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯉꯣꯜ ꯑꯩꯒꯤ ꯂꯩꯅꯝꯗꯤ ꯀꯅꯥꯗꯁꯨ ꯄꯤꯔꯣꯏ꯫ ꯂꯩꯔꯥꯡ ꯂꯩꯍꯤꯁꯦ ꯂꯀꯥꯅꯨꯡꯗ ꯑꯗꯨꯃꯛ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯖꯈꯤꯒꯅꯤ꯫ ꯀꯨꯁꯨꯝꯗꯤ ꯇꯁꯦꯡꯅ ꯊꯥꯗꯣꯏꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯁꯨꯝꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯑꯣꯏꯅ ꯍꯥꯏꯔꯛꯏ, ꯍꯣ ꯆꯤꯡꯂꯧ ꯁꯛꯊꯤꯕ ꯑꯩꯈꯣꯏꯒꯤꯁꯨ ꯈꯔ ꯃꯈꯟꯕꯤꯌꯣ, ꯐꯖꯕ ꯉꯥꯛꯇ ꯂꯩꯕ ꯌꯥꯗꯕꯅꯦ꯫ ꯆꯤꯡꯂꯧ ꯁꯛ ꯐꯖꯕ ꯏꯇꯥꯈꯣꯏꯒꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯋꯥꯔꯤ ꯁꯤꯡꯕꯨꯜ ꯑꯁꯦ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ꯫ ꯃꯥꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯃꯈꯣꯏ ꯄꯨꯟꯅ ꯀꯨꯁꯨꯝꯗ ꯌꯦꯡꯊꯣꯛꯏ꯫ ꯊꯣꯏꯕꯤꯅ, ꯑꯦ ꯏꯇꯥꯕꯨ ꯀꯅꯥꯅ ꯆꯤꯡꯂꯧ ꯁꯛꯊꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕ? ꯑꯩꯈꯣꯏꯒꯤꯁꯦ ꯏꯔꯨꯖꯕ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯏꯗꯤ ꯏꯔꯨꯖꯅꯕ ꯇꯧꯔꯁꯤ, ꯃꯇꯝ ꯑꯁꯤ ꯊꯦꯡꯈꯤꯅꯕꯅꯤ꯫ ꯍꯣꯏ ꯍꯣꯏ꯫ ꯊꯥꯗꯣꯏꯅ ꯀꯨꯁꯨꯝꯒꯤ ꯃꯇꯧꯗ ꯍꯩꯅꯗꯕ ꯃꯑꯣꯡꯗ ꯅꯨꯡꯉꯥꯏꯖꯗꯕ ꯈꯔꯗꯤ ꯌꯥꯎꯏ꯫ ꯊꯥꯗꯣꯏꯅ ꯀꯨꯁꯨꯝꯒꯤ ꯃꯇꯧꯗ ꯍꯩꯅꯗꯕ, ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯖꯗꯕ ꯈꯔꯗꯤ ꯌꯥꯎꯏ꯫ ꯑꯗꯨꯕꯨ ꯃꯇꯥ ꯑꯣꯏꯅ ꯇꯤꯟꯅꯕꯅꯤꯅ ꯋꯥꯐꯝ ꯑꯗꯨ ꯀꯔꯤꯁꯨ ꯃꯀꯥ ꯐꯣꯡꯗꯦ꯫ ꯃꯄꯥꯜ ꯊꯣꯡꯗꯗꯤ ꯃꯥꯕꯨ ꯃꯔꯨꯞꯇ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯂꯧꯗꯨꯅ ꯋꯥ ꯍꯩꯖꯩ꯫ ꯍꯣꯏ ꯍꯣꯏ ꯂꯨꯔꯁꯤ꯫ ꯂꯥꯡꯂꯦꯟꯅ, ꯊꯥꯗꯣꯏ, ꯅꯪꯅ ꯆꯤꯡꯍꯤ ꯂꯨꯒꯦ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯁꯦ, ꯑꯩꯒꯤ ꯆꯤꯡꯍꯤ ꯆꯐꯨ ꯁꯤꯗ ꯂꯩꯔꯤ, ꯁꯤꯗꯒꯤ ꯈꯨꯠꯅ ꯀꯜꯂꯒ ꯍꯦꯛꯇ ꯂꯧꯔꯣ꯫ ꯍꯣꯏ, ꯁꯤꯗ ꯊꯝꯂꯦꯀꯣ꯫ ꯆꯤꯡꯍꯤ ꯆꯐꯨꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯃꯤ꯫ ꯃꯈꯣꯏꯁꯤꯡꯗꯨ ꯏꯔꯨ ꯂꯨꯖꯕ ꯍꯧꯅꯕ ꯍꯣꯠꯅꯔꯤ꯫ ꯊꯥꯗꯣꯏ ꯃꯈꯨꯠ ꯑꯗꯨꯅ ꯆꯤꯡꯍꯤ ꯆꯐꯨ ꯃꯅꯨꯡ ꯑꯗꯨꯗ ꯊꯤꯡꯖꯤꯟꯗꯨꯅ ꯆꯤꯡꯍꯤꯗꯨ ꯀꯣꯠꯇꯨꯅ ꯃꯁꯝ ꯑꯗꯨꯗ ꯅꯥꯜꯂꯤ꯫ ꯀꯨꯁꯨꯝꯅ ꯊꯥꯗꯣꯏꯕꯨ ꯌꯦꯡꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯍꯥꯏꯖꯩ, ꯃꯥꯅ ꯑꯁꯨꯝꯅ ꯄꯛꯊꯗꯨꯅ ꯂꯩꯔꯤꯉꯩꯁꯤꯗ ꯑꯩ ꯁꯣꯝꯗ ꯍꯧꯒꯠꯇꯨꯅ ꯂꯦꯞꯂꯒꯦ꯫ ꯆꯤꯡꯍꯤꯁꯦ ꯁꯣꯏꯕ ꯁꯥꯗꯨꯅ ꯃꯥꯒꯤ ꯃꯀꯣꯛ ꯃꯃꯥꯏ ꯑꯁꯤꯗ ꯍꯦꯛꯇ ꯍꯩꯊꯔꯕ꯫ ꯆꯨꯝꯅꯒꯤ ꯆꯤꯡꯍꯤ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯥꯅꯁꯨ ꯀꯔꯤꯁꯨ ꯈꯪꯂꯣꯏꯗ꯫ ꯑꯁꯨꯝꯅ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯆꯤꯡꯍꯤ ꯆꯐꯨꯗꯨ ꯄꯥꯏꯗꯨꯅ ꯃꯍꯥꯛ ꯍꯧꯒꯠꯂꯤ꯫ ꯑꯗꯨꯒ ꯊꯣꯏꯕꯤꯗ ꯍꯥꯏ, ꯏꯇꯥ ꯊꯣꯏꯕꯤ, ꯅꯪ ꯁꯣꯝꯗ ꯈꯔ ꯆꯪꯁꯤꯜꯂꯣ, ꯑꯩ ꯁ꯭ꯋꯥꯏꯗ ꯑꯣꯏꯅ ꯂꯨꯒꯦ꯫ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯕ ꯁꯥꯖꯤꯟꯅꯗꯨꯅ ꯆꯤꯡꯍꯤ ꯆꯐꯨꯗꯨ ꯁꯠ ꯆꯦꯞꯊꯩ꯫ ꯑꯗꯨꯒ ꯆꯤꯡꯍꯤꯗꯨ ꯊꯥꯗꯣꯏꯒꯤ ꯃꯃꯥꯏꯗ ꯍꯦꯛꯇ ꯖꯣꯔꯣ ꯍꯩꯖꯤꯜꯂꯤ꯫ ꯑꯗꯨꯝꯅ ꯆꯤꯡꯍꯤꯅ ꯃꯃꯥꯏꯗ ꯍꯩꯖꯤꯜꯂꯛꯄ ꯑꯗꯨꯗ ꯊꯥꯗꯣꯏꯅ, ꯀꯩꯅꯣ ꯏꯇꯥ ꯀꯨꯁꯨꯝ, ꯃꯤꯠꯁꯦ ꯂꯣꯏꯅ ꯊꯨꯞꯄ ꯇꯥꯔꯤ꯫ ꯑꯦ ꯏꯇꯥ, ꯑꯩ ꯁꯣꯏꯈ꯭ꯔꯦ, ꯑꯩꯃ ꯃꯥꯏꯗ ꯂꯣꯏꯅ ꯍꯩꯖꯤꯟꯈ꯭ꯔꯕ ꯃꯥꯜꯂꯦ꯫ ꯊꯥꯗꯣꯏ ꯃꯃꯤꯠ ꯑꯅꯤꯗꯨ ꯆꯦꯠꯅ ꯎꯏꯁꯤꯟ, ꯃꯈꯨꯠ ꯑꯗꯨꯅ ꯃꯃꯥꯏꯗꯨ ꯅꯥꯟꯊꯣꯛꯏ꯫ ꯀꯨꯁꯨꯝꯗ ꯃꯊꯃꯣꯏꯅꯨꯡꯗ ꯃꯃꯣꯟ ꯅꯣꯛꯇꯨꯅ, ꯈꯪꯕ꯭ꯔꯥ ꯅꯪ, ꯍꯧꯖꯤꯛꯇꯤ ꯍꯩꯖꯤꯜꯂꯦꯗꯅ ꯀꯝꯗꯧꯏ, ꯁꯣꯏꯔꯔꯣꯏ ꯍꯧꯖꯤꯛꯇꯤ꯫ ꯊꯣꯏꯕꯤꯅ ꯍꯥꯏ, ꯀꯩꯅꯣ ꯏꯇꯥ ꯀꯨꯁꯨꯝ, ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯣ? ꯃꯤꯒꯤ ꯃꯃꯥꯏ ꯑꯁꯤꯗꯕꯨ ꯆꯤꯡꯍꯤ ꯍꯦꯛꯇ ꯍꯩꯖꯤꯜꯂꯦ꯫ ꯑꯩꯗꯨ ꯁꯣꯏꯈꯤꯕ꯫ ꯊꯥꯗꯣꯏꯗ ꯌꯦꯡꯗꯨꯅ, ꯏꯇꯥ ꯊꯥꯗꯣꯏ, ꯅꯪ ꯁꯥꯎꯒꯅꯨꯀꯣ꯫ ꯊꯥꯗꯣꯏꯅ ꯏꯆꯝ ꯆꯝꯅ, ꯁꯥꯎꯗꯦꯗ, ꯀꯔꯤꯒꯤ ꯁꯥꯎꯗꯣꯏꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯥꯗ ꯌꯥꯜꯂꯤꯕ ꯐꯗꯤ ꯑꯗꯨꯅ ꯃꯃꯥꯏꯗꯨ ꯇꯩꯊꯣꯛꯏ꯫ ꯂꯥꯡꯂꯦꯟꯅ, ꯏꯇꯥ, ꯁꯦ, ꯏꯁꯤꯡꯁꯤꯅ ꯃꯥꯏꯗꯣ ꯑꯃꯨꯛꯇ ꯆꯥꯝꯊꯣꯛꯎ, ꯏꯁꯤꯡꯁꯤꯗ ꯂꯩꯔꯦ, ꯀꯔꯤꯁꯨ ꯇꯧꯔꯔꯣꯏꯌꯦ, ꯑꯗꯨꯝ ꯂꯨꯖꯗꯧꯕ ꯂꯩꯔꯁꯤꯕꯨ꯫ ꯑꯗꯨ ꯑꯣꯏꯗꯤ ꯐꯔꯦ꯫ ꯃꯈꯣꯏꯁꯤꯡꯗꯨ ꯃꯈꯥ ꯇꯥꯅ ꯏꯔꯨꯖꯅꯩ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯩꯃꯍꯜ ꯏꯪꯈꯣꯜꯗ ꯆꯪꯗꯨꯅ ꯀꯣꯕꯤ ꯑꯆꯧꯕ ꯑꯃ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯂꯦꯜꯂꯤ꯫ ꯆꯝꯅ ꯊꯣꯡꯂꯒ ꯍꯦꯛ ꯆꯥꯕ ꯍꯥꯏꯗꯨꯅꯤ꯫ ꯃꯗꯨꯕꯨ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯃꯍꯥꯛ ꯌꯨꯝꯂꯣꯝꯗ ꯂꯥꯛꯏ꯫ ꯊꯥꯗꯣꯏꯁꯨ ꯌꯥꯍꯧꯔꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ꯫ ꯃꯈꯨꯠ ꯑꯗꯨꯅ ꯃꯃꯥꯏꯗ ꯍꯣꯠꯄꯗꯤ ꯍꯣꯠꯂꯤ꯫ ꯂꯩꯃꯍꯜꯅ, ꯅꯪ ꯍꯧꯒꯠꯂꯕ꯭ꯔꯥ? ꯑꯋꯤꯃ, ꯆꯥꯛꯁꯦ ꯉꯟꯅ ꯊꯣꯡꯒꯗꯣꯏꯅꯤ꯫ ꯍꯟꯅ ꯀꯔꯤꯁꯨ ꯌꯦꯡꯂꯨꯗꯦ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯃꯉꯛꯇꯨ ꯊꯥꯡꯒꯠꯇꯨꯅ ꯃꯆꯥꯅꯨꯄꯤꯗ ꯍꯦꯛ ꯌꯦꯡꯂꯨꯏ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯥꯏꯗ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯏꯉꯛ ꯉꯛꯅ, ꯀꯔꯤ ꯃꯇꯧꯅꯣ? ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯅꯪꯒꯤ ꯅꯃꯥꯏꯗꯨꯕꯨ ꯀꯩꯗꯧꯔꯕ? ꯑꯩꯒꯤ ꯃꯥꯏ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ? ꯃꯈꯨꯠꯇꯨꯅ ꯅꯥꯜꯂꯤ꯫ ꯂꯩꯃꯍꯜ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯈꯠꯂꯤ꯫ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯁꯠ ꯀꯥꯈꯠꯇꯨꯅ ꯃꯆꯥꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯃꯁꯤꯗꯤ ꯃꯇꯧ ꯀꯔꯝꯅ?
ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯏꯃꯥ? ꯊꯥꯗꯣꯏꯗꯤ ꯈꯪꯖꯕ ꯅꯠꯇ꯭ꯔꯤ꯫ ꯎꯈꯣꯡꯇꯦꯟꯗ ꯊꯦꯠꯂꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯁꯠ ꯆꯪꯁꯤꯟꯗꯨꯅ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯌꯦꯡꯉꯤ꯫ ꯃꯥꯒꯤ ꯃꯃꯥꯏꯗ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯃꯥꯁꯨ ꯏꯉꯛ ꯉꯛꯆꯩ꯫ ꯁꯤꯗꯤ ꯃꯇꯧ ꯀꯔꯝꯅ? ꯃꯃꯥꯗ ꯌꯦꯡꯗꯨꯅ, ꯑꯩꯒꯤ ꯃꯥꯏꯗ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯏꯃꯥ? ꯉꯔꯥꯡꯗ ꯀꯔꯤꯁꯨ ꯇꯧꯈꯤꯗꯕꯗꯥꯏꯅꯦ? ꯇꯧꯈꯤꯗꯤꯌꯦ꯫ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯃꯥꯒꯤ ꯃꯃꯥꯏ ꯄꯨꯝꯕ ꯂꯣꯏꯅ ꯆꯥꯊꯠꯇꯨꯅ ꯂꯩꯔꯤ꯫ ꯉꯥꯡꯁꯪꯁꯨ ꯉꯥꯡꯉꯤ꯫ ꯌꯦꯡꯕꯗ ꯂꯩꯅꯥ ꯇꯤꯟꯅ ꯄꯛꯄꯒ ꯆꯞ ꯃꯥꯟꯅꯩ꯫ ꯃꯈꯨꯠꯇꯨꯅ ꯃꯃꯥꯏꯗ ꯄꯥꯏꯗꯨꯅ, ꯏꯃꯥ, ꯁꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯉꯔꯥꯡꯗ ꯀꯔꯤꯁꯨ ꯇꯧꯈꯤꯗ꯭ꯔꯒ ꯉꯁꯤꯅ ꯑꯁꯨꯝꯅ ꯀꯔꯝꯅ? ꯏꯃꯥ, ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯩꯅ ꯇꯨꯝꯕ ꯆꯪꯕ ꯑꯗꯨꯋꯥꯏꯗꯒꯤ ꯑꯩꯒꯤ ꯃꯥꯏꯁꯦ ꯍꯥꯀꯠꯆꯕ ꯍꯧꯋꯤ꯫ ꯑꯩꯁꯨ ꯑꯗꯨꯝ ꯍꯣꯠꯂꯤ, ꯑꯍꯤꯡꯗꯁꯨ ꯇꯧꯏ, ꯑꯗꯨꯒ ꯑꯁꯨꯝꯅ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯀꯝꯗꯧꯒꯅꯤ ꯃꯁꯤꯗꯤ? ꯏꯃꯥ, ꯅꯆꯥ ꯌꯥꯝꯅ ꯄꯥꯈꯠꯂꯦ꯫ ꯑꯩꯕꯨ ꯂꯥꯏꯊꯣꯡꯄꯥꯛꯄꯤ ꯅꯨꯄꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯨꯗꯔꯅꯦ? ꯌꯥꯝꯅꯁꯨ ꯈꯟꯖꯤꯟꯒꯅꯨ꯫ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯃꯨꯟꯅ ꯌꯦꯡꯈꯤꯁꯤ꯫ ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯥꯏꯗ ꯇꯧꯔꯤꯕ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯗꯨꯃ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯗꯦ꯫ ꯃꯍꯥꯛ ꯋꯥꯈꯜ ꯋꯥꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯊꯥꯗꯣꯏꯒꯤ ꯃꯃꯥꯏꯗ ꯑꯣꯏꯈꯤꯕ ꯐꯤꯕꯝꯗꯨ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯤ꯫ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯄꯁꯨ ꯍꯦꯟꯒꯠꯂꯤ꯫ ꯇꯁꯦꯡꯅ ꯌꯦꯡꯕꯗ ꯍꯩꯅꯗꯕ ꯑꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯊꯥꯗꯣꯏꯗꯤ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯅꯨꯡꯁꯤꯅ ꯀꯞꯆꯩ꯫ ꯑꯗꯨꯝꯅ ꯑꯣꯏꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛ ꯃꯄꯥꯜꯁꯨ ꯊꯣꯛꯇꯔꯤ꯫ ꯏꯃꯨꯡ ꯑꯗꯨꯗ ꯀꯞꯇꯨꯅ ꯑꯗꯨꯝ ꯂꯩꯔꯤ꯫ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯦ꯫ ꯂꯩꯃꯍꯜꯁꯨ ꯃꯆꯥꯒꯤ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯇꯁꯦꯡꯅ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯍꯥꯛꯅ ꯑꯌꯨꯛꯀꯤ ꯆꯥꯛꯇꯨ ꯊꯣꯡꯂꯤ꯫ ꯂꯣꯏꯔꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯎꯔꯗꯨꯅ ꯍꯥꯏ, ꯕꯦꯝꯃ, ꯅꯪꯕꯨ ꯑꯗꯨꯝ ꯀꯞꯇꯨꯅ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯏꯃꯥ, ꯁꯦ ꯀꯞꯂꯅꯨ. ꯅꯁꯥꯗꯣ ꯌꯥꯝꯅꯁꯨ ꯁꯣꯛꯆꯤꯜꯂꯦ. ꯏꯃꯥꯅ ꯆꯥꯛ ꯂꯣꯏꯔꯦ. ꯏꯃꯥꯒ ꯆꯥꯛ ꯈꯔ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ. ꯏꯃꯥ, ꯅꯆꯥ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗꯦ. ꯅꯪꯅ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯉꯔꯥꯡꯁꯨ ꯆꯥꯗꯦ, ꯅꯍꯥꯟꯁꯨ ꯆꯥꯗꯦ. ꯑꯗꯨꯝꯅ ꯑꯗꯨꯝ ꯆꯥꯗꯅ ꯂꯩꯔꯕꯗꯤ ꯌꯥꯔꯔꯣꯏꯅꯦ. ꯏꯃꯥ, ꯅꯆꯥ ꯑꯩ ꯀꯔꯤꯁꯨ ꯆꯥꯅꯤꯡꯕ ꯐꯥꯎꯗꯦ. ꯏꯃꯥ, ꯑꯩꯒꯤ ꯃꯥꯏꯗ ꯅꯥꯔꯤꯕ ꯑꯅꯥꯕꯁꯤꯕꯨ ꯀꯔꯝ ꯀꯥꯟꯗ ꯐꯗꯣꯏꯅꯣ? ꯐꯒꯅꯤꯗ. ꯏꯃꯥꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌꯥꯒꯤꯗ ꯆꯠꯇꯨꯅ ꯋꯥ ꯇꯥꯅꯔꯤꯕ ꯑꯁꯤꯗꯤ ꯍꯤꯗꯥꯛ ꯑꯃꯅ ꯁꯣꯏꯗꯅ ꯐꯒꯅꯤ. ꯏꯃꯥ, ꯅꯆꯥ ꯑꯩ ꯑꯁꯨꯝꯅ ꯂꯩꯕ ꯄꯥꯝꯗꯦ. ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯁꯛꯐꯝ ꯑꯗꯨꯗ ꯍꯟꯖꯤꯟꯕ ꯄꯥꯝꯃꯦ. ꯏꯃꯥ, ꯑꯩ ꯑꯁꯨꯝꯅ ꯂꯩꯅꯤꯡꯗꯤꯌꯦ. ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯁꯤꯒꯤ ꯂꯩꯅꯥꯁꯦ ꯐꯛꯄ ꯆꯥꯎꯊꯣꯛꯄꯁꯨ ꯑꯗꯨꯝ ꯍꯦꯜꯂꯛꯏ. ꯁꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯃꯤꯅ ꯎꯈ꯭ꯔꯒ ꯑꯩꯁꯦ ꯂꯩꯅꯥ ꯂꯩꯊꯨꯡ ꯄꯛꯄꯤ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯅꯤꯌꯦ. ꯍꯤꯡꯉꯣꯏ, ꯏꯃꯥ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯪꯒꯦ. ꯅꯪ ꯁꯦꯡꯅ ꯈꯨꯝꯃꯨ. ꯅꯪ ꯀꯔꯤ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯨꯕ ꯌꯥꯎꯔꯨꯕꯒꯦ? ꯏꯃꯥ, ꯅꯆꯥ ꯑꯩ ꯀꯔꯤꯁꯨ ꯐꯠꯇꯕ ꯊꯕꯛ ꯇꯧꯖꯈꯤꯕ ꯂꯩꯇꯦ. ꯁꯦꯡꯅ ꯍꯥꯏꯌꯨꯅꯦ ꯏꯃꯥꯗ. ꯑꯁꯦꯡꯕꯅꯦ ꯅꯆꯥ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯏꯃꯥ. ꯐꯔꯦ, ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯃꯥꯏꯗ ꯅꯪꯅ ꯀꯔꯤ ꯀꯔꯤ ꯇꯩꯁꯤꯟꯈꯤꯕ ꯂꯩ? ꯅꯆꯥ ꯑꯩ ꯀꯔꯤꯁꯨ ꯃꯥꯏꯗ ꯇꯩꯖꯗꯦ. ꯅꯪꯅ ꯀꯔꯤꯁꯨ ꯇꯧꯗꯅ ꯑꯁꯨꯝꯅ ꯍꯦꯛꯇ ꯃꯥꯏꯗ ꯇꯧꯔꯛꯄ ꯌꯥꯕ ꯍꯧꯅꯗꯦꯅꯦ. ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯇꯧꯔꯝꯒꯅꯤ. ꯏꯃꯥ, ꯅꯆꯥꯕꯨ. ꯊꯥꯗꯣꯏ ꯃꯍꯥꯛ ꯈꯨꯗꯛ ꯑꯁꯤꯗ ꯅꯍꯥꯟꯒꯤ ꯆꯤꯡꯍꯤꯅ ꯃꯃꯥꯏꯗ ꯍꯩꯖꯤꯟꯈꯤꯕꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯃꯥꯗ ꯍꯥꯏ, ꯏꯃꯥ, ꯅꯍꯥꯟ ꯅꯣꯡꯃ ꯑꯃ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯏꯔꯨꯖꯃꯤꯟꯅꯩ꯫ ꯃꯗꯨꯗ ꯏꯇꯥ ꯀꯨꯁꯨꯝꯅ ꯃꯥꯒꯤ ꯆꯤꯡꯍꯤꯗꯨ ꯁꯣꯏꯕꯗꯒꯤ ꯑꯩꯒꯤ ꯃꯥꯏꯗ ꯍꯩꯖꯤꯟꯈꯤꯕ ꯑꯃ ꯂꯩ꯫ ꯀꯔꯤ? ꯆꯤꯡꯍꯤꯅ ꯃꯥꯏꯗ ꯍꯩꯖꯤꯟꯈꯤꯕ? ꯏꯃꯥ, ꯆꯤꯡꯍꯤꯅ ꯃꯥꯏꯗ ꯍꯩꯖꯤꯟꯈ꯭ꯔꯒ ꯑꯁꯨꯝꯅ ꯇꯧꯒꯗ꯭ꯔꯅꯦ? ꯕꯦꯝꯃ, ꯏꯃꯥ ꯌꯥꯝꯅ ꯆꯤꯡꯅꯩ. ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯑꯐꯕꯤ ꯅꯨꯄꯤ ꯑꯃ ꯅꯠꯇꯦ. ꯃꯃꯥ ꯑꯗꯨꯒꯤ ꯃꯆꯥꯅꯤ. ꯃꯃꯥ ꯑꯗꯨꯁꯨ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯅ ꯍꯥꯏꯅꯔꯤꯕꯅꯤ. ꯑꯗꯨꯗꯤ ꯏꯃꯥ, ꯑꯩꯒꯤ ꯃꯥꯏꯗ ꯇꯧꯔꯤꯕꯁꯦ ꯅꯨꯃꯤꯠꯇꯨꯗ ꯑꯩꯒꯤ ꯃꯥꯏꯗ ꯆꯤꯡꯍꯤ ꯍꯩꯖꯤꯟꯈꯤꯕꯗꯨꯅ ꯑꯣꯏꯕ ꯇꯥꯔꯦꯗꯅ. ꯃꯗꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯔꯤ ꯃꯔꯝ ꯂꯩ? ꯃꯗꯨꯅ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ. ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯤ. ꯏꯆꯥꯁꯤꯕꯨ ꯃꯥꯅ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝꯗ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯔꯛꯄ. ꯊꯥꯗꯣꯏ ꯃꯥꯁꯨ ꯁꯥꯎꯔꯤ. ꯑꯩꯅꯗꯤ ꯏꯆꯝ ꯆꯝꯅ ꯈꯜꯂꯒ ꯃꯥꯅꯗꯤ ꯑꯩꯕꯨ ꯑꯁꯤ ꯌꯧꯅ ꯈꯜꯂꯕ. ꯑꯩꯕꯨ ꯑꯁꯨꯝꯅ ꯇꯧꯅꯕ ꯃꯥꯅ ꯁꯤꯜꯂꯕ. ꯕꯦꯝꯃ, ꯏꯃꯥ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ. ꯃꯈꯣꯏꯗ ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯍꯧꯖꯤꯛ ꯍꯦꯛꯇ ꯈꯠꯅꯔꯨꯅꯤꯀꯣ. ꯏꯃꯥ, ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯣ. ꯁꯞ ꯆꯥꯕ ꯑꯃ ꯈꯪꯕꯁꯨ ꯅꯠꯇ꯭ꯔꯦ. ꯑꯗꯨꯝꯅ ꯍꯦꯛꯇ ꯇꯧꯔꯨꯕ ꯍꯧꯅꯗꯦ. ꯑꯩꯒꯤ ꯏꯆꯥꯕꯨ ꯑꯁꯨꯝꯅ ꯑꯣꯏꯍꯟꯕ. ꯍꯦ ꯏꯁꯣꯔ, ꯃꯈꯣꯏꯗꯗꯤ ꯑꯐꯕ ꯈꯛ ꯑꯣꯏꯍꯟꯕꯤꯅꯨꯀꯣ. ꯏꯃꯥ, ꯌꯥꯔꯦ ꯇꯣꯛꯄꯤꯔꯣ. ꯏꯆꯥꯒꯤ ꯑꯅꯥꯕꯁꯤ ꯐꯅꯕ ꯏꯃꯥꯅ ꯁꯣꯏꯗꯅ ꯁꯤꯟꯒꯅꯤ. ꯏꯃꯥ. ꯊꯥꯗꯣꯏ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯃꯄꯥꯜꯁꯨ ꯊꯣꯛꯇꯅ ꯌꯨꯝ ꯑꯗꯨꯗ ꯂꯦꯡꯗꯅ ꯂꯩꯔꯤ.
mathong maram khangdaba laina amana mangonda nari tasengna magi mamai adu mingselda yengba mahak ngamdari mathangi numitni thoibi du mata thadoi gi mayumda lai sumang adu da leptuna thadoi ai la iye mapaldam da thoklo o mama macha makhoi ani yengnei 𝗬𝗵 na tapna nang sida du makle mapal da thoklakanu ima thokluge ima 𝗬𝗵 oina thoklai macha thoibi bu ubada icha thoibi ni dana kakhalo o ima yarani ita thadoi bu ma bu leiba natra ihe ma di leite ne haisi bu ima ita bu gadai de sakhibage magi mamton hoide sakhine nakhoi daga amata hairamdrabo hairamde masak so khidaba nini humni sujilakle maga wari masum sanagena madi sakre nini humni sore ada luhongba mathokpa adugi thabai khang tawna ba laikri adudi ma itabu karam kanda di yum dalakane luhongba du loiradi adum halake hairanida ahoi ma adudi nacha muk sakhrage thoibi da mamai leituna satki 𝗬𝗵 mathamoy adu wajai mahak imungda amuk changi macha nupi bu yengduna icha thoibi ni nang ba hanglamba magi mamton hoida sakhi haina imana khomba ima nachai bo asigumna arutba mi oiduna kayam koina laikigani nacha ai yamda wari hana ke punchi aduda nacha ai hingba pamle kayam koine haibagi soidana pharanida yamna haiba maibi maga imaga watana rabani mane hidak kanna semli hidak tu sembaloy baga ma soidana sida lakani mana laying labadi ichagi anabase soidana pharadabani ima somdana memchaga kusumgadu asomna wari sanai ima thadoida masak okhidaba koire aina sum khanbada mado soidana laina laithung paklam lagani soidana paklam lagani adunabu mapal thokpa ngamdana leiribani ima numittuda aina magi mamai aduda mapa chapchana hidak tawraba 𝗬𝗵 do soiba saduna joro hekta haijinbane haiba adum mamai adu luple hojik soidana thaja mali haina sauthokliba magi mamai do hamuk taibagum yengba amatta yaramlaroi koima magi masak do aidi on thokni yengningkhidre mana laina laithung pakduna kaptuna lenbado maduni se nacha aigi mitna pena yengduna pena no kadoise bak hekta phaba ngamgadaba sunati magi sakta madubo kayam koina lotuna leiba yagane haibagi nongmadi sungsoi soidana masak khangna rakhini laithung pakpi haiduna laikai asi mawa wa hekta sandokna rakhini matamduda khangani dana mabu uba miyusingna matin chinaba so soiroi aduga imagi bema mangonda ngaurambada pasinga dusu swai hekta khongpham handokkhradobane khangabra hoima nacha khangje aduima aikhoini amukta makhoida saluse magi masakto amukta yengluse ahyamni yengningeba ngai khoda nangsu migi mayumde hekta pungchang changluba yaba natte ho ngaibada kallo nongmadi soidana urakhigani ngaibado ngai ngamdabagine haisi ngamdrasu ngayu hekta sangsiluba haibase mina china khidoini hoi hoima nachai ngairage numit humni hojin khraba matongdani thadoi magi mamaida pakliba laithong adudi phaba kauba laite matam pumnamakta phi amana makokta khomduna mahak leiri magi thamoi hena wajai kayam koina ai asumna laikhigani ai tasingna asumna leiba pamdre ai na hojik tawgadaba sibu karino mapalda nupi ani khaglak tona leblei arubini hekta kawi hoi je iche 𝗬𝗵 hoi je mapalda mukta thokpiro o ꯆꯥꯏꯕꯤ ꯒ ꯑꯔꯨꯕꯤꯒꯅ ꯂꯩꯃꯍꯜ ꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯑꯃ ꯂꯩꯕꯒꯤꯅꯤ ꯂꯩꯃꯍꯜꯁꯨ ꯃꯄꯥꯜꯗ ꯊꯣꯛꯏ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯎꯕꯗ ꯆꯥꯏꯕꯤ ꯑꯔꯨꯕꯤ ꯅꯈꯣꯏꯅꯤ ꯂꯥꯛꯏꯕꯔꯣ ꯐꯝꯁꯤ ꯀꯥꯈꯠꯂꯛꯑꯣ ꯃꯈꯣꯏ ꯑꯅꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯐꯝꯃꯤ ꯑꯔꯨꯕꯤꯅ ꯍꯦꯛꯇ ꯍꯥꯏ ꯏꯆꯦ ꯋꯥ ꯑꯃꯁꯨꯝ ꯍꯪꯒꯦꯅ ꯑꯩꯈꯣꯏꯅꯤ ꯂꯥꯛꯂꯤꯕꯅꯤ ꯂꯩꯃꯍꯜ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯄꯥꯈꯠꯂꯤ ꯀꯔꯤ ꯋꯥꯅꯣ ꯍꯦꯛꯇ ꯍꯪꯉꯨ ꯊꯥꯗꯣꯏꯗꯣ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯃꯥꯒ ꯋꯥꯔꯤ ꯑꯃ ꯁꯥꯒꯗꯕ ꯋꯥꯍꯪ ꯑꯁꯤꯃꯛ ꯍꯪꯂꯛꯀꯅꯤ ꯍꯥꯏꯕ ꯂꯩꯃꯍꯜ ꯃꯍꯥꯛꯅ ꯍꯥꯟꯅ ꯈꯪꯉꯤ ꯃꯥꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ ꯏꯕꯦꯝꯃ ꯏꯆꯥꯗꯣ ꯃꯥꯒꯤ ꯃꯥꯝꯇꯣꯟ ꯍꯣꯏꯗ ꯂꯩꯈꯤꯌꯦ ꯀꯔꯤꯒꯤ
luhongba ma thokpa herai che oidaba wade khangangna kumsida kainone haiduba nacha thadoi do imong sida lai haiba aikhoina chapchana khangba jani maga mukta unage amukta gauthokpirao leite haijabane aidi lei haiba khangbagini aikhoi anina thawoina mafam asida laklibase kana roida ije amukta mabu gauthokpirao aikhoi wari amada sanajage magi mapton hoida leike haina phajana hairedana oidabado khit ngangbino haiba 𝗬𝗵 mahak machagi damakta mi khanarabasung ngamlagani khanna makholadu khara wangkhatuna kari tawbano nakhoi anina lakpiriba leite haina asu phajana hairedana yare lengbiro hojik imungda changduna mabu thirabadi nakhoi gi na thogarino nakhoi nai gi icha hangbagi mathau tade chaibina asumna hai ho khange aikhoi loina khangba jani hojik nangi na chanupi do mathong marong khangdaba laina laithunga mapaktuna imungdagi mapa thoktana leiriba natro kibu ki jaine hoi che khulasida laina laithung pakpa mi amata leiba yaroi aikhoi gi jai magi laina do aikhoi da muk launaraklabadi kamaina tawgani hai 𝗬𝗵𝗵 nakhoi da kanana dom na hai aigi ichabu nakhoi na dom na hekta pauthokpa yabro ho 𝗬𝗵𝗵 haijaba aikhoi dine 𝗬𝗵𝗵 haijaba ne hai swai da koina leiranu nakhoi ni yamna thuna satkro chatloi nacha nupi laithung pakpi do mapal chide hek puthoraktriba makhaidi aikhoi ni ne sungchat hek chatloi 𝗬𝗵 sauningbana phathaba ngamdraduna 𝗟𝗶𝗃 gi masam maduda tak hekta phoi chaibina kaino tawsiba migi samge hekta phoiriba sibu karino hey hingchabi kaino ne thado haibane imung da leiramba thadoi mapalda oinariba matawadu khanglabada imung aduda mahak makhada na leiba ngamdre mahak mapalda thuna thoi aduga mama bu khami ima karino nangna tawsiba se amukta to adumna tawba hongnade chaibidi thadoi gi mamaida oiriba matawadu ubada makhut aduna mathabakta yeiduna hare si oire leikai mi amasina hainabadu chumledana 𝗟𝗶 amta yengo haiba magi mamaida laithung paklise yengo haiba khanaba adu lepi 𝗟𝗶 su thadoi gi mamaida yengi is othokna kijareda sino iba taidana machanupi asibu imung asida lotle haishide 𝗬𝗵𝗵 aidi onthokna kijari chaibi magi laithung asilongna rakpatari aikhoi thuna chalhorasi hoi aduga 𝗟𝗶 leikai mi am taksi asigumba laithung papi nupi amabu mafam asida lehenba khak yaroi asumna hainaduna makhoi ani yamna thuna mafam adudagi chatki mama macha makhoi ani konaduna pena kapmine 𝗬𝗵 na imagi thadoi ichagi maraibakse onthokna thida ko ima karigino imana miga khanariba ichada mina sumna ngangbase namai gi thamoisina taba ngamdiye ima taba ngamde ima pumnamak na jaigi laibakni hojikti na jaigi ibamse lotuna thamba khak yararoi ima na jaigi thamoise yamna pakhalle hojik na jaina tawgadabasi bakari no ima ichagi damak ima laishide karigi ichana pakhalle leikai mi am changduna ima ga aiga butan thokpirabadi makhoina kari matik leiduna ima ichabu mafam asidagi tan thokadoriba makhoi kana amatana 𝗵𝗵 ichabu tanba ngamgadaba natte 𝗵𝗵 ichagi 𝗵𝗵 leiri 𝗵𝗵 nachaigi thamoise khangba ngamdre nachai sikrora thadoi karino nangna hairibado icha sibe yade asumna thadoi haibi nupidu laithong pakle haina khullekai aduda wawa sandokre pau asi kusunggi mama macha makhoi ani sutari makhoi ani di pau sitabada haraubana loire 𝗵𝗵 hojikti yamna nungaire aduni hojikti ichagi ningba thunglaba natro thungle ma asumna kalakpe na haraune 𝗬𝗵 na maibi thagoi gi manaktu chatuna amuk wari sanai 𝗵𝗵 thabak ase amukta thusin biyuba ichagi phibamda yamna sokchile khulle kainasu ichagi phibam loina khangkre ichabu laithung pakpini haina sandokpire maibi thadoi chahi yamna leirabi maibi amakhakni mahak laitin gi maramda yamna hai mana asumna hai 𝗪𝗶 nacha nupi do aigi sida puro matam khara aigi nakta thamlo imana mabu phanaba layeng birage oima
ꯃꯥꯏꯕꯤ-ꯊꯥꯒꯣꯏꯒꯤ ꯋꯥꯐꯝ ꯑꯁꯤꯗꯒꯤ ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯕꯨ ꯃꯥꯏꯕꯤ-ꯊꯥꯒꯣꯏꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯇꯨꯅ ꯊꯝꯂꯔꯦ꯫ ꯕꯦꯝꯃ, ꯅꯕꯦꯟꯒꯤ ꯅꯥꯛꯇ ꯃꯇꯝ ꯈꯔ ꯂꯩꯌꯨꯀꯣ꯫ ꯏꯃꯥ, ꯊꯥꯒꯣꯏꯅ ꯏꯁꯨꯁꯤꯗꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ, ꯏꯕꯦꯟ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯏꯁꯨꯒꯤ ꯑꯅꯥꯕꯁꯦ ꯏꯕꯦꯟꯅ ꯁꯣꯏꯗꯅ ꯐꯅꯕ ꯌꯦꯡꯒꯅꯤ꯫ ꯏꯕꯦꯟ, ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯅ ꯊꯥꯗꯣꯏꯒꯤ ꯂꯥꯏꯊꯨꯡ ꯑꯗꯨꯕꯨ ꯌꯦꯡꯕ ꯍꯧꯈꯤ꯫ ꯂꯥꯡꯂꯦꯟ ꯍꯣꯏ, ꯊꯣꯏꯕꯤ ꯍꯣꯏꯗꯤ ꯃꯇꯥ ꯊꯥꯗꯣꯏꯒꯤ ꯃꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯊꯥ ꯑꯃꯒꯤ ꯃꯇꯝ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯊꯥꯗꯣꯏꯅ "ꯏꯃꯥ, ꯏꯃꯥ, ꯅꯆꯥ ꯍꯜꯂꯛꯑꯦ ꯏꯃꯥ!" ꯃꯆꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯂꯩꯃꯍꯜꯗꯨ ꯇꯞꯐꯤꯡ ꯇꯞꯐꯤꯡ ꯃꯄꯥꯜꯗ ꯆꯦꯟꯊꯣꯛꯏ꯫ ꯃꯄꯥꯜꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕ ꯃꯆꯥꯅꯨꯄꯤꯒꯤ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯅ ꯀꯞꯆꯩ꯫ ꯊꯥꯗꯣꯏꯅ ꯃꯃꯥꯕꯨ ꯀꯣꯟꯗꯨꯅ "ꯏꯃꯥ, ꯅꯆꯥ ꯑꯩ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ꯫ ꯇꯨ, ꯅꯆꯥꯒꯤ ꯃꯥꯏꯊꯣꯡꯗ ꯗꯥꯛꯐꯝ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯂꯩꯇ꯭ꯔꯦ." ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯅ ꯃꯃꯥ ꯑꯣꯏꯕꯤꯃꯥꯒꯤ ꯃꯁꯥꯗꯨ ꯄꯤꯛ ꯊꯜꯂꯤ꯫ ꯃꯁꯥꯒꯤ ꯃꯁꯛ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ "ꯏꯃꯥꯒꯤ ꯊꯥꯗꯣꯏ, ꯏꯆꯥꯒꯤ ꯃꯍꯧꯁꯥꯒꯤ ꯁꯛꯇꯝꯁꯦ ꯑꯃꯨꯛ ꯎꯕ ꯐꯪꯕꯗ ꯅꯃꯥ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯍꯔꯥꯎꯕꯅ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯏꯃꯥ, ꯅꯆꯥ ꯑꯩ ꯍꯧꯖꯤꯛꯇꯤ ꯂꯩꯊꯨꯡ ꯄꯛꯇ꯭ꯔꯦ꯫ ꯃꯍꯧꯁꯥꯒꯤ ꯊꯥꯗꯣꯏ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯔꯦ." ꯄꯥꯎ ꯑꯁꯤ ꯑꯃꯨꯛ ꯁꯟꯗꯣꯛꯅꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯒ ꯂꯥꯡꯂꯦꯟꯒꯁꯨ ꯂꯥꯛꯏ ꯃꯇꯥꯕꯨ ꯎꯕꯗ꯫ "ꯏꯇꯥ ꯊꯥꯗꯣꯏ!" ꯊꯥꯗꯣꯏꯅ ꯃꯈꯣꯏ ꯑꯅꯤꯕꯨꯁꯨ ꯀꯣꯟꯗꯨꯅ "ꯏꯇꯥ, ꯅꯪꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯜꯂꯛꯄꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯏꯇꯥ, ꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯑꯃꯨꯛ ꯂꯩꯔꯁꯤꯀꯣ?" ꯁꯣꯝꯗꯅ ꯀꯨꯁꯨꯝꯗꯨ ꯁꯛꯐꯝ ꯑꯃ ꯀꯥꯏꯅ ꯃꯁꯝ ꯃꯅꯥꯗꯨ ꯏꯐꯥ-ꯐꯥ ꯃꯤꯠꯂꯨ ꯑꯅꯤꯗ ꯄꯤꯔꯥꯡ ꯏꯍꯧꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯪꯂꯛꯏ꯫ ꯃꯦꯝꯆꯥꯅ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ "ꯏꯃꯥꯒꯤ ꯀꯨꯁꯨꯝ, ꯏꯆꯥꯕꯨ ꯀꯔꯤ ꯇꯧꯔꯕꯒꯦ? ꯀꯔꯤꯅꯣ ꯏꯆꯥꯅ ꯉꯁꯤ ꯇꯧꯔꯛꯂꯤꯕ ꯁꯛꯐꯝ ꯑꯁꯤꯕꯣ? ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨ, ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ?" ꯀꯨꯁꯨꯝ ꯃꯍꯥꯛꯇꯨ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯄꯤ꯫ ꯃꯦꯝꯆꯥꯅ "ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨꯅꯦ ꯅꯪꯕꯣ, ꯁꯦ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ?" "ꯏꯃꯥ, ꯉꯁꯤꯗꯤ ꯅꯆꯥ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯣꯏꯔꯦ꯫ ꯅꯨꯄꯥ ꯎꯕ ꯌꯥꯗꯕ, ꯅꯨꯄꯥꯗ ꯆꯣꯞꯄ ꯅꯆꯥ ꯑꯩꯁꯦ ꯉꯁꯤꯗꯤ ꯅꯨꯄꯥ-ꯑꯣꯏꯕ-ꯃꯈꯣꯏꯒꯤ ꯂꯥꯡꯗ ꯊꯨꯔꯨꯔꯦ." "ꯍꯥ? ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ?" "ꯂꯩꯔꯥꯡ ꯂꯩꯅꯝ, ꯂꯩꯀꯥꯏ ꯂꯥꯟꯅ ꯌꯦꯜꯂꯨꯕ꯫ ꯏꯃꯥ, ꯉꯁꯤꯗꯤ ꯅꯆꯥ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯃꯈꯣꯏꯅ ꯅꯩꯍꯠꯄꯤꯔꯦ꯫ ꯅꯆꯥ ꯑꯩꯁꯦ ꯂꯩꯁꯥ ꯂꯩꯁꯥꯅ ꯂꯩꯃꯟ ꯆꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯏꯃꯥꯒꯤ ꯀꯨꯁꯨꯝ, ꯅꯆꯥ ꯑꯩ ꯍꯤꯡꯂꯨꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦ꯫ ꯂꯩꯅꯝ ꯆꯦꯟꯗ꯭ꯔꯕ ꯀꯨꯁꯨꯝ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯅꯆꯥ ꯑꯩ ꯑꯣꯏꯔꯦ." ꯀꯨꯁꯨꯝ ꯃꯍꯥꯛꯅ ꯇꯧꯖꯈꯤꯕ ꯐꯠꯇꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯍꯩ ꯉꯁꯤꯗꯤ ꯐꯪꯂꯤ꯫ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯒꯤ ꯃꯈꯨꯠꯇ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯂꯩꯃꯟ ꯆꯟꯈ꯭ꯔꯦ꯫ ꯃꯍꯥꯛ ꯀꯞꯆꯔꯤ꯫ ꯁꯣꯝꯗꯅ ꯊꯥꯗꯣꯏꯗꯤ ꯃꯃꯥꯒ ꯃꯍꯧꯁꯥꯒꯨꯝ ꯃꯣꯃꯣꯅꯣꯛꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯈꯤꯔꯝꯃꯤ꯫